post mortem. Salanganba thoina kiba phaude nong khakpagi mangal sinadi magi damuktadi lamjing bibo ina thoe mahakna laikta pakhiba kainomadi adum ningsingi madudi if someone has to light a candle there must be a shadow asumna amama marakta chatlabasu amamada lamjing naba mangal lamta orisu leifam thoe masina mana paruba thengnarba wahi pareng singdugi tayonnabane ma amambaduda nurse tun chatlibaduda adum kok chatuna inare nungjugi mokoldudi lepte asum leptana nurse nupidugi tunginare nong khakpagi mangalduna nurse nupidugi maithong de yebida inai tairba maithong oina tawgumda nasui akiba phangle magi saktam salanganbadi khangbudi nate aduma inaduna chatle lepa leitana asumna leptana lakpada hospital gi block mi leinadaba mafam amada nupido khangudana mangkhre salanganba ingangang asukta adana chatkhraga kadomda mangkhrabana tawrisina asi hairdan ma mathanda taksi shole kadomda mu chatkhrabuno haidana ma koying yengi maigi mangal phangdraba mafam adudani ma kangawnana koying yengi haujiki nurse tubu amambasida kadai tana chatkhrabana kaino masibu ngawbra mana tawrise asumna ma mathanda pukningda sole asumna sonbaga thangnaba mikupta trolley inbagi makoldo amu tam taba horakle yamna lengum sangam dana illiba trolley gi chakado grong haidana chatpadi nate asumna ma mana aduda makol adu tabada sidi ngasai aina inaramba trolley dugi makol duni dana adu oitardi trolley induna chatliba maike somda haujigi nurse nupido soitana chalam batare mahangna south west lomda maido olakpa matamda nurse nupiduga ngasai gi hospital gi compounder ani duga punna mi mangda laptakna uri trolley dubu illaga asi baksang duga pulap induna tumin chatliba trolley gi makol duna moli soli gre haibge makol amuga loinana salanganba tawribu matawduda aina mangkhraiduna khallisidi makhoi humdi pulap hongnaduna sida leredana aduga karigino makhoi hum sina hongnaduna misu leitaba hospital su nataba hostel gi block sida trolley sida siba changba khangdaba hakchang polang ma hablaga illisibo makhoi gi matawsingcha aidi am chingne mi leitaba mafam sida makoina changsil laisibo black tawba haidi organ transplant tawba aran balambida migi hakchangi part yolaga chaba black ki business tawba mioi kangluk tugi manungda chanba mioi kangluk ngakta oijala asi khale madom hawjikti ma asengba chumba ma khangdoknaba khangdadi khanglage makoina chatliba maikese phangnaba tanarage aduga red handed pharage khale nurse nupi dudi adumuk chale compounder ani duga mong hadana aduga mi changba yadaba restricted oiba area amada changkhre hostel gi block tugi ot haidana amanba signboard manbama thetuna leba nameplate calling na hagelba macha amada chawna mayek lana koktharaba amuburang masuna iri ot operation theater thaba ka dugi thongdo hangtuklaga makhoyumdo trolley dhabliba asi bakchangdo pusinkhre hek kadu makhoi singdo changkhibaga thongdo gamlaungna thingjile salanganbadi mamga mamududa maduda thariba iriba singdo amata ubudi nate sumnatagi kaduda changkhiba sumnatagi kaduda changkhi haibetani magna khangliba masu ngasaidagi makhoi gi matung innerapana hojikti kadugi thongjin mapaduda leplare ngakti khanjane ka sigi thongchi hangduklaga ai bichangsira sangluba manungdana kaidoramba makhoi singduna
ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯔꯝꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨꯕꯨ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯤꯡꯁꯤꯗꯤ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯃꯍꯥꯛ ꯅꯨꯄꯥꯅꯤ ꯀꯔꯤꯕꯨ ꯀꯤꯔꯨꯅꯤ ꯅꯨꯄꯥꯒꯤ ꯈꯣꯡꯐꯝꯗꯤ ꯂꯥꯟꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕꯁꯨ ꯆꯦꯛꯁꯤꯟꯅ ꯈꯣꯡ ꯊꯥꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯥ ꯀꯥꯗꯨꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯂꯦ ꯀꯥꯗꯨ ꯍꯦꯛ ꯆꯪꯂꯛꯄꯒ ꯎꯟ ꯋꯥꯏꯃꯨꯛ ꯏꯪꯉꯤ ꯃꯈꯣꯜ ꯃꯋꯥ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯇ꯭ꯔꯣꯂꯤ ꯏꯟꯁꯤꯟꯕꯒꯤ ꯃꯈꯣꯜ ꯃꯤ ꯆꯠꯄꯒꯤ ꯃꯅꯤꯜ ꯃꯁꯥꯗ ꯈꯖꯤꯛꯇꯐꯥꯎ ꯐꯥꯎꯈꯤꯕ ꯂꯩꯇ꯭ꯔꯦ ꯀꯥꯗꯨ ꯃꯩ ꯄꯨꯝꯃꯝꯃꯝꯃꯤ ꯑꯗꯨꯅ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯎꯕꯗꯤ ꯅꯠꯇꯦ ꯀꯔꯤꯁꯨ ꯄꯨꯡꯍꯥꯡ ꯍꯥꯡꯕ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯄꯥꯟꯕ ꯑꯃꯟꯕ ꯊꯣꯡꯅꯥꯎꯒꯤ ꯀꯥꯏꯔꯕ ꯒ꯭ꯂꯥꯁꯇꯨꯗ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯃꯔꯛ ꯃꯔꯛꯇ ꯈꯥꯝꯕ ꯌꯥꯗꯅ ꯐꯥꯎꯖꯤꯜꯂꯛꯑꯦ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯀꯥꯗꯨ ꯑꯃꯟꯕ ꯑꯣꯏꯖꯔꯁꯨ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯁꯥꯎꯟ ꯄ꯭ꯔꯨꯞ ꯌꯥꯎꯕꯗꯧꯅ ꯇꯧꯋꯦ ꯃꯄꯥꯜꯗ ꯖꯝ ꯖꯝ ꯆꯨꯔꯤꯕ ꯅꯣꯡ ꯈꯥꯛꯂꯤꯕ ꯂꯥꯎꯔꯤꯕ ꯃꯈꯣꯜꯁꯤꯡ ꯑꯗꯣ ꯑꯃꯠꯇꯗꯤ ꯃꯍꯥꯛ ꯇꯥꯔꯝꯗꯦ ꯁꯨꯝꯅꯇꯒꯤ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯈꯛꯇꯅꯤ ꯃꯥꯅ ꯇꯥꯔꯤꯕ ꯑꯁꯨꯝꯅ ꯃꯥ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠꯇꯤ ꯈꯔ ꯈꯪꯂꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯅ ꯊꯣꯡꯅꯥꯎꯗ ꯂꯤꯁꯤꯜꯂꯛꯄꯗ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯟꯕ ꯔꯦꯛ ꯄꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯦꯕꯤꯅꯦꯠ ꯀꯌꯥ ꯑꯃ ꯃꯆꯥ ꯈꯥꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯂꯤꯡ ꯍꯥꯏꯒꯠꯂꯕ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯥꯏꯔꯤꯕ ꯈꯔꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯍꯥꯛ ꯎꯏ ꯇꯦꯁ ꯇ꯭ꯌꯨꯕ ꯈꯔꯁꯨ ꯄꯔꯦꯡ ꯁꯥꯅ ꯔꯦꯛꯇꯨꯗ ꯂꯩꯕ ꯎꯏ ꯇꯦꯁ ꯇ꯭ꯌꯨꯕ ꯈꯛꯇꯗ ꯅꯠꯇꯦ ꯒ꯭ꯂꯥꯁꯀꯤ ꯕꯣꯇꯜꯁꯤꯡꯗ ꯏꯝꯕ꯭ꯔꯥꯏꯌꯣ ꯐꯣꯔꯃꯦꯁꯟ ꯇꯧꯕꯗ ꯉꯥꯏꯔꯤꯕ ꯍꯦꯗ ꯇꯨ ꯇꯦꯜꯒꯤ ꯗꯤꯕ꯭ꯂꯞꯃꯦꯟ ꯎꯠꯄ ꯑꯉꯥꯡ ꯑꯃꯅ ꯐꯨꯜꯂꯤ ꯒ꯭ꯔꯥꯎꯟ ꯁ꯭ꯇꯦꯖꯇ ꯂꯩꯕꯗꯣ ꯑꯇꯥꯛ ꯑꯐꯣꯡꯅꯗꯨꯅ ꯎꯠꯂꯒ ꯊꯝꯕ ꯗꯤꯁꯄ꯭ꯂꯦꯁꯤꯡꯗꯣ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯎꯔꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏ ꯃꯍꯥꯛ ꯔꯦꯛ ꯂꯩꯔꯤꯕ ꯃꯄꯥꯗꯣꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯝꯕꯗꯨꯗ ꯔꯦꯛꯇꯨꯗ ꯌꯦꯡꯉꯤ ꯃꯃꯥꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯅ ꯃꯃꯥꯒꯤ ꯇ꯭ꯔꯥꯏꯝꯁꯇꯔ ꯄꯦꯔꯣꯠꯇ ꯀꯔꯝꯕ ꯁ꯭ꯇꯦꯖꯇꯒꯤ ꯐꯨꯜꯂꯤ ꯒ꯭ꯔꯣꯟ ꯑꯉꯥꯡ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜꯗꯨ ꯇꯥꯛꯅꯕ ꯊꯥ 4 ꯐꯥꯎꯕꯒꯤ ꯑꯉꯥꯡ ꯑꯁꯤꯕꯁꯤꯡ ꯍꯥꯞꯂꯒ ꯃꯅꯨꯡꯗ ꯒ꯭ꯂꯥꯁ ꯕꯣꯇꯜꯗꯨꯗ ꯄꯠꯊ ꯄꯨꯝꯊꯔꯣꯏꯗꯕ ꯂꯤꯀ꯭ꯋꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯂꯦ ꯑꯉꯥꯡꯗꯨꯒꯤ ꯏꯝꯕ꯭ꯂꯤꯀꯦꯟ ꯀꯣꯔꯠ ꯍꯥꯏꯕꯗꯤ ꯈꯣꯏꯗꯧꯗꯨꯁꯨ ꯇꯨꯃꯤꯟ ꯈꯣꯏꯔꯤ ꯈꯨꯗꯥꯡ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯃꯆꯤ ꯂꯦꯡꯗꯦ ꯕꯣꯇꯜꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯃꯗꯨ ꯎꯕꯗ ꯁꯂꯥꯏ ꯉꯥꯟꯕ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯃꯁꯤꯁꯨ ꯃꯦꯇꯥꯃꯣꯔꯐꯣꯁꯤꯁ ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ ꯑꯣꯟꯊꯣꯛ ꯐꯖꯅ ꯗꯤꯁꯄ꯭ꯂꯦꯁꯤꯗ ꯊꯝꯂꯒ ꯎꯠꯂꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯗ ꯌꯦꯡꯂꯦ ꯃꯍꯥꯛꯅ ꯀꯥꯗꯨꯗ ꯆꯪꯂꯛꯈꯤꯕ ꯄꯥꯟꯗꯝꯗꯨꯗꯒꯤ ꯃꯥ ꯃꯁꯥꯗꯣ ꯈꯖꯤꯛꯇꯪ ꯅꯥꯊꯩꯕꯗꯧꯅ ꯇꯧꯏ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯃꯥꯏꯟꯗꯨ ꯗꯥꯏꯚꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯦꯁ ꯇ꯭ꯌꯨꯕ ꯑꯃꯗꯤ ꯒ꯭ꯂꯥꯁ ꯃꯅꯨꯡꯗ ꯌꯥꯎꯕ ꯍ꯭ꯌꯨꯃꯦꯟ ꯏꯝꯕ꯭ꯔꯥꯏꯌꯣ ꯗꯤꯕ꯭ꯂꯞꯃꯦꯟ ꯇꯧꯕ ꯍꯧꯕꯇ ꯉꯥꯏꯔꯤꯕꯗꯣ ꯑꯃꯝꯕꯗꯨꯗ ꯌꯦꯡꯂꯤꯉꯩ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯕꯦꯁꯤꯟꯗ ꯃꯤ ꯑꯃ ꯏꯁꯤꯡ ꯊꯥꯗꯣꯛꯂꯒ ꯈꯨꯠꯁꯥ ꯁꯥꯄꯣꯟ ꯑꯣꯏꯔꯒ ꯈꯨꯠ ꯍꯥꯝꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯒꯤ ꯁꯃꯤꯟ ꯃꯁꯥꯗ ꯐꯪꯉꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏ ꯆꯤꯛꯂꯝꯕꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯕꯦꯁꯤꯟꯗꯨꯗꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯆꯤꯛꯄꯗꯨꯗ ꯏꯁꯤꯡꯒꯤ ꯃꯈꯣꯜꯅꯤ ꯑꯣꯔꯣ ꯑꯣꯔꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯠ ꯍꯥꯝꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯆꯥꯟꯅꯅ ꯏ ꯇꯩꯔꯕ ꯃꯦꯗꯤꯀꯦꯜ ꯑꯃꯗꯤ ꯁꯔꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡꯕꯨ ꯆꯥꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯊꯪ ꯆꯤꯟꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯃꯥꯒꯤ ꯇꯣꯡꯂꯤꯕ ꯁ꯭ꯂꯤꯞꯄꯔꯗꯣ ꯑꯃꯝꯕꯗꯨꯗ ꯆꯣꯠꯄꯗꯧꯅ ꯇꯧꯏ ꯕꯦꯁꯤꯟꯒꯤ ꯄꯥꯏꯞ ꯑꯃ ꯂꯤꯛ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯕꯦꯁꯤꯟ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗꯒꯤ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯄꯥꯊꯣꯔꯛꯑꯦ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯉꯥꯟꯕꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯏꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯍꯥꯏꯖꯤꯜꯂꯛꯂꯦ ꯏꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯥꯗꯨ ꯇꯞꯅ ꯇꯞꯅ ꯊꯨꯝꯂꯛꯂꯦ ꯏꯁꯤꯡꯗꯨꯅ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯈꯨ ꯃꯄꯥꯗꯨ ꯐꯥꯎꯕ ꯊꯨꯝꯍꯟꯈ꯭ꯔꯦ ꯃꯍꯥꯛ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡꯗꯣ ꯌꯥꯝꯈ꯭ꯔꯕ ꯏꯁꯤꯡꯁꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯐꯥꯎꯖꯤꯜꯂꯛꯄꯗ ꯀꯥꯗꯨꯗ ꯏꯁꯤꯡꯅ ꯄꯨꯝꯂꯪ ꯂꯪꯉꯤ ꯁꯂꯥꯏ ꯉꯥꯟꯕ ꯃꯇꯝꯗꯨꯗ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯔꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩ ꯃꯥꯅ ꯈꯪꯅꯤꯡꯂꯤꯕꯁꯤꯡꯁꯦ ꯑꯣꯏꯔꯤꯕ ꯀꯥꯁꯤꯒꯤ ꯐꯤꯕꯝꯁꯤꯅ ꯈꯪꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯣꯏꯒꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯏꯁꯤꯡꯅ ꯂꯣꯛ ꯂꯣꯛ ꯂꯥꯎꯔꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ
ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯏꯁꯤꯡ ꯆꯦꯟꯊꯔꯛꯂꯤꯕ ꯃꯄꯥ ꯕꯦꯁꯤꯟ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯥꯌꯣꯟꯗꯨꯅ ꯃꯥ ꯑꯃꯨꯛ ꯏꯁꯤꯡ ꯑꯗꯨꯗ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯕꯁꯨ ꯌꯥꯗ ꯐꯥꯖꯤꯟ ꯄꯨꯟꯖꯤꯟꯕ ꯑꯃꯒ ꯏꯔꯣꯏꯅꯅ ꯂꯥꯛꯑꯦ ꯕꯦꯁꯤꯟꯗꯒꯤ ꯇꯥꯔꯝꯕ ꯃꯈꯣꯜ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯕꯗꯣ ꯑꯃꯨꯛ ꯇꯣꯛꯈ꯭ꯔꯦ ꯁꯨꯞꯅꯇꯒꯤ ꯏꯁꯤꯡꯗ ꯆꯠꯄꯗ ꯊꯣꯛꯄ ꯃꯥꯒꯤ ꯃꯈꯣꯜ ꯑꯐꯥ ꯑꯐꯨꯟꯅꯕ ꯃꯈꯣꯜꯗꯣ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯇꯥꯔꯤꯕ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯏꯁꯤꯡ ꯑꯗꯨꯗ ꯀꯥꯗꯨꯗꯒꯤ ꯃꯥ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯁꯨꯛꯂꯩ ꯂꯩꯇꯦ ꯑꯗꯨꯛ ꯌꯧꯅ ꯃꯥꯒꯤ ꯈꯨꯎꯗ ꯏꯁꯤꯡ ꯊꯨꯝꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕꯗꯨꯅ ꯃꯍꯥꯛ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯥꯅ ꯂꯦꯞꯇꯨꯅ ꯆꯠꯂꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯗ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯄꯟꯈ꯭ꯔꯦ ꯃꯈꯣꯡ ꯌꯦꯠ ꯊꯥꯡꯕꯗꯣ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯀꯔꯤꯗ ꯂꯧꯁꯤꯜꯂꯨꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯃꯝꯒ ꯃꯝꯂꯦ ꯀꯥꯗꯨ ꯏꯁꯤꯡꯅ ꯈꯨꯎ ꯃꯄꯥꯗꯨ ꯐꯥꯎ ꯊꯨꯝꯗꯨꯅ ꯂꯩꯔꯦ ꯃꯈꯣꯡ ꯑꯗꯨ ꯀꯩꯅꯣ ꯈꯪꯗꯕ ꯑꯃꯗ ꯄꯟꯕꯗ ꯃꯥ ꯁꯠꯇꯣꯛꯄ ꯌꯥꯅꯕ ꯀꯟꯅ ꯃꯨꯛꯂꯦ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯤꯡꯖꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯄꯥꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯃꯥꯏ ꯑꯃꯨꯛꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯏꯁꯤꯡꯗꯨꯗ ꯂꯨꯞꯇꯨꯅ ꯃꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯃꯈꯨꯠꯅ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯂꯨꯞꯁꯤꯜꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗꯨꯗ ꯃꯥꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯕꯒꯤ ꯃꯍꯨꯠ ꯃꯤꯒꯤ ꯈꯨꯗꯥꯡꯗꯧꯅ ꯇꯧꯕ ꯑꯃꯗ ꯃꯥ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯨꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯝꯒ ꯃꯝꯃꯦ ꯀꯔꯤꯝꯇ ꯎꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯅꯣ ꯑꯩꯅ ꯄꯥꯏꯔꯤꯁꯤꯅ ꯃꯤꯒꯤ ꯈꯨꯠꯁꯨ ꯃꯥꯜꯂꯦ ꯃꯥꯅꯤꯗ ꯈꯨꯗꯥꯡꯗꯧꯅ ꯇꯧꯏ ꯈꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ ꯈꯣꯡ ꯌꯦꯠ ꯊꯥꯡꯕꯁꯤꯅ ꯃꯉꯝ ꯁꯥꯟꯗ꯭ꯔꯤꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯈꯣꯡ ꯌꯦꯠ ꯊꯥꯡꯕꯁꯦ ꯀꯅꯥꯅꯣꯝꯅ ꯐꯥꯖꯤꯟꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯊꯥꯗꯣꯛꯂꯒ ꯃꯥꯒꯤ ꯃꯈꯣꯡ ꯃꯄꯥꯗꯣ ꯈꯨꯕꯣꯝꯗꯨꯗ ꯃꯥꯒꯤ ꯈꯨꯠꯇꯨꯅ ꯃꯥꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣ ꯐꯥꯖꯤꯜꯂꯤꯗꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯥꯅ ꯃꯥꯕ ꯍꯧꯔꯛꯄꯗ ꯃꯥꯒꯤ ꯈꯨꯕꯣꯝꯗꯨꯗ ꯈꯨꯠꯁꯥ ꯑꯃꯅ ꯀꯥꯛꯐꯩꯒꯨꯝꯅ ꯇꯞꯅ ꯃꯥꯒꯤ ꯈꯨꯕꯣꯝ ꯃꯄꯥꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯕꯗꯣ ꯊꯦꯡꯅꯔꯦ ꯃꯗꯨ ꯊꯦꯡꯅꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯏ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯑꯀꯟꯕ ꯊꯧꯅꯥ ꯑꯃ ꯐꯨꯗꯣꯛꯇꯨꯅ ꯃꯈꯣꯡꯗ ꯐꯥꯖꯤꯜꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯕ ꯃꯍꯥꯛ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯃꯨꯛꯄ ꯍꯧꯔꯦ ꯃꯆꯤꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯈꯣꯡ ꯐꯥꯖꯤꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯦ ꯂꯥꯎꯔꯤꯕꯗꯨ ꯃꯥꯒꯤ ꯁꯥꯎꯟꯗꯨ ꯑꯦꯕꯖꯣꯔꯞ ꯇꯧꯈ꯭ꯔꯦ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯦ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯈꯣꯟꯊꯥꯡꯁꯨ ꯌꯩꯗ ꯇꯨꯃꯤꯟ ꯃꯗꯣ ꯃꯥꯡꯈꯤ ꯇꯥꯍꯧꯔꯤꯕ ꯃꯈꯣꯜ ꯍꯥꯏꯕꯕꯨ ꯏꯁꯤꯡꯒꯤ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯈꯛꯇꯅꯤ ꯁꯂꯥꯏ ꯉꯥꯟꯕ ꯈꯧꯇꯞ ꯆꯥꯏ ꯃꯁꯥꯅ ꯍꯣꯠꯅꯖꯕꯗ ꯃꯁꯥꯒꯤ ꯈꯣꯡ ꯑꯗꯣ ꯃꯨꯛꯄ ꯀꯥꯎꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯂꯦꯡ ꯑꯣꯠꯄ ꯌꯥꯔꯛꯇ꯭ꯔꯕꯗꯨꯗꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯨꯛꯂꯤꯉꯩ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯕꯗꯧꯅ ꯇꯧꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯈꯣꯜ ꯑꯗꯨꯅ ꯀꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯧꯏ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯥꯒꯤ ꯍꯣꯜꯂꯤꯕ ꯁꯣꯔ ꯈꯨꯍꯣꯟꯗꯨꯅ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯥꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗꯨꯗ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯅꯤꯜꯂꯤ ꯊꯕꯦꯠ ꯊꯕꯦꯠ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯇꯥꯔꯒ ꯁꯂꯥꯏ ꯉꯥꯟꯕꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯇꯥꯕꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗꯒꯤ ꯀꯣꯛ ꯑꯍꯨꯝꯈꯛ ꯇꯞꯅ ꯇꯞꯅ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯐꯥꯎꯒꯠꯂꯛꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯁꯂꯥꯏ ꯉꯥꯟꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯁꯥꯗ ꯊꯥꯖꯕ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯃꯈꯣꯡꯗ ꯐꯥꯖꯤꯜꯂꯝꯕꯗꯨꯗꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯑꯦ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯊꯥꯖꯕ ꯔꯥꯍꯨꯅ ꯎꯝꯗꯨꯅ ꯊꯅꯝꯂꯒ ꯒ꯭ꯔꯍ ꯂꯥꯛꯄ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯔꯛꯄꯒꯨꯝ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯔꯛꯂꯦ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯊꯣꯛꯂꯦ ꯃꯁꯥꯗ ꯑꯐꯥ ꯑꯄꯨꯟꯅꯔꯝꯕꯗꯣ ꯀꯔꯤꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯊꯥꯡ ꯀꯨꯞꯂꯛꯏ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯀꯟꯕ ꯃꯈꯣꯜ ꯑꯃ ꯃꯥꯏꯀꯩ ꯃꯔꯤꯗ ꯆꯩꯈꯥꯏꯔꯒ ꯅꯤꯟꯗꯨꯅ ꯑꯈꯥꯛ ꯑꯔꯥꯎ ꯑꯃ ꯂꯥꯎꯔꯝꯂꯕ ꯃꯇꯨꯡ ꯅꯨꯡꯊꯥꯡ ꯀꯨꯞꯂꯛꯏ
high voltage oina tawi mangal do adumna kublakba mangal duda ma mayek singna ure akiba phanglaba ngasai wai mayek singna uramdaba ko kahum do amadi nurse ani duna hospital compound da ko kahum do likhalaglaga ising me aiduda bol tawrga chatpadungna tawi leng leng ising ipak tuda ahum do onsilaga sa dokhe salangan babu yengduna le salangan ba akiba pogle ma khangle mana leiriba ka si tamna lai leba ka mani mafam si haunted area mani aduna paranormal activity hore akiba phanglaba saktam ahum sina ma bu laknari kihan khangan ba pirakle mana ngasai lakhiba ka dugi thonglom de yengle saktam ahum do ubada ma wakal tare mafam sitana ma bu puraklibasi ma bu awafam da tanaba pusilaklibani ka sigi manungda kaimta ahenba leite ka sida ma bu afa apunnanaba honaba kaktani haiduna nungda khankre ko ahum duda ising aduda tawduna leirambadagi tamna tamna ising manung adudagi makhoi ki masa singdo likhale jara jara haiduna ising ni chel dude wangkhale nurse duga compound ta ani dusu makhoi ki khu yongna ising gi level duda le nurse nupi do masa pumba ihing na ing sabdong na su tawe makutta I tairiba thang ama pai mamit ani duna maku dongna laurduna ngangse engangi aduga salangan babu yengduna le thang duna mongonda thilaga bagi matagu nupi duna phibam semgum su tawe salangan mana noi kana no habne ahing bara asibra karino mafam marang ama he khangde nakoi kana no habne karino nakoi na igi famdagi pamlisina asi haredana salangan baduna makoi hum duda hairi adubu mahangna hangliba wahang amadi hairiba singado makoi hum dudi hoi mai haidana aduma tumin chap leplagale karisu pakhum piti asumna makoina mongonda response karimta piraktrabada salangan ba masada fauriba singnabado asumani khangle makoise mi manjarasu mi nate ma mafam dudagi kamdongna na therga chenchige khale ma ahum duna koine leplega leibududa mongonda kari tawrakadra mongonda onsinduna eteka tawrakladi haidana khongpham madu khara khajik handoi aduga akoibududa yengi marakta nongthang kopagi mangal duda khangaudana phaglang da thetlaga leiba fire extinguisher amanba ma yamnangna mana lepliba phaglang mapa duda thetlaga leibudu ure ma ke instinct na fire extinguisher solid carbon dioxide yawbado madudo kamlagi chapchana ningli masa kanjanaba thawai hingnaba salanganba wakhanna khalakpadu thabak oine ule phaglang manaktamna changsillaga fire extinguisher du pai aduga akibagi sektam nangliba ohumdu tamna fire extinguisher do kaplai adumna fire extinguisher do sizinnarakpana manil kyama paithore ka adu kharaga hanadigi mamduna leibaga amuka hena extinguisher do sizinnabadagi lechin thabadawna misti fogi ohele oiriba atmosphere duda adumna ningtham thagi lechin thabadawna tawriba mong aduda salanganba khutta extinguisher du pai amamba madi maikhu marak adudagi ma ka adudagi chenthoi matam aduda nurse nupiduna chenkhiba yaro haibagi matagu sring lawba akiba khonjel amana ngaikho chenkhinu haibagi matagu kanna lawre ngaikho satkinu asumna lawrakpaduna salanganbadu thawai hingnaba chele fogi oiba room isingna ningnik lawna leiriba ka adudagi ma uchina china chenthore adu ma ki tungda nurse nupidudi makhutta thang pai akiba khonjel amaga loinna lawraduna magi tungtamna tanare nupidu hanba leite salanganba nupiduna tanare haiba ma khanglame tunghanna onthorakpada yam nangna nupiduna khutta thang pai salanganba du tanare mamga mamle salanganba magna chelibadu magi hostel da bu yorubdi haidna khanna chelame nupiduna mabu phangadaba samnade lelagle sum tungyan tamna tanarakpaduna asumna tanarakpada salanganba mathai hingna baituna makhutta paiba fire extinguisher duna akanba sapu mugaloina nurse nupidugi makok wai mapadu thomi adumna thombadagi nurse nupidugi makokto mangaktagi thoklauna kele aduga koktuna nobab pambidagi nobab kenbadongna pop launa kelaga floor duda grong haksanga makhonga tokhai taduna le
ꯍꯛꯆꯥꯡ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯂꯣꯡꯅ ꯇꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯀꯥꯎꯔꯤ ꯑꯗꯨꯝꯅ ꯅꯔꯁ ꯅꯨꯄꯤꯗꯣ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯐꯤꯗꯤꯡ ꯐꯤꯗꯤꯡ ꯍꯥꯏꯗꯨꯅ ꯀꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯁꯂꯥꯏꯉꯟꯕ ꯇꯨꯡ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯆꯟꯐꯝ ꯊꯣꯛꯄ ꯆꯦꯜꯂꯤ ꯃꯥꯒꯤ ꯍꯣꯁꯇꯦꯜꯗꯨꯗ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯔꯤ ꯃꯍꯥꯛꯁꯨ ꯑꯃꯝꯕꯗꯨꯗ ꯀꯗꯣꯝꯗꯅꯣ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯣ ꯄꯥꯈꯠꯄ ꯊꯛꯀꯠꯄꯅ ꯃꯍꯥꯛ ꯋꯥꯈꯜꯁꯨ ꯕꯦꯂꯦꯟꯁ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯋꯥꯈꯜꯅ ꯑꯋꯥ ꯏꯄꯥꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯏꯀꯩ ꯉꯥꯎꯔꯕ ꯃꯄꯥꯡ ꯀꯥꯏꯅꯔꯕ ꯆꯦꯛꯂꯥꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯁꯤꯟꯕ ꯊꯨꯡꯅ ꯁꯥꯀꯞꯇꯣꯏꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯕꯒꯨꯝ ꯑꯃꯝꯕꯗꯨꯗ ꯆꯦꯜꯂꯤ ꯅꯣꯡꯁꯨ ꯁꯨꯝ ꯀꯔꯥ ꯑꯃ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯦ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯑꯍꯤꯡ ꯑꯗꯨꯗ ꯃꯩ ꯂꯥꯛꯄꯒꯤ ꯃꯃꯤꯗꯤ ꯁꯨꯛꯎ ꯍꯦꯛ ꯎꯗ꯭ꯔꯦ ꯑꯋꯥ ꯃꯩꯁꯥ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯝꯅ ꯑꯃꯝꯕꯗꯨꯗ ꯆꯦꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯃꯥꯅ ꯆꯦꯜꯂꯤꯕꯗꯨ ꯇꯞꯅ ꯇ꯭ꯔꯣꯂꯤ ꯑꯃ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯩꯖꯤꯜꯂꯛꯑꯦ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯃꯄꯥꯗꯨ ꯇ꯭ꯔꯣꯂꯤꯗꯨꯗ ꯌꯩꯁꯤꯜꯂꯦ ꯑꯗꯨꯒ ꯁꯂꯥꯏꯉꯟꯕ ꯎꯄ꯭ꯔꯥꯡ ꯎꯞꯂꯒ ꯐ꯭ꯂꯣꯔꯗꯨꯗ ꯇꯨꯁꯜꯂꯦ ꯉꯥꯏꯍꯥꯛꯀꯤ ꯌꯩꯁꯤꯟꯈꯤꯕꯒꯤ ꯆꯩꯅꯥꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯃꯁꯥꯗꯣ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯉꯤ ꯃꯝꯒ ꯃꯝꯕꯅ ꯎꯍꯧꯗ꯭ꯔꯦ ꯃꯍꯥꯛ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯃꯈꯣꯟꯅ ꯑꯍꯥꯡꯕꯗꯨꯗ ꯁꯟꯗꯣꯛꯂꯒ ꯂꯩꯔꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯦ ꯇ꯭ꯔꯣꯂꯤ ꯑꯃ ꯐꯩꯔꯒ ꯀꯥꯆꯤꯜ ꯂꯩꯔꯤꯕꯗꯣ ꯆꯀꯥ ꯕꯤꯌꯥꯔꯤꯡꯗꯣ ꯎꯪꯂꯦ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯣ ꯑꯃꯨꯛ ꯎꯔꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯃꯥꯏꯗꯣ ꯆꯐꯣꯠ ꯆꯐꯣꯠ ꯂꯥꯎꯔꯗꯅ ꯏꯍꯣ ꯍꯣꯕꯗꯧꯅꯁꯨ ꯇꯧꯏ ꯁꯔꯨ ꯈꯔ ꯂꯋꯥꯏ ꯃꯄꯥꯗꯨꯗ ꯀꯥꯞꯊꯣꯛꯂꯒ ꯂꯩ ꯅꯣꯛꯂꯛꯄ ꯃꯇꯝꯗ ꯌꯥꯔꯤ ꯌꯥꯈꯣꯡꯁꯨ ꯌꯥꯎꯗ ꯑꯀꯤꯕ ꯈꯨꯅꯣꯛ ꯆꯥꯅꯣꯛꯅꯤ ꯅꯣꯛꯂꯛꯂꯤꯕ ꯁꯂꯥꯏꯉꯟꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯣꯝꯗꯅ ꯑꯃꯨꯛ ꯃꯀꯣꯛꯀ ꯃꯁꯥꯒ ꯇꯣꯈꯥꯏꯅꯔꯨꯔꯕ ꯅꯔꯁꯇꯨꯒꯤ ꯃꯀꯣꯛꯀ ꯃꯁꯥꯒꯗꯣ ꯑꯃꯨꯛ ꯁꯝꯖꯤꯟꯅꯈ꯭ꯔꯦ ꯅꯔꯁꯇꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯣꯛꯀ ꯃꯁꯥꯒ ꯍꯦꯛ ꯁꯝꯖꯤꯟꯅꯈꯤꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂ ꯃꯈꯨꯠꯇ ꯊꯥꯡ ꯑꯗꯨ ꯄꯥꯏ ꯂꯦꯞꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯑꯍꯨꯝꯗꯣ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯦ ꯐ꯭ꯂꯣꯔꯗ ꯇꯥꯔꯗꯨꯅ ꯂꯩꯕ ꯁꯂꯥꯏꯉꯟꯕꯕꯨ ꯍꯥꯠꯂꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯅꯔꯦ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯣꯂꯤꯗ ꯍꯥꯞꯂꯒ ꯄꯨꯔꯁꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯪꯒꯤꯠ ꯇꯧꯅꯔꯦ ꯁꯂꯥꯏꯉꯟꯕ ꯑꯃꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯆꯩꯅꯥ ꯈꯥꯡꯂꯨꯔꯕ ꯃꯇꯨꯡ ꯐꯨꯛ ꯂꯥꯎꯅ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯀꯗꯣꯝꯗ ꯆꯦꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯔꯛꯏ ꯃꯍꯥꯛꯅ ꯆꯦꯟꯒꯦ ꯈꯟꯖꯔꯕꯁꯨ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨꯗ ꯑꯍꯨꯝꯗꯨꯅ ꯊꯠꯆꯤꯟꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯉꯩ ꯈꯪꯍꯧꯗꯅ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯄ ꯅꯨꯄꯥ ꯑꯃ ꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯁꯂꯥꯏꯉꯟꯕꯕꯨ ꯍꯥꯠꯂꯒꯦ ꯁꯦꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯂꯕꯗ ꯃꯥꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯄꯅꯦ ꯑꯉꯧꯕ ꯁꯦꯠꯄ ꯅꯨꯄꯥꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯊꯋꯥꯏꯅꯤ ꯑꯍꯤꯡꯕꯗꯤ ꯅꯠꯇꯦ ꯊꯋꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏꯉꯟꯕꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯍꯨꯝꯗꯨꯗꯒꯤ ꯀꯟꯕꯤꯔꯒꯦ ꯈꯜꯂꯤ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯌꯦꯛ ꯁꯦꯡꯄꯥꯠꯇꯅ ꯎꯔꯤ ꯑꯗꯨꯃꯛ ꯁꯂꯥꯏꯉꯟꯕꯒꯤ ꯃꯤꯠꯇꯗꯤ ꯃꯁꯥꯗ ꯇꯠꯇꯅ ꯋꯥꯡ ꯍꯪꯂꯦ ꯃꯗꯣ ꯃꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯃꯪ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯪ ꯑꯣꯏꯍꯟꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯋꯥ ꯂꯥꯟꯉꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩ ꯐꯤꯡꯒꯧ ꯁꯦꯠꯄ ꯑꯐꯕ ꯅꯨꯄꯥꯗꯨ ꯂꯥꯛꯄ ꯎꯕꯗ ꯐꯠꯇꯕ ꯊꯋꯥꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯧꯇꯞ ꯆꯥꯏ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯅ ꯑꯁꯨꯌꯥꯝ ꯌꯦꯠꯂꯤꯁꯤꯕꯨ ꯈꯜꯂꯝꯃꯤ ꯑꯋꯥꯕꯅꯤ ꯃꯁꯤꯃꯁꯨ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯍꯨꯝꯗꯨꯒ ꯑꯐꯕ ꯊꯋꯥꯏꯗꯨꯒ ꯂꯝꯕꯥ ꯄꯥꯟꯅꯔꯦ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯛꯂꯦ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯑꯐꯕ ꯊꯋꯥꯏꯗꯨꯅ ꯃꯨꯜꯂꯦ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯒ ꯃꯨꯛꯅꯔꯛꯑꯦ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅꯁꯨ ꯃꯥꯅ ꯉꯝꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯆꯤꯟꯒꯥ ꯐꯨꯗꯣꯔꯛꯑꯦ ꯅꯨꯄꯤꯗꯨꯒ ꯃꯨꯛꯅꯔꯛꯄꯗ ꯐꯠꯇ꯭ꯔꯕ ꯅꯤꯄꯥ ꯑꯅꯤꯒꯤ ꯊꯋꯥꯏꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯑꯦ ꯃꯉꯣꯟꯗ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯣꯡꯅꯥꯎ ꯑꯃꯟꯕꯁꯤꯡꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯍꯨꯝꯗꯣ ꯅꯨꯡꯁꯤꯠ ꯑꯃꯨꯛ ꯑꯣꯟ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯑꯐꯕ ꯊꯋꯥꯏꯗꯨꯒꯤ ꯈꯨꯠ ꯆꯟꯗꯅꯕ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯁꯥꯟꯅꯔꯒ ꯂꯩ ꯊꯣꯡꯅꯥꯎ ꯑꯃꯟꯕꯗ ꯄꯥꯟꯕ ꯒ꯭ꯂꯥꯁꯁꯤꯡꯗꯨꯅ ꯀꯥꯏꯔꯒ ꯐ꯭ꯂꯣꯔꯗꯨꯗ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁ꯭ꯋꯤꯡ ꯁ꯭ꯋꯤꯡ ꯂꯥꯎꯕꯒꯤ ꯃꯈꯣꯟꯅ ꯅꯤꯜꯂꯦ ꯊꯋꯥꯏ ꯐꯠꯇꯕ ꯑꯍꯨꯝꯗꯨꯁꯨ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯐꯠꯇꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯐꯨꯗꯣꯛꯄ ꯍꯧꯔꯛꯂꯦ ꯍꯨꯟꯅꯕꯗ ꯂꯩꯇꯨꯝ ꯋꯥꯠꯇꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯃꯇꯤꯛ ꯃꯌꯥꯏꯗꯣ ꯐꯨꯗꯣꯛꯅꯗꯨꯅ ꯍꯨꯟꯅꯔꯦ ꯃꯌꯥꯏꯁꯤꯡꯗꯨꯅ ꯂꯝꯕꯥ ꯄꯥꯟꯅꯔꯦ ꯊꯋꯥꯏ ꯐꯠꯇꯕ ꯑꯍꯨꯝꯗꯨꯒ ꯑꯐꯕ ꯊꯋꯥꯏ ꯑꯃꯈꯛꯇꯨꯒ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯝꯕꯥ ꯄꯥꯟꯅꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯎꯪꯈꯠꯅꯔꯤꯉꯩ
ꯁꯂꯥꯏꯉꯥꯟꯕ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯃꯃꯤ ꯇꯥꯔꯝꯗꯦ ꯍꯦꯟꯅꯗꯨ ꯃꯥ ꯀ꯭ꯌꯨꯔꯤꯌꯣꯁꯤꯇꯤ ꯑꯣꯏ ꯃꯁꯥꯗ ꯑꯗꯨꯕꯨ ꯃꯥ ꯁꯤꯃꯗꯤ ꯈꯪꯉꯤ ꯃꯥꯕꯨ ꯐꯤꯡꯒꯧ ꯁꯦꯠꯄ ꯅꯨꯄꯥꯁꯤꯒꯤ ꯊꯋꯥꯏꯁꯤꯅ ꯃꯥꯕꯨ ꯀꯟꯕꯤꯔꯤ ꯃꯥ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯥꯕꯨ ꯀꯟꯕꯤꯔꯤꯕ ꯃꯥꯒꯤꯗꯃꯛ ꯃꯥꯌꯣꯡ ꯌꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯛꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯗꯥꯏꯗꯅꯣꯃ ꯅꯨꯄꯥꯁꯤ ꯃꯍꯥꯛ ꯎꯈꯤꯒꯨꯝ ꯇꯧꯏ ꯌꯥꯝꯅ ꯐꯦꯃꯤꯂꯔꯃꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯁꯨ ꯀꯗꯥꯏꯗꯅꯣ ꯃꯍꯥꯛ ꯎꯈ꯭ꯔꯦ ꯅꯨꯄꯥꯁꯤꯒꯤ ꯁꯛꯇꯝꯁꯤ ꯂꯥꯛꯁꯤꯟꯕꯗ ꯃꯥꯒꯤ ꯕ꯭ꯔꯦꯟ ꯑꯦꯛꯇꯤꯚꯤꯇꯤꯗ ꯀꯗꯥꯏꯗꯅꯣ ꯈꯜꯂꯛꯄ ꯃꯇꯝꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡꯗ ꯅꯣꯡ ꯃꯔꯛꯇ ꯏꯆꯣꯠ ꯆꯣꯠꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗ ꯎꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜꯗꯨꯗ ꯅꯨꯄꯥꯗꯣ ꯑꯁꯤꯒꯤ ꯑꯉꯧꯕ ꯁꯦꯠꯄꯁꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯒꯅꯦꯜ ꯐꯪꯂꯕꯗ ꯃꯍꯥꯛ ꯈꯪꯂꯦ ꯒꯨꯜꯃꯣꯍꯔ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯑꯁꯤꯅꯤ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯊꯋꯥꯏ ꯑꯃꯅꯤ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏ ꯁꯂꯥꯏꯉꯥꯟꯕ ꯁꯥꯏꯟꯁꯀꯤ ꯁꯥꯇ꯭ꯔꯅꯤ ꯀꯥ ꯍꯦꯟꯅ ꯊꯋꯥꯏ ꯑꯃꯗꯤ ꯕꯨꯠꯀꯤ ꯃꯔꯝꯗ ꯃꯥ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯦ ꯂꯩꯇꯕ ꯅꯠꯇꯦ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯀꯟꯐꯥꯝ ꯇꯥꯖꯔꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯉꯥꯜꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨꯅ ꯇꯧꯔꯤꯗꯨ ꯌꯦꯡꯉꯤ ꯐꯠꯇꯕ ꯍꯣꯝꯗꯨꯅ ꯑꯃꯨꯛ ꯑꯐꯕ ꯊꯋꯥꯏꯗꯨꯒꯤ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯦꯠꯂꯦ ꯁꯥꯎꯅꯔꯤꯕ ꯌꯦꯠꯅꯔꯤꯕ ꯌꯦꯛꯅꯕ ꯑꯣꯜꯂꯕ ꯊꯋꯥꯏꯁꯤꯡꯁꯦ ꯃꯇꯝ ꯑꯃꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯗꯤ ꯆꯥꯟꯅꯔꯝꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯍꯨꯝꯗꯨꯒ ꯑꯐꯕ ꯅꯥꯏꯇꯣꯝ ꯇꯥꯕꯗꯨꯒ ꯁꯤꯡꯅꯔꯤ ꯑꯃꯅ ꯍꯦꯟꯅꯗꯦ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ ꯈꯪꯅꯗꯦ ꯃꯨꯛꯅꯕꯗꯣ ꯑꯍꯨꯝꯗꯨꯒꯤ ꯃꯈꯨꯠ ꯆꯜꯂꯕꯗ ꯅꯥꯏꯇꯣꯝ ꯇꯥꯕꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯂꯩꯖꯕ ꯃꯇꯤꯡ ꯐꯨꯗꯣꯛꯂꯦ ꯃꯔꯤꯗꯣ ꯀꯣꯔꯤꯗꯣꯔꯗꯨꯗ ꯈꯠꯅ ꯆꯩꯅꯕ ꯃꯨꯛꯅꯔꯝꯕꯗꯒꯤ ꯅꯨꯡꯁꯤꯠ ꯃꯅꯤꯜ ꯂꯣꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ ꯑꯃꯝꯕꯗꯨꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯨ ꯑꯃꯝꯕꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯍꯣꯁꯇꯦꯜ ꯌꯧꯅꯕ ꯂꯥꯛꯑꯦ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯌꯧꯔꯛꯄꯗ ꯃꯍꯥꯛ ꯅꯦ ꯍꯦꯛ ꯇꯥꯏ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯃꯥꯒꯤ ꯀꯥ ꯌꯧꯔꯛꯂꯕꯁꯨ ꯏꯐꯨꯟ ꯐꯨꯟꯒꯠꯂꯛꯄꯗꯧꯅ ꯇꯧꯏ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯐꯖꯅ ꯊꯤꯡꯖꯤꯟꯕ ꯅꯠꯇ꯭ꯔꯤ ꯃꯍꯥꯛꯅ ꯈꯧꯔꯤ ꯆꯔꯝ ꯐꯨꯡꯒꯠꯂꯛꯂꯤꯕ ꯃꯇꯥꯡ ꯑꯗꯣ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯃꯌꯥ ꯀꯥꯔꯝꯂꯒ ꯃꯍꯥꯛ ꯃꯈꯧꯔꯤ ꯄꯥꯏꯗꯨꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯉꯤ ꯃꯥꯒꯤ ꯀꯥꯗꯨꯗꯤ ꯃꯩꯗꯤ ꯑꯗꯨꯃꯛ ꯂꯥꯛꯑꯝꯃꯦ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯐꯥꯎ ꯂꯥꯝꯂꯒ ꯃꯍꯥꯛ ꯊꯛꯄꯒꯤ ꯄꯥꯡꯒꯜ ꯂꯩꯔꯝꯗꯦ ꯃꯈꯧꯔꯤ ꯆꯔꯝꯗꯣ ꯃꯁꯥ ꯃꯊꯟꯇ ꯄꯥꯏꯔꯒ ꯋꯥꯅ ꯈꯥꯡꯂꯤ ꯊꯥꯖꯤꯟ ꯋꯥꯡꯈꯠꯂꯦ ꯆꯔꯝꯗꯨ ꯏꯐꯨꯟ ꯐꯨꯜꯂꯦ ꯃꯍꯥꯛ ꯃꯁꯥꯗꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯦ ꯈꯧꯔꯤ ꯃꯄꯥꯒꯤ ꯁꯤꯡꯂꯤꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯗꯝꯁ ꯑꯦꯄꯜ ꯃꯄꯥꯗꯣ ꯀꯥ ꯍꯦꯟꯅ ꯇꯣꯡꯈꯠꯂꯛꯄꯗꯧꯅꯁꯨ ꯇꯧꯔꯤ ꯃꯍꯥꯛ ꯁꯥꯊꯤꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯥꯗꯣ ꯐꯨꯡꯒꯠꯂꯦ ꯈꯧꯔꯤ ꯆꯔꯝꯗꯣ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯦꯠꯆꯩ ꯀꯟꯅ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯝꯂꯒ ꯋꯥꯈꯜ ꯇꯥꯗꯨꯅ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯡꯅ ꯃꯆꯤ ꯂꯦꯡꯗꯕꯒꯨꯝ ꯃꯆꯤ ꯂꯦꯡꯈꯤꯗ꯭ꯔꯦ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯖꯨꯒꯤ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯕꯤꯅꯣꯏꯅ ꯑꯌꯨꯛꯇ ꯀ꯭ꯂꯥꯁ ꯌꯥꯎꯁꯤ ꯍꯧꯗꯣꯛꯄ ꯆꯪꯂꯨꯕꯗ ꯐꯤꯕꯝ ꯀꯥꯏꯅ ꯂꯩꯔꯝꯕ ꯊꯣꯡ ꯍꯥꯡꯇꯣꯛꯂꯒ ꯃꯊꯟꯇ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯅ ꯋꯥꯔꯗꯦꯟꯗ ꯀꯣꯜ ꯇꯧꯍꯜꯂꯛꯄꯅꯦ ꯃꯥꯅ ꯑꯟꯀꯟꯁꯤꯌꯁ ꯁ꯭ꯇꯦꯖꯇ ꯂꯩꯕꯁꯦ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯗꯝ ꯅꯥꯗꯝꯃꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯌꯦꯡꯕ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯕꯅꯤ ꯄꯨꯡ 10ꯒꯤ ꯃꯇꯨꯡ ꯑꯟꯀꯟꯁꯤꯌꯁ ꯁ꯭ꯇꯦꯖꯇ ꯂꯥꯛꯀꯅꯤ ꯍꯥꯔꯠ ꯈꯔ ꯁꯣꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯔꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯑꯃꯗꯤ ꯃꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯔꯦꯖꯤꯅꯥꯅ ꯃꯆꯥꯕꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯄꯅꯤ ꯋꯤꯛ ꯑꯃꯗꯤ ꯌꯨꯝꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯍꯥꯏꯗꯅ ꯕꯤꯅꯣꯏꯁꯨ ꯑꯗꯨꯃꯛ ꯁꯂꯥꯏꯉꯥꯟꯕꯒꯤꯗ ꯂꯩꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯄꯨꯟꯅ ꯄꯜꯁꯜꯁꯨ ꯌꯥꯎꯅ ꯉꯁꯥꯏ ꯑꯌꯨꯛꯇꯣ ꯂꯥꯛꯃꯤꯟꯅꯕꯅꯤ ꯆꯠꯂꯒꯦ ꯚꯥꯏ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯅꯪꯒꯤ ꯀ꯭ꯂꯥꯁ ꯅꯣꯠꯀꯤꯗꯤ ꯗꯣꯟ ꯋꯥꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥ ꯅꯣꯔꯃꯦꯜ ꯇꯥꯔꯛꯂꯕꯁꯨ ꯃꯍꯥꯛ ꯉꯔꯥꯡ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯌꯧꯔꯛꯂꯒ ꯀꯔꯤ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯕ ꯃꯍꯥꯛ ꯃꯇꯣꯝꯗ ꯅꯤꯡꯁꯤꯡꯖꯕ ꯉꯝꯖꯗꯦ ꯔꯦꯖꯤꯅꯥꯒ ꯌꯨꯍꯦꯟꯕꯒꯗꯤ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯗ ꯊꯋꯥꯏ ꯋꯥꯔꯤ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯔꯦꯖꯤꯅꯥ ꯊꯥꯖꯔꯨꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯀꯥ ꯊꯣꯡ ꯂꯣꯟꯗꯅ ꯇꯨꯝꯂꯤꯕꯗꯤ ꯍꯪꯅꯤꯡꯂꯕꯅꯤ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯆꯦꯛꯇ ꯆꯦꯛꯁꯤꯜꯂꯒ ꯇꯧꯕ ꯊꯕꯛꯇ ꯁꯣꯏꯕ ꯉꯥꯝꯕ ꯑꯗꯨꯃꯛ ꯌꯥꯎꯏ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯂꯣꯟꯕꯗꯤ ꯃꯥꯜꯂꯒ ꯊꯤꯡꯖꯤꯟꯕ ꯌꯧꯗꯕ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯦꯗꯤꯀꯦꯜ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨ ꯑꯦꯛꯖꯥꯝꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯗꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ
ꯑꯁꯤꯒꯨꯝꯕ ꯑꯦꯖꯨꯝꯁꯟ ꯃꯌꯥꯝꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯔꯦꯖꯤꯅꯥꯅ ꯕꯥꯞꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯇꯨꯅ ꯂꯩ꯫ ꯌꯨꯍꯦꯟꯕꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯆꯥꯅꯤꯄꯥꯅ ꯅꯥꯔꯒ ꯂꯩꯕꯗꯨ ꯎꯔꯒ ꯃꯁꯥꯃꯛ ꯗꯣꯛꯇꯔ ꯑꯣꯏꯖꯔꯒꯁꯨ ꯃꯃꯥꯟꯅꯕ ꯍꯥꯔꯠꯀꯤ ꯁꯔꯖꯟ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯃꯆꯥꯒꯤ ECG ꯔꯤꯗꯤꯡ ꯔꯤꯄꯣꯔꯠꯇꯨꯒꯤ ꯃꯔꯝꯗꯁꯨ ꯈꯟꯅ ꯅꯩꯅꯔꯤ꯫ ꯃꯆꯥꯒꯤ ꯀꯟꯗꯤꯁꯟ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯐꯒꯠꯂꯛꯄꯁꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ꯫ ꯐꯣꯟ ꯀꯣꯜ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, BP ꯑꯣꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯊꯔꯃꯣꯃꯤꯇꯔ ꯇꯧꯔꯒ ꯇꯦꯝꯄꯦꯔꯦꯆꯔ ꯑꯣꯜꯂꯦ꯫ ꯇꯦꯝꯄꯦꯔꯦꯆꯔꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯕ꯭ꯂꯗ ꯁꯨꯒꯔ, ꯁꯂꯥꯏꯟ ꯉꯥꯟꯕꯒꯤꯗꯃꯛ ꯌꯨꯍꯦꯟꯕ ꯋꯥꯏ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯂꯤꯛ ꯑꯇꯩꯁꯤꯡꯗꯨꯗꯒꯤ ꯃꯍꯥꯛ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯣꯏꯗꯒꯤ ꯑꯦꯗꯚꯥꯏꯁ ꯑꯃꯗꯤ ꯁꯖꯦꯁꯟ ꯀꯌꯥ ꯂꯧꯏ꯫ ꯁꯂꯥꯏꯟ ꯉꯥꯟꯕ ꯃꯁꯥꯗꯣ ꯏꯉꯝ ꯉꯝꯂꯝꯗꯦ꯫ ꯇꯨꯐꯛ ꯇꯨꯄꯥꯏ ꯆꯜꯂꯦ꯫ ꯌꯥꯝꯅ ꯍꯩꯅꯤꯡꯗꯕ ꯃꯇꯧ ꯎꯠꯂꯒ ꯇꯨꯝꯁꯟꯕꯕꯨꯗꯤ ꯅꯠꯇꯦ ꯃꯃꯤꯠꯇꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯍꯤꯞꯄꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯩ꯫ ꯀꯥ ꯍꯦꯟꯅ ꯊꯣꯏꯅ ꯃꯉꯣꯟꯗ ꯑꯌꯨꯛ ꯑꯗꯨꯗ ꯇꯨꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯜꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯨꯔꯒ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯋꯥꯐꯝꯁꯤ ꯃꯥ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯒ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯜꯂꯦ꯫ ꯔꯦꯖꯤꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯆꯥꯅꯤꯄꯥꯁꯦ ꯇꯨꯝꯕ ꯆꯥꯕ ꯆꯥꯡ ꯅꯥꯏꯗꯕꯗꯤ ꯇꯧꯔꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯖꯔꯁꯨ ꯔꯦꯖꯤꯅꯥ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯊꯧꯗꯥꯡ ꯃꯆꯥꯒꯤꯗꯃꯛ ꯂꯧꯔꯤ꯫ ꯃꯄꯥꯝꯂꯣꯝꯗ ꯂꯩꯕꯤ ꯃꯃꯥꯕꯣꯛ ꯊꯣꯛꯄꯤ ꯄꯥꯟꯊꯣꯏꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯃꯆꯥꯅꯤꯄꯥ ꯁꯪꯒꯨ ꯁꯤꯟꯅꯔꯝꯂꯒ ꯑꯌꯨꯛ ꯑꯗꯨꯗ ꯍꯣꯕꯦ ꯍꯣꯕꯦ ꯄꯥꯟꯊꯣꯏꯒ ꯂꯣꯏꯅꯅ ꯀꯣꯡꯕꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯩꯕꯤ ꯃꯥꯏꯕꯤ ꯑꯃꯗ ꯃꯆꯥꯒꯤ ꯁꯦꯜ ꯍꯨꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯁꯥꯗꯣ ꯃꯔꯥꯡ ꯃꯆꯥꯒꯤꯗꯃꯛ ꯐꯅꯁꯨ ꯌꯥꯝꯃꯤ꯫ ꯄꯤꯛꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤꯅ ꯆꯤꯡꯅ ꯆꯥꯅ ꯉꯝꯗꯅ ꯇꯤꯜꯂꯝꯃꯤ꯫ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯇꯔꯟ ꯇꯥꯗꯨꯅ ꯃꯌꯥ ꯂꯥꯡꯂꯦ꯫ ꯂꯥꯏꯗ ꯑꯉꯝꯕ ꯁꯦꯟꯖꯥ ꯈꯔ ꯁꯦꯟꯄꯥꯛꯇꯨꯗ ꯀꯠꯂꯤ꯫ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯨꯌꯨꯝ ꯂꯩꯇꯥꯏꯅꯔꯦ꯫ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯄꯥꯏ ꯈꯨꯌꯨꯝ ꯃꯄꯥꯎ ꯂꯥꯎꯔꯒꯦ ꯈꯟꯗꯨꯅ ꯆꯤꯡꯃꯨ ꯂꯩꯄꯥꯎ ꯃꯦꯜꯂꯛꯏ꯫ ꯁꯨꯃꯥꯡ ꯃꯆꯥꯗꯨꯗ ꯂꯥꯏꯁꯪ ꯃꯃꯥꯡꯗꯨꯗ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯈꯤꯡꯕꯒꯤ ꯃꯈꯣꯟꯅ ꯅꯤꯜꯂꯦ꯫ ꯑꯗꯨꯝꯅ ꯁꯔꯤꯛ ꯆꯨꯝꯖꯥꯎ ꯊꯥꯔꯛꯄ ꯔꯦꯖꯤꯅꯥ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕ, ꯀꯔꯤꯕꯨ ꯐꯥꯎꯔꯛꯀꯗꯕ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯇꯝꯗꯨꯗꯤ ꯂꯩꯃꯥꯡꯗ ꯃꯩꯔꯥ ꯂꯥꯡꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯥꯐꯨ ꯑꯃ ꯁꯤꯠꯆꯜꯂꯛꯇꯨꯅ ꯀꯦꯟꯗꯜ ꯑꯍꯨꯝꯃꯛ ꯃꯨꯊꯠꯈ꯭ꯔꯦ꯫ ꯙꯨꯞꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯃꯥꯡꯈ꯭ꯔꯒ ꯑꯀꯣꯏꯕꯗꯨꯗ ꯑꯄꯨꯝ ꯃꯁꯥ ꯑꯃꯗꯤ ꯁꯥꯌꯤꯡ ꯃꯥꯌꯤꯡꯒꯤ ꯃꯅꯝ ꯅꯝꯃꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯆꯜꯂꯛꯏ꯫ ꯆꯔꯩ ꯐꯤꯡꯒꯧ ꯁꯦꯠꯄ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥꯅ ꯂꯩꯄꯥꯎ ꯆꯦꯜꯂꯤꯕ ꯑꯃꯥꯏꯕꯤ ꯇꯃꯥꯕꯨ ꯀꯔꯦꯝꯅꯔꯦ꯫ ꯈꯨꯠꯇ ꯁꯤꯡꯖꯨ ꯄꯥꯏ ꯆꯥꯁꯤ ꯂꯥꯎ ꯀꯔꯦꯝꯅꯔꯦ꯫ ꯈꯣꯡꯍꯥꯝꯄꯥꯠꯇ ꯈꯣꯡ ꯈꯨꯠ ꯍꯥꯝꯂꯒ ꯄꯥꯔꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯞ ꯄꯨꯔꯒꯦ, ꯑꯁꯤ ꯂꯩꯕꯥꯛꯇ ꯄꯨꯔꯒꯦ, ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯦꯝꯅꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯇꯃꯥ ꯂꯩꯄꯥꯎ ꯆꯦꯟꯅ ꯃꯁꯥꯗꯣ ꯐꯨꯡꯀꯠꯂꯛꯄꯗꯧꯅ ꯇꯧꯏ꯫ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗ꯭ꯔꯦ꯫ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯏꯄꯥꯔꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯔꯝꯃꯨ, ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯆꯤꯡꯖꯤꯟ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯗ ꯃꯔꯣ ꯂꯣꯟꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯃꯥ ꯂꯥꯏ ꯀꯟꯅ ꯇꯥꯏꯅꯔꯤ꯫ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯁꯂꯥꯏꯉꯥꯟꯕꯕꯨ ꯂꯧꯒꯗꯕꯒꯤ ꯁꯦꯟꯅꯕ ꯍꯧꯔꯛꯄ꯫ ꯐꯠꯇ꯭ꯔꯕ ꯑꯃꯗꯤ ꯊꯋꯥꯏ ꯀꯌꯥꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯁꯤꯜꯂꯒ ꯂꯩꯕ, ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯂꯤꯕ, ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯂꯧꯒꯗꯣꯏꯒꯤ ꯑꯍꯤꯡꯕ ꯃꯔꯛꯇ ꯑꯁꯤꯕ ꯀꯥꯡꯂꯨꯞꯅ ꯂꯣꯟꯅ ꯀꯨꯝꯃꯩ ꯁꯥꯟꯅꯔꯛꯄꯗꯣ ꯈꯨꯌꯨꯝ ꯂꯥꯏꯃꯤꯠ ꯊꯧꯕꯤ ꯇꯃꯥꯗꯤ ꯎꯔꯦ꯫ ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯂꯥꯏꯗꯨꯗ ꯄꯥꯔꯤꯒꯤ ꯊꯋꯥꯏꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯝꯃꯤ꯫ ꯃꯁꯥ ꯄꯨꯝꯕ ꯂꯥꯏ ꯇꯥꯏꯅꯕꯗꯨꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯌꯥꯝ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯂꯩꯄꯥꯎ ꯆꯦꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯔꯦꯖꯤꯅꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯎꯈꯤꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯄꯥꯟꯊꯣꯏꯗꯤ ꯉꯁꯥꯏꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯕꯅꯤ꯫ ꯑꯐꯕ ꯃꯆꯦꯠ ꯑꯃꯗ ꯐꯥꯎ ꯍꯦꯛ ꯐꯥꯎꯈꯤꯗꯦ꯫ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯐꯥꯎꯈꯤꯕ ꯃꯌꯥꯝꯗꯨ꯫ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯔꯦꯖꯤꯅꯥ ꯁꯂꯥꯏꯉꯥꯟꯕꯒꯤ ꯈꯟꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯆꯦꯜ ꯅꯥꯏꯔꯛꯏ꯫ ꯇꯧꯕ ꯌꯥꯕꯅ ꯀꯔꯤ ꯂꯩꯔꯤ? ꯁꯂꯥꯏꯉꯥꯟꯕꯗ ꯌꯦꯠꯂꯒ ꯂꯩꯕꯁꯤꯡꯁꯦ ꯀꯣꯛꯊꯣꯛ ꯆꯥꯝꯊꯣꯛꯅꯕ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯃꯥꯅ ꯃꯥꯅ ꯉꯝꯕ ꯃꯈꯩꯗꯤ ꯄꯥꯡꯒꯦ, ꯃꯇꯦꯡꯁꯤ ꯍꯥꯏꯔꯦ꯫
ngasi irai khudakta lai khoirambadi nungai roi aduna hayengdi thangjanina numit chukal ay dapan khaido ko phai asi hairaga hayengi lai khoirambada changadaba machak singdo leiru haiduna lisama semlaga pidi khudak aduda jantra masu semaga pi se sina magi khudang duda sel thadoknabadi yaroi haiduna masada dum nappaga legetabani haiduna amabi tamana ejindagi mufumda pautak pirame jantra sina masada siringaidi fattaba singna salangan bada henjinba ngamloi haiduna takpirame warsu wana ngasi tang khanglaga hayengi numita laitingi thoromse losingadabani waningai leitre haiduna takpirame madu targarejina masado sor chawnu hondoi masama doctor oijaragasu mahak ahanbada nupini adugi sumatakta mama amani macha amagi mafamda achoba ahongba ama lakpada hektama irai lain hekta khangi machagi kulei kuchu onba musimuna khamdekpa pomba tangba ubada adubu ma khangna mapuroibagi mafamdadi haidokidabani somdana kamdauri hospital da nahange nungtigi uramlaga saktam amana khangawduna mangkiba ujagi phangkidabase sathina wai wadaba ngamde salanganba udabada thadoido khoirang thabak ama tawbuda maipunana tawba ngamlaktre masada kaimta changamde tumin machi da ungduna le ngayak leite salanganbana lakadaba lambida tanjai yenglaga chenthokpada awaba mani matabu yengbada awaba mani masada pairiba nokia handset phone amanbaduda tariba pungdu phau masa matanda thajarakraduna mingonda pung kya targe haiduna koyang hangli karigino khangde mak masasu asugi mati punchi kongchache honglakliba class break ta canteen da medical satrusingna chabun tholkpa ngaibada awaba mani jubilee hall gi mapada amuk lep footpath tu da hanjin chatpada awaba mani magi ngauchin aduna leiba phebam madu uraga santri tariba security amana hangle ibema kari tobo yaurge itakta kale masado thado adubu mangna khome kaka chieruba mata hore adubu pakhum adu pibda masado humangana pikange minamba pakhum sigidama chimbalda minamba nganglabasu thamoibudi minam jaba ngamjade makhau pungna haininglibani aigi thamoi ta hore rimski canteen taba lambi gi chidaida khunbiba yaurabadi aigi famda sinabiro thadoi nungsibagi mahumna haigalaklabada wakhalna puba thangba ngamdraba awaba mani miyamangda ikai nungsiyane lipat senthoklaga yengbada tillibi miyamargaduda salainganba yawbre yengbada misna anido sokthaba phawre salainganba mak udrabasu binoi thengnarabadi khanmane adubu madawna yadresu ngasidi binoi su ude thadoi ngayakti compound dugi akoibududa koyeng salainganba uruktrabadudadi gulmor makhong tamna thadoi lai ngarang ahing man ukhiba thongnau mapa salangan mana mabu kaukhiba mapa du tamna adubu thongnau dusu hangduk pude ngaiha gulmor makhong aduda mathanta leplamlaga tumin wa leba domda lai radika su makhoi gi mari mata thokpa kara lakpado gate umda thindokpa tholurga hanjilakpa matangde ngasidi makhoi ani se kaya suchin mana unaba wari sanaba phangdrabane nungthilgi pung ahum tarakpa swai sidadi sangbadongna tawre anido saka unaduna wari sanai ngasi salanganbu uba phangdabagi wakhalda pokpa nungaitabado wari sanarame anido mu awai khum tongnare chanana manaibu hainadra jala kaino nangna haidubu thadoi asengba maibu kaimta khalamgadaba mandre nang sidiba nong phadok udabada wakhaldo pangkhanda khanjillabo tapna machu sangba horuklaba nungsigi masuni aigi thamoida mabu nungtigi mikup amta horasu howdrabadi haibana aigi wakhalgi laining ohore thadoi yam lusina khalla malena masumini narakanu yelakanu yar adugisu matakta magisu asinba thabak kya ama sweden lerangani adugi tawri orangani radhika aigi thamoi sinadi mabu thajau haiba yade mahakta singna
ꯑꯩꯕꯨ ꯍꯩꯅꯔꯝꯂꯔꯣꯏ ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯤꯗꯨꯅ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯗꯣꯏꯒꯤ ꯃꯅꯤ ꯂꯩꯃꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯒ ꯊꯥꯗꯣꯏ ꯅꯣꯏ ꯄꯥꯕꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯊꯥꯗꯣꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯕꯦꯔꯟꯗꯥ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯇꯨꯝꯃꯤ ꯔꯥꯙꯤꯀꯥꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯅꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯥꯏꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯅ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯄꯥꯈꯠꯅ ꯋꯥꯠꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯗꯣꯏꯒꯤ ꯃꯄꯥꯗꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔꯗꯨꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯀꯦꯟꯁꯔꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯌꯣꯜꯂꯤꯡ ꯊꯥꯡꯗꯨꯅ ꯂꯥꯛꯄ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯉꯁꯤꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯦ ꯗꯣꯛꯇꯔꯅ ꯈꯨꯠ ꯊꯥꯔꯦ ꯀꯦꯟꯁꯔꯅ ꯌꯣꯠꯂꯒ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯄꯨꯈ꯭ꯔꯦ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯥꯗꯣꯏꯒꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯃꯥꯏꯊꯣꯡꯗꯗꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯃꯥꯡꯗ꯭ꯔꯦ ꯃꯄꯥꯅ ꯁꯥꯡꯅ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯕ ꯉꯝꯗꯅ ꯃꯊꯟꯇ ꯑꯅꯧꯕ ꯃꯔꯥꯜ ꯑꯃ ꯁꯤꯖꯩ ꯃꯍꯥꯛꯅ ꯃꯥꯏꯊꯛꯄꯤ ꯆꯤꯒꯣꯡꯂꯩ ꯑꯣꯏꯔꯨꯕꯅ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯀꯥꯟꯅꯗꯕꯗ ꯇꯥꯎꯔꯤꯉꯩ ꯃꯍꯥꯛꯇꯤ ꯃꯄꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯕ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯊꯥꯗꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏ ꯉꯥꯏꯍꯥꯛꯇꯤ ꯑꯣꯝꯆꯥꯛꯅꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯊꯥꯗꯣꯏ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯊꯤꯡꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯞꯂꯛꯏ Baba, oh Baba, nasabu kanada, Baba kauduino, Baba, hawalo, se, hawalo Baba. ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯦ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯦ ꯁꯤꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯅꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯨꯝꯗ ꯄꯨꯊꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯦ ꯔꯥꯙꯤꯀꯥꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯊꯥꯗꯣꯏ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯊꯥꯗꯣꯛꯂꯝ ꯃꯄꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯇꯥꯡꯗꯨꯗꯗꯤ ꯁꯂꯥꯏꯉꯥꯟꯕꯒꯤ ꯋꯥꯈꯜꯒ ꯆꯪꯈꯤꯗ꯭ꯔꯦ ꯀꯞꯅ ꯂꯥꯎꯅꯕ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤ ꯏꯐꯨꯠꯇꯤ ꯀꯪꯈ꯭ꯔꯦ ꯔꯥꯙꯤꯀꯥꯁꯨ ꯀꯞꯅ ꯀꯞꯅ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯁꯂꯥꯏꯉꯥꯟꯕꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯐꯝꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯅꯤ ꯆꯪꯗꯨꯅ ꯃꯆꯥꯕꯨ ꯁꯪꯗꯨꯅ ꯂꯩ ꯀꯥꯏꯗ ꯀꯩ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟ ꯆꯦꯛꯁꯤꯜꯂꯒ ꯂꯩ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯍꯥꯏꯔꯛꯂꯦ ꯔꯦꯖꯤꯅꯥꯅ ꯃꯣꯏ ꯄꯥꯕꯨꯡ ꯄꯣꯊꯥꯕꯤꯔꯨꯔꯣ ꯑꯩ ꯁꯪꯍꯧꯔꯒꯦ ꯅꯆꯥ ꯅꯨꯄꯥꯁꯦ ꯌꯣꯍꯦꯟꯕꯅ ꯌꯥꯅꯤꯗ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦ ꯃꯗꯨ ꯌꯥꯔꯣꯏ ꯐꯖꯅ ꯄꯣꯊꯥꯕꯤꯔꯨꯔꯣ ꯃꯣꯏ ꯄꯥꯕꯨꯡ ꯔꯦꯖꯤꯅꯥꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯣꯍꯦꯟꯕ ꯍꯤꯛꯇꯣꯛꯄ ꯉꯝꯗꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯆꯪꯂꯝꯗꯥꯏꯗ ꯔꯦꯖꯤꯅꯥꯗ ꯍꯥꯏꯔꯝꯃꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯔꯦꯖꯤꯅꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗ ꯆꯥꯎꯔꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯏ ꯁꯂꯥꯏꯉꯥꯟꯕ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯔꯦꯖꯤꯅꯥ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯝꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯂꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯎꯏꯁꯤꯟꯒꯦ ꯈꯟꯗꯦ ꯑꯉꯛꯄꯅꯤ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯃꯣꯏ ꯃꯆꯥꯅ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯊꯦꯡꯅꯩ ꯃꯆꯥꯒꯤꯗꯃꯛ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯣꯠꯅꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯂꯥꯅ ꯎꯕ ꯐꯪꯏ ꯃꯆꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯅꯥꯀꯟꯗ ꯑꯥꯔꯝ ꯆꯤꯌꯥꯔ ꯑꯃ ꯊꯥꯔꯒ ꯃꯍꯥꯛ ꯀꯣꯐꯤ ꯀꯞ ꯑꯃꯒ ꯇꯨꯃꯤꯟ ꯉꯥꯊꯔꯒ ꯐꯝꯂꯒ ꯂꯩ ꯃꯇꯝꯗꯤ ꯇꯞꯅ ꯇꯞꯅ ꯄꯨꯡ 12:10 ꯍꯥꯏꯔꯛꯂꯦ ꯁꯨꯝꯀꯥꯟ ꯇꯟꯖꯥꯁꯤꯗꯅꯤ ꯊꯣꯡꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯔꯦꯖꯤꯅꯥ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯊꯣꯡꯒꯤꯅ ꯍꯦꯛ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯂꯩꯔꯤꯕ ꯒꯣꯗ꯭ꯔꯦꯖ ꯅꯥꯀꯟꯗꯨꯗꯅꯤ ꯃꯍꯥꯛꯅ ꯃꯔꯨꯝꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯃꯄꯥꯗꯨ ꯆꯞ ꯆꯥꯅꯅꯤ ꯅꯨꯄꯤ ꯑꯃ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯌꯦꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯗꯨꯅ ꯂꯩꯕ ꯎꯔꯛꯂꯤꯕꯗꯣ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯣ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯗꯦ ꯈꯔ ꯃꯔꯨꯝ ꯑꯣꯏꯔꯞ ꯇꯧꯕ ꯃꯄꯥ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯕꯅꯤꯅ ꯍꯦꯛ ꯌꯦꯡꯗꯤ ꯌꯦꯡꯁꯤꯜꯂꯨꯔꯒꯁꯨ ꯃꯤ ꯑꯃꯇ ꯂꯩꯇꯕꯗꯧꯅꯁꯨ ꯇꯧꯏ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯣ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯁꯨ ꯂꯩꯗ ꯂꯩꯔꯤꯕꯣꯏ ꯈꯜꯂꯤ ꯃꯥꯒꯤ ꯋꯥꯈꯜꯗ
men amata tade Regina masadu ningkok tawe amuk che he kachin aduda tandal mangal dawna kupet ka phet taw bodawna su saktam duna mangonda laknare salangan bagi table du de leba torchlight masado phamlam badagi fuklauna hogulagla tablawna parga godres marum leba domda kapsile adumna torchlight mangal duna kachin aduda kapsin ba matam dudadi karimta leba uramde masado sora sobam hondoi wakal na oirni aiduna khalli ngayak magi wakal soy thuklurasu machani pagi anabada hen attention amadi focus pina bonari mak amuk prap sangsil laglaga magi arm chair du da phame phamta baga second phade nupi ma phatlawna nungsit kumna yangna mapala na chatki karino hojiki du bo haiduna mamit mana ithak thakna yengle asumna yenglingai da ka dugi kachinoiramna mana hojikta ukiba nupi du thongnaw mapa du da leplaga lebedo hojikti ma mayek singna uwa fangle nupi du nurse ki phizon setuna khutana tray ma pai thongnaw maya du da leplaga leire madu ubuda swai lawe amai bi taman haibido ningsing lai phatraba madi afaba thawai kyana magi machani pabu kupsen senna duna lai habido ma ngayakti tofong khangde ihing na ing saraba imu nai mutaraba mamit mana ngaksek ngangna chamot narduna nurse nupi do leble phibam maduda ma mihuldo chongba horagle karibu tarokadabno khanbada am charduda phamlambadigi fuklawna hogulagla ma machani padu sokpa yade haibagi matago machagi phamung meyaduda changlaga lepe masado ningnik lawe matang aduda amaibi tamana machani pagi phamung meyada thamwaiduna pirakpa thangol maya chamni pal pandu ningsinglage madu ulabadi lai khangde thawai phattaba khangde loinama matik me hankini aibado ningsinglagle nurse nubidna maya iki khigatlaga tray da haplaga thamba mayek singna thawraba thangama taplawna paikhatle aduga matol langba thangado maya iki khigatlaga munne yengi aduga thang matona tumaduna Regina da onsinduna mu yenglai maya duda higalaktuna thangdu makhutuna chena pai Regina tamna langgadabagi sem sare Regina masadu sabung lawe mapuroi biyen batanaba kauge suma bokhol thokidre tumduna leba machanu paduda amuk ye masado ningnik lawe adubu haisingbi mangne phamung mayaduda makhutna nangoroi matagum taplawna marga bedsheet mayada thamliba thangol maya chamni pal panbudu taplawna pai makhutna khutum chingna pairagale asumna torokpada nurse nupi thongnaw mayada leplaga leber nurse nupi do leiba ngamdre magi matik mayai pumba thangol maya chamni pal panbudugi mangda matik pumba chamkhre ka dugi manungda leiba ngamdraduna amuktang kanna lawramlaga mafam madudagi mangkhre amuba machudongna tawba maikhugi masak oi kuina panthaduna leba ngamdraduna mangkhre asumne mangkhibaga ni hektai mihul mafam tabada ngaire Regina do sor chauna honma makhon machagi kagi hek thong wangmaduda amuk tare masita sunate mi chatpa mamdagi makhon hangatlanda chatpagi ka dugi mapal doine mathi phonglare page hande maki matik me aidi ka dugi manungdagi thawai duna mapal thokrabasu yungdugi akoibududa suru naisilaga leire hanba leite thawai duna ngasigi ayingsina loidri phaw kupsen senaduna salanganbagi thawai laurge haiduna ningba magaloinana leikre ka dugi hek thong mapalanduna thawai duna magi angamba matik me fudokli thangon maya chamni panbadudi kibana thawai duna changsilakpadi ngamde ne taramba Regina laitapam khungde mak somda awabana langoi challe amuk kaidorokpa ka manungsida haujikido changlaklabadi haiduna khutta thangol maya chamni panbadu pai machagi nakta lengdana le adubu ayingdo adumak haukre nongan phungan pum tawpa amamongan sinaram daiduda phatraba thawaiduna mathi ponglambado tumin laikre thawai sina hujikti magi mayai pumba sandokpa ngamdaduna ay amuk halakhini haibagi matagu
खुतुम सिंगलगा मफम दुदगी मांग्रे येन खोंबगी मखोल तारकले नुपुक थांगबा तियादा नुमिना लंगना सना मचुगुम फुदोंग लगा थोरकले अंगानबा कोरोगी मंगालदा अनौबा सामा पुदुना लागले अहिंग चुपा मिसना अनिदो कगला अमता उसिंदना अदुमक हौख्रबने रेजिनादि मपुरोइबदा मसाबु संगलम खुत्ता थांगोल पाइ सिनरमलगा लैबे याद्रदुना अमाइबी तमागी मनाक्ता नुंगानबगा चटख्रे अमाइबी तमादा ngarang ahing thokiba thaudo wathok singdo amata chithadana lirame haujikti waram pumba tarba matung amaibi tamaga loinane Regina gi mayum namda lai punna kardu Regina na thauri kardu thauna thauna nupi amata gi maithung uruba yade yengluba maithung khudingda ngarang ahingi akiba phanglaba nurse tupi du gi maithung do adumuk hekta ure khangde magi wakhaldo kadai de noma isai chai thoi amaibi tamadi mangda tumina phamne gari gi brake su kaya pungning changna khojingna phade asumna gari do wakhalna isai chai bedongna thorakpada lambi matai da nurse ki fijol da nupi ma leplega leibedu ui sorok lan tok togi lambi gi nage tu yengduna le mi chin khraba traffic ki volume du da yam haisingna lan du gi lambi du honare gari thauduna lakpi Regina do ikhang khangodana lambi gi matai da sumna lambi lan thokke toba nurse nupi do hek yeng thoklure nurse nupi duga icham chamna hek michana na yenglu butan magi bitadi ngarang ahingda ukhiba nurse nupi dugi akiba saktam doinu uragle madubda mangna thoriba car dugi speed to kan hek thorure brake phaba nangodana mingon do thumjin ke tawi adubu yamai chingna mamai do kakpada mi da budai thomdragasu car dugi mamai do kakna bhonabada lambi nakanda leba electric post amada gari do thumjinbada speed to kanna thauba khudak aduda accident thokle amai bi tama makok tu yesele bel su phaudabaga icham chamna tongmanina kaena soirangam loi drive gi precaution su lahodre car dugi mamai do michel du khara kaire car gi michel mamangdagi paithorpu mingjelna Regina gi mamit changle khudak aduda accident thokle aduna miyam tinba bazar ga oibaga mai accident to aduna chen thoknare aduga car dugi manakta manak adaida duty taba traffic kharana Bisnupur police station da pau pibadagi mikup khara kanarga thuna yangna lai asokpa bi phibam du khara lubna rims hospital doina pukhalai laibak thibidi amaibi tamadi ambulance manungda koki sarukta kahena phibam luna soksin bedagi aroiba sor honkre aruba critical condition lamada Regina su hingba sibani gi lan phamayda achoba lanjungma suknare accident thokpagi pausina hojikti yuhen batare yuhen ba pau du tabda masado ningnik lawe amaibi tamagi imung manungsu pausi tare asi nagi pausi hojikti accident thokpagi pause mari mata pumadasu yuhen man pire Regina gi mapamgi mi amadi makhogi sagai nate pulap haurare wakhal tadana leba salangan babu Regina gi mane singda sangalam laga ayuk aduda hobe yuhen madu rims hospital omda mama naba rupam galoinena hongna duna chatkre ngayakti wakhal na kokto pokhai gi tawe macha gi polum loi dingaida magi nupi gi accident thokpagi pausina mangonda anobo chaina ama oire miyoibadi tasagi manani horen kari thokani khangba tamba ngamde phanai singna chakchina khong thanglabachu khajikta da thelawna kharna thaikhibada awafamda tabachi hongna sani mikup khara sida magi punchi maikei marida among banongna mangchilakpadongna tawe maga tinaba laikai gi mamanaba rupamna magi puningbu phajanbiri asumna kardo rupamna thorga yuhen bana tongduna lai chalamdaida magi nupina taha ta hairambado ningsing lai kardu tongna Regina na moi pabung ai aruba ma leire ayuk angan besida ima amaibi tamado unadaba yadabane nacha nupabu kumna senaram ai kuiragloi
ꯌꯧꯕꯒ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯂꯦꯞꯇꯅ ꯀꯥꯔꯗꯣ ꯁꯨꯝ ꯊꯧꯔꯛꯄꯅ ꯀ꯭ꯋꯥ ꯀꯩꯊꯦꯜꯒꯤ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯃꯄꯥꯗꯣ ꯌꯧꯔꯛꯂꯦ ꯈꯖꯤꯛ ꯊꯨꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯂꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯐꯝꯗꯨꯗ ꯄꯟꯗꯨꯅ ꯂꯩꯔꯦ ꯃꯤꯅꯠ 15 ꯈꯛꯇ ꯅꯠꯇꯦ ꯃꯇꯦꯛ ꯃꯇꯦꯛ ꯃꯇꯝ ꯈꯔ ꯃꯥꯡꯂꯕ ꯃꯇꯨꯡ ꯎꯆꯤꯟ ꯅꯥꯆꯤꯟ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯂꯦ ꯄꯥꯎ ꯂꯧꯅꯕꯗ ꯔꯦꯖꯤꯅꯥꯗꯤ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯏꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯦ ꯔꯦꯖꯤꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯂꯩꯔꯝꯃꯦ ꯔꯦꯖꯤꯅꯥꯗꯤ ꯃꯃꯤꯠꯇ ꯃꯤꯡꯁꯦꯜ ꯆꯪꯈꯤꯕꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯑꯦ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩꯍꯜꯂꯦ ꯔꯨꯄꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯌꯣꯟꯕꯕꯨ ꯊꯦꯝꯖꯤꯜꯂꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯋꯥꯔꯅꯨ ꯏꯁꯣꯔ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯋꯥꯔꯛꯂꯕ ꯆꯤꯔꯕ ꯀꯥꯟꯗꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯥꯏ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯂꯥꯏꯕꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯦ ꯐꯥꯟꯅ ꯁꯥꯡꯕꯗꯨꯗ ꯐꯝꯂꯒ ꯀꯞꯂꯤ ꯀꯞꯂꯤ ꯃꯥꯟꯕ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯉꯣꯏ ꯌꯨꯍꯦꯟꯕꯗꯣ ꯇꯥꯁꯤꯜꯂꯒ ꯐꯝꯂꯦ ꯔꯨꯄꯝꯅ ꯌꯥꯔꯦꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯦꯝꯕꯤꯕ ꯃꯄꯨ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯦ ꯌꯨꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕ꯭ꯂꯕꯇꯣ ꯃꯨꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕ꯭ꯂꯕꯇꯨꯗꯤ ꯑꯗꯨꯃꯛ ꯊꯥꯜꯂꯤ ꯄꯨꯁꯤꯟꯕ ꯀꯨꯏꯔꯁꯨ ꯑꯣꯄꯔꯦꯁꯟꯗꯣ ꯄꯥꯛ ꯍꯦꯛ ꯂꯣꯏꯕ ꯌꯥꯗꯕꯅꯤꯅ ꯄꯦꯁꯦꯟꯗꯣ ꯅꯤꯡꯊꯤꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤ ꯇꯥꯛꯄꯅꯦ ꯌꯨꯍꯦꯟꯕ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯃꯇꯥꯡ ꯑꯗꯨꯗ ꯀꯞꯅꯤꯡꯕ ꯐꯥꯎꯏ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯏ ꯅꯨꯄꯥꯗꯤ ꯀꯞꯄ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯕꯅꯦ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯥꯒꯤ ꯌꯥꯝꯅ ꯁꯣꯟꯊꯕ ꯃꯇꯧꯗꯣ ꯃꯥ ꯈꯛ ꯎꯠꯊꯣꯛꯅꯤꯡꯗꯦ ꯆꯥꯎꯔꯥꯛꯅ ꯄꯨꯡ 2ꯒꯤ ꯃꯇꯨꯡ ꯑꯣꯇꯤꯒꯤ ꯑꯉꯥꯡꯕ ꯃꯩꯗꯣ ꯃꯨꯠꯈꯤꯕꯒ ꯔꯦꯖꯤꯅꯥ ꯏꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯋꯥꯔꯗꯇ ꯁꯤꯞ ꯇꯧꯏ ꯔꯦꯖꯤꯅꯥꯕꯨ ꯂꯥꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯗꯃꯦꯟꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯃꯥꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯟꯗꯤꯁꯟꯗꯨꯗꯒꯤ ꯃꯍꯥꯛ ꯍꯟꯗꯣꯛꯂꯦ ꯌꯨꯍꯦꯟꯕ ꯑꯃꯗꯤ ꯗꯣꯛꯇꯔ ꯗꯃꯦꯟ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯗꯣꯛꯇꯔ ꯊꯣꯏꯗꯣꯛꯄ ꯃꯥꯒꯤ ꯁꯥꯏꯠꯇ ꯑꯀꯥꯏꯕ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯃꯤꯠꯅ ꯎꯕ ꯉꯝꯕꯒꯤ ꯁꯛꯇꯤꯗꯣ ꯃꯥꯡꯗ꯭ꯔꯤꯀꯣ ꯗꯣꯛꯇꯔ ꯌꯨꯍꯦꯟꯕ ꯃꯥꯡꯗ꯭ꯔꯤ ꯃꯥꯒꯤ ꯁꯥꯏꯠ ꯎꯕ ꯉꯝꯕ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯤ ꯃꯃꯤꯠꯇ ꯆꯪꯈꯤꯕ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯑꯦ ꯃꯥꯒꯤ ꯔꯦꯇꯤꯅꯥ ꯄꯨꯄꯤꯜ ꯑꯥꯏꯔꯤꯁ ꯑꯦꯔꯤꯌꯥꯗ ꯗꯤꯐꯦꯛ ꯀꯩꯁꯨ ꯂꯩꯇꯦ ꯍꯣꯏ ꯀꯣꯔꯅꯤꯌꯥꯒꯤ ꯑꯦꯔꯤꯌꯥꯗ ꯈꯔꯗꯤ ꯁꯣꯛꯂꯤ ꯁꯤꯗꯤ ꯃꯥꯏꯜ ꯏꯟꯖꯨꯔꯤꯅꯤ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯀꯅꯤ ꯀꯔꯤꯝꯇ ꯄꯥꯈꯠꯂꯨꯅꯨ ꯑꯗꯨ ꯗꯣꯛꯇꯔ ꯊꯣꯏꯗꯣꯛꯄ ꯑꯁꯣꯛ ꯑꯄꯟꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯒꯤꯗꯤ ꯂꯩꯇꯦ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯨꯜꯂꯤꯕꯁꯤꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯨꯜꯂꯤꯁꯤꯗꯤ ꯑꯐꯇꯔ 1 ꯋꯤꯛꯃꯨꯛ ꯂꯩꯔꯒ ꯂꯧꯊꯣꯛꯄ ꯌꯥꯒꯅꯤ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯃꯣꯁ ꯋꯦꯜꯀꯝ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯄꯥꯈꯠꯄ ꯐꯕꯤꯔꯣ ꯗꯣꯛꯇꯔ ꯗꯃꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ ꯃꯤꯅ ꯄꯥꯎ ꯇꯝꯕꯗꯒꯤ ꯉꯁꯥꯏꯋꯥꯏꯗꯤ ꯃꯤꯍꯨꯜ ꯊꯥꯎꯜ ꯁꯨꯈꯤꯗ꯭ꯔꯕꯅꯤ ꯃꯤꯠꯇ ꯁꯣꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯗꯣꯛꯅ ꯃꯤꯠꯇ ꯁꯣꯛꯇꯦ ꯈꯪꯕꯗꯒꯤꯗꯤ ꯃꯁꯥꯗ ꯂꯩꯕ ꯆꯤꯡꯅꯕ ꯄꯨꯝꯕꯗꯣ ꯀꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯔꯦꯖꯤꯅꯥ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯔꯤꯝꯁꯀꯤ ꯐꯦꯃꯦꯜ ꯑꯥꯏ ꯋꯥꯔꯗ ꯂꯩꯕꯗꯣꯝꯗ ꯂꯥꯛꯑꯦ ꯃꯍꯥꯛꯀꯤ ꯕꯦꯗ ꯄꯤꯔꯦ ꯇꯣꯉꯥꯟꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯀꯦꯕꯤꯟ ꯑꯃꯗ ꯑꯣꯏꯅ ꯁꯤꯞ ꯇꯧꯔꯦ ꯔꯦꯖꯤꯅꯥꯗꯤ ꯑꯦꯟꯊꯦꯁꯤꯌꯥ ꯀꯞꯂꯨꯕꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤꯒ ꯋꯥꯈꯜ ꯇꯥꯗꯅ ꯕꯦꯗꯇ ꯌꯦꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯟꯗꯤꯁꯟ ꯈꯔ ꯅꯣꯔꯃꯦꯂꯥꯏꯁ ꯑꯣꯏꯔꯛꯄꯗꯨꯗ ꯋꯥꯈꯜꯕꯨꯗꯤ ꯈꯔ ꯐꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨꯗꯤ ꯈꯔ ꯐꯒꯠꯂꯦ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏ ꯉꯥꯟꯕꯅ ꯀꯝꯗꯧꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯆꯥꯒꯤ ꯐꯤꯕꯝꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯃꯥ ꯀꯣꯜ ꯇꯧꯔꯒ ꯄꯥꯎ ꯂꯧꯋꯤ ꯁꯂꯥꯏ ꯉꯥꯟꯕ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗꯦ ꯗ꯭ꯔꯤꯞ ꯑꯃ ꯀꯥꯞꯂꯒ ꯇꯨꯃꯤꯟ ꯅꯤꯡꯉꯥꯏꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯃꯆꯥꯅꯨꯄꯥꯕꯨ ꯁꯪꯍꯧꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯏ ꯃꯆꯥꯅꯨꯄꯥꯕꯨ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯂꯦ ꯑꯃꯥꯏꯕꯤ ꯇꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯂꯣꯏꯅꯕ ꯃꯌꯨꯝꯂꯣꯝꯗ ꯉꯁꯥꯏꯅ ꯄꯨꯊꯈ꯭ꯔꯦ ꯁꯤꯔꯤꯕ ꯃꯥꯏꯕꯤꯗꯨꯒꯤ ꯈꯜꯂꯨꯕꯗ ꯌꯨꯍꯦꯟꯕ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯁꯤꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯕꯥꯞꯃꯦꯟ ꯇꯥꯗꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯇꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯗꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ ꯍꯟꯅ ꯌꯦꯡꯕꯗ ꯃꯕꯣꯛꯁꯤꯡ ꯊꯣꯛꯄ ꯑꯔꯥꯞꯄꯗꯒꯤ ꯃꯆꯥꯁꯤꯡ ꯑꯃꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯄꯨꯈ꯭ꯔꯕꯅꯤ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤꯗꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯊꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕꯗꯤ ꯇꯧꯗꯦ
ꯑꯗꯨꯕꯨ ꯃꯥ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯃꯥꯏꯕꯤ ꯇꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕ ꯋꯥꯈꯜꯗꯗꯤ ꯈꯟꯈ꯭ꯔꯦ ꯆꯥ ꯑꯃ ꯁꯃꯣꯁꯥ ꯑꯃ ꯆꯥꯔꯒ ꯃꯥꯛ ꯂꯩꯔꯤ ꯑꯁꯣꯛꯄꯗꯨ ꯁꯪꯅꯕ ꯔꯦꯖꯤꯅꯥꯒꯤ ꯃꯅꯦ ꯂꯇꯥꯒ ꯃꯥꯒꯇ ꯉꯥꯏꯍꯧꯔꯦ ꯀꯥ ꯍꯦꯟꯅ ꯁꯦꯔꯤꯌꯁ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯇꯩꯗꯨꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯜꯍꯟꯈ꯭ꯔꯦ ꯀꯦꯕꯤꯟ ꯃꯅꯨꯡꯗ ꯂꯇꯥꯒ ꯌꯨꯍꯦꯟꯕ ꯈꯛꯇꯒ ꯇꯔꯛ ꯇꯔꯛ ꯂꯩꯍꯧꯏ ꯄꯨꯡꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯥꯏꯔꯛꯂꯦ ꯌꯥꯝꯄꯥꯛ ꯇꯥꯕꯒꯨꯝ ꯇꯥꯗꯨꯅ ꯗ꯭ꯔꯤꯞ ꯕꯣꯇꯜ ꯑꯃꯒ ꯃꯆꯤ ꯂꯦꯡꯗꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯔꯦꯖꯤꯅꯥꯗꯤ ꯂꯇꯥꯗꯤ ꯎꯏꯔꯤ ꯎꯏꯔꯤ ꯍꯧꯔꯛꯂꯦ ꯌꯨꯍꯦꯟꯕꯅ ꯏꯅꯦ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ ꯋꯥꯔꯝꯃꯅꯤ ꯑꯩ ꯁꯪꯍꯧꯔꯒꯦ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯏꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯈꯥ ꯂꯥꯏ ꯆꯦꯟꯕꯗ ꯄꯣꯞ ꯇꯥꯔꯦ ꯍꯣꯏ ꯏꯅꯦ ꯑꯗꯣ ꯅꯪ ꯇꯨꯝꯅꯤꯡꯕ ꯀꯥꯟꯗ ꯍꯥꯏꯔꯣ ꯏꯅꯦ ꯑꯃꯨꯛ ꯁꯪꯒꯦ ꯍꯣꯏ ꯏꯅꯦ ꯌꯥꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯇꯥꯗꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯝꯊꯈ꯭ꯔꯦ ꯌꯨꯍꯦꯟꯕꯁꯨ ꯇꯨꯜ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯕ ꯂꯇꯥ ꯇꯨꯝꯈ꯭ꯔꯦ ꯃꯇꯝꯗꯤ ꯈꯥꯝꯕ ꯌꯥꯗ 12 ꯈꯔ ꯍꯦꯜꯂꯛꯂꯦ ꯅꯨꯃꯤꯗꯥꯡꯒꯤ ꯁꯣꯝꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯤ ꯔꯦꯖꯤꯅꯥꯗꯣ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯁꯕꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯟꯀꯟꯁꯤꯌꯁ ꯃꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗ ꯕ꯭ꯔꯦꯟꯒꯤ ꯀꯦꯃꯤꯀꯦꯜ ꯍꯣꯔꯃꯣꯟꯁ ꯃꯌꯥꯝꯗꯣ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯔꯦꯖꯤꯅꯥꯒꯤ ꯃꯤꯠꯇ ꯃꯍꯥꯛꯁꯦ ꯎ ꯋꯥꯇꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯂꯝꯃꯥꯡ ꯑꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯑꯃꯗ ꯂꯩ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯂꯝꯃꯥꯡꯗꯨꯗ ꯃꯆꯥꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯊꯤꯕ ꯑꯣꯏꯅ ꯂꯥꯛꯄ ꯃꯥꯟꯕ ꯃꯪ ꯑꯃ ꯃꯪꯉꯤ ꯔꯦꯖꯤꯅꯥ 이마기 붕어 살랑한 바 이마는 낭부 티버 펑드레 그다이드노 이차나 레리베세 이마나 거부시 따르디 낭부 이마다 아이시다 레리 하이두나 인깃 아마타 티피로 파쿰 아마타 피로 이차기 눅시르바 마이통도 우닝바나 나마이디 ngauri ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯖꯤꯅꯥ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯂꯥꯏꯉꯥꯟꯕ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯑꯀꯣꯏꯕꯗꯨ ꯈꯣꯟꯊꯥꯡ ꯌꯦꯠꯂꯤ 이마기 붕어 살랑한 바 살랑한 바 살랑한 보 ꯑꯗꯨꯕꯨ ꯃꯃꯥꯅ ꯀꯧꯕꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯂꯝꯃꯥꯡ ꯇꯨꯃꯥꯡ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯨꯗ ꯀꯣꯏꯅ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩ ꯔꯦꯖꯤꯅꯥ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯎꯔꯦ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯃꯃꯥꯏꯗꯨ ꯃꯈꯥ ꯑꯣꯜꯂꯒ ꯇꯨꯃꯤꯟ ꯐꯝꯂꯦ ꯁꯂꯥꯏꯉꯥꯟꯕꯕꯨ ꯎꯕꯗ ꯔꯦꯖꯤꯅꯥ ꯃꯁꯥꯗꯣ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇꯦ ꯃꯆꯥꯕꯨ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯐꯪꯂꯦ ꯈꯟ ꯄꯨꯈ꯭ꯔꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯥꯏꯔꯦ 이마기 붕어 살랑한 바 이마는 낭부 마사이디게 거부세 따드라미 낭보 이마디 낭부 티보다 사루레 라오 윰다 ꯆꯠꯁꯤ ꯂꯥꯛꯑꯣ 이마는 낭기 ꯆꯔꯥ ꯋꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯂꯕꯅꯤ 이마ꯗ 낭부 ꯆꯔꯥ ꯋꯥꯟꯒꯦ ꯍꯥꯏꯔꯝꯗꯥꯏꯅꯦ 이붕어 ꯑꯁꯤ ꯍꯥꯏꯔꯒ ꯔꯦꯖꯤꯅꯥ ꯊꯣꯡꯒ꯭ꯔꯥ ꯃꯌꯥꯗꯨꯗ ꯆꯪꯁꯤꯜꯂꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯉꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯣ ꯁꯂꯥꯏꯉꯥꯟꯕꯗꯤ ꯇꯥꯔꯝꯗꯦ ꯃꯈꯣꯡꯗꯨ ꯌꯥꯟꯊꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟ ꯃꯃꯥꯏꯗꯣ ꯂꯨꯛꯊꯔꯒ ꯐꯝꯃꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯇꯨꯃꯤꯟ ꯅꯣꯟꯊꯔꯒ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛꯁꯨ ꯑꯉꯛꯄ ꯄꯣꯛꯑꯦ ꯀꯔꯤꯒꯤꯅꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯇꯥꯁꯤꯜꯂꯒ ꯂꯩꯈ꯭ꯔꯤꯁꯤꯕꯨ ꯈꯜꯂꯝꯃꯦ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯀꯥ ꯍꯦꯟꯅ ꯃꯆꯥꯅ ꯂꯝꯍꯦꯟꯕ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯟꯅꯕ ꯌꯥꯔꯝꯗꯦ ꯑꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯂꯩꯕ ꯃꯆꯥꯅꯨꯄꯥꯒꯤ ꯁꯒꯝꯗꯨ ꯂꯥꯛꯂꯒ ꯆꯤꯡꯈꯠꯂꯦ ꯃꯆꯥꯅꯨꯄꯥꯕꯨ ꯈꯨꯗꯥꯡ ꯅꯥꯝꯃ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯇꯨꯃꯤꯟ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯁꯤꯁꯨ ꯁꯨꯛꯂꯦꯡ ꯂꯦꯡꯗꯦ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯃꯃꯥꯅ ꯃꯥꯕꯨ ꯆꯤꯡꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯅꯥꯆꯨꯡꯂꯝꯗꯦ ꯔꯦꯖꯤꯅꯥ ꯃꯆꯥꯅꯨꯄꯥꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯔꯦꯖꯤꯅꯥ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯉꯥꯟꯕꯕꯨ ꯊꯣꯡꯒ꯭ꯔꯥꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯔꯒꯦ ꯈꯜꯂꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯅꯝ ꯀꯟꯕ ꯃꯆꯥꯅꯨꯄꯥꯕꯨ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯒꯦ ꯇꯧꯕꯒ ꯄꯨꯈ꯭ꯔꯤ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯁꯔꯤꯛ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯔꯤꯛ ꯃꯈꯣꯜ ꯑꯗꯨ ꯅꯤꯜꯂꯤ ꯀꯗꯥꯏꯗꯒꯤ ꯃꯈꯣꯜꯅꯣ ꯍꯥꯏꯗꯨꯅ ꯔꯦꯖꯤꯅꯥ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗꯨꯗꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯕꯨ
मरम इचा चादना पुखरी की लाइज इरोल नुंगदगी तारिबा मखोलसिबु हाइदुना खल्लिङै पुखरी दुगी मनुंगदगी फुकलाउने ई नाइ तैरबी फिबम कायरबी अमाइबी तमु फुकलाउना मकोकतो लिखलगलगा मयादु ई नाइ ओरो ताबा मखै ममित अनिदुना ngangshik ngangna चादो खै लौथोक्तुना यंगले अदुगा हाइरे नंग नैबु हातपने मिनुंगसि लैतना एक्सीडेंटुना मरम ओय अदु ओय तारदि हौजिक अइना नंगी नचानुपासे हिंगथथनपा ताबने असि हाइगा मखोंग यांथरगा फमगा लेबा सलांगानबगी मखोंग अदो ताप लाउना पाइ अमाइबी तमाना लुरबा पुखरीगी इरोल नुंगदुदा चिंथखि सलांगानबबु चिंथख्रबदा कन्ना कन्ना लाउरे इमागी बुंगो सलाइंगानबा इमादी मांगजरेदना नते इचाबु पुखिबे यारोये कैदौनुंगदा सुग्या यारोये असि हाइरगा हिंगनिंगना रेजिना कफौरे रेजिना सोमद रियलिटीदा मचिंदा फमुंगदा हिपनाइमना कबली कबलीबा सोनथांगनाबा खोंजेलना इमागी बुंगो सलाइंगानबा इमागी बुंगो असि हाइरदना मसादो तुमलंबदगी फुकलाउना होगलकदोय तौरी मपुरोबे योहेनमना रेजिनाना वखल तारकपदा चनसिले अदुगा हाइपर ओइरबा मागी नुपीबु थेमजिले से नचा नुपा सलाइंगानदो कशुक तौदी युमदने टेक्ता कायदना लेवे रेजिनाना ओ कशुक तौदेबा अदो मोय पाबुंग करिगिनो अगी मिट पुनसिलिबसे आई करीमता उबो फंगद्रे अनिदो अवाय खुम तौनरे से करिसु तौदेसे माइनर इंजुरी हाइबा माइनर इंजुरी नि आई केदोख्रगे हाइसे करिसु तौदेसे रेजिना ngayakti gyan mange tumin machinda murum sole ai bungasi kaidokhrage haisa asi haredana machinda murum sole ningsing bathokte ngayakti adu mikup khara kanarga khangning ningsing le ngasai thokhiba car accident machinda tapna sole accident thoki ngasai natra asi harga mu kablai calm down से रेजिना कशु तौदिसे हौख्रेसे एक्सीडेंट दुदा नंग मिट अनिमक खरा सोकले नोंग निनीदी असोकपदो ओसिनद्रि फाउदे नंगी फिबम दुदा लेनी अदुगी थोयन वानो आई लेरी नंगी दमा रेजिना मसादो कदाइदनोमा नेना ताजद्रे एक्सीडेंट फना थोकलसु ममिचे पुनसिलमद्रबदे खरा सु फरमगदबने अदुबु ममित सोक्तुना पुनसिलंबसिना मांग मसादा सोंथनबा वखल हंथनबा अचोबो मरम अमा ओहले ममितसिदा उरमलबदि मा थोइना खलैदबा वखल खंजरम लोइदबने पुनिंग वखल अनिमा खंगसोन सोंथरे अदुबु मागी अवाबा वखलबु युहनबना थेमजिले अदुगा मुक्सु अमाइबी तमागी मरमदा हंगलै युहनबना सिरे हाइबदि नुंगाइत्रदुना कशु थोइदोपा तौदे सोक्तुना हॉस्पिटलाइज तौदुना लई हाइदुना खुमलम्मे मधु ताबदा नि हेक ताइ अदुबु मा युमदा चछि हाइदुना अंगांग मचागु मपुरोइबदा निंगाइ तौरे युमदा चछि मचानुपा सलाइंगानबगी नाक्ता मचानुपादुदा तरक युमदुदा थंबा यारोय हाइदुना खुदिमकसे युहनमना थेमजिले मयाम अमा कुपसेन सनदुना लेउरि सलाइंगानबबु मागी ओइबा फिबमसिदा युमदा हनबा याद्रे नोंनिनी हक्चांग फगत्रि फाउदे हॉस्पिटल दा लैखिसि हाइदुना थेमले युहेदमना ngamduna अरोइबददि निंगाइ तोरम रेजिनादो इंथखरे रेजिनासु मेच्योर ओइबिनि ngayak मागी वाखलदो चरंग नरुरबसु अमुक हाइबदा वाखल ताबि ओइबना माक तुमिल लैख्रे अदुबु ममा अमा ओइरबना मचाना युमदुदा करंबा फिबमदा लेरमगदबनो खनबदा अवाबा अमदि ओइरि मयाम मचाबु सेनहाउरि ताबदा नि हेक्ता अदुबु मसी हाइरबदा ममाइबी मागी थमोइददि ममिन उद्रि फाउ थाजौ हाइबा यारमदे हेनदु खोइरांबा पोइ अदुबु माकसु अनाबा हाइबदु ओइरुरुबनिना मपुरोइबना थेमनौदुना तुमनख्रे रेजिना तुमखिबगा मसादो नि हेक्ता युहनबसु
ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯝꯗ꯭ꯔꯒꯗꯤ ꯇꯨꯝꯅꯕ ꯍꯤꯗꯥꯛ ꯑꯃ ꯅꯔꯁ ꯀꯧꯗꯨꯅ ꯀꯥꯞꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯌꯥꯕꯗꯒꯤ ꯃꯁꯥꯅ ꯈꯪꯅ ꯇꯨꯝꯊꯈꯤꯕꯁꯦ ꯎꯟꯋꯥꯏꯃꯨꯛ ꯁꯪꯉꯤ ꯌꯨꯍꯦꯟꯕꯗꯨ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯅ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯋꯥꯈꯜꯅ ꯌꯨꯍꯦꯟꯕꯗꯤ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯤꯡꯊꯧꯈꯣꯡꯒꯤ ꯌꯨꯝꯗꯨꯗ ꯁꯂꯥꯏꯉꯥꯟꯕꯤꯒꯤ ꯀꯥꯗ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗ ꯍꯥꯏꯗꯨꯅꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯕ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕ ꯁꯂꯥꯏꯉꯥꯟꯕꯗꯣ ꯋꯥꯈꯜ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯃꯅꯥ ꯁꯤꯡꯀꯠꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯉꯛꯆꯥꯅꯩ꯫ ꯍꯣꯁꯇꯦꯜꯒꯤ ꯕ꯭ꯂꯣꯛ ꯑꯃꯗ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯀꯣꯂꯥꯞꯁ ꯑꯣꯏꯈꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯍꯤꯟꯁ ꯑꯃ ꯃꯗꯣꯝ ꯐꯥꯎꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯂꯩꯕꯗꯤ ꯎꯗꯦ꯫ ꯃꯥꯒꯤ ꯇꯥꯃꯣ ꯊꯣꯛꯄ ꯑꯃꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯥꯅꯤ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯁꯦ ꯃꯃꯥꯒꯤ ꯃꯄꯥꯝꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯇꯥꯃꯣ ꯔꯥꯍꯨꯜꯅꯅꯤ꯫ ꯔꯥꯍꯨꯜꯗꯤ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯅꯤꯡꯉꯥꯏꯗꯅ꯫ ꯃꯍꯥꯛ ꯔꯥꯍꯨꯜ ꯎꯕꯗ ꯍꯥꯏꯐꯦꯠ ꯃꯁꯥꯗꯣ ꯁꯦꯟꯁ ꯑꯃ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯀꯥꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯃꯍꯥꯛ ꯃꯁꯥꯁꯦ ꯑꯅꯥꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯇ꯭ꯔꯤꯠꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯔꯤꯅꯣ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛ ꯇꯔꯪ ꯃꯥꯂꯪ ꯑꯃ ꯆꯠꯂꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤꯒꯤ ꯃꯇꯨꯡꯗꯅꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤꯕꯁꯤ ꯈꯜꯂꯤ꯫ ꯄꯨꯡ ꯀꯌꯥ ꯍꯧꯈ꯭ꯔꯒꯦ ꯈꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯛꯄꯗꯨꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯦ꯫ ꯑꯗꯨꯅ ꯍꯧꯗꯣꯛꯂꯒ ꯍꯪꯒꯦꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯕꯗ ꯍꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯀꯣꯛꯇꯨꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯅꯤ ꯍꯪꯂꯤꯕ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠ ꯑꯃꯨꯛꯁꯨ ꯍꯣꯁꯇꯦꯜꯒꯤ ꯕ꯭ꯂꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯀꯤꯕ ꯐꯪꯂꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯀꯣꯛꯇꯣ ꯉꯥꯎꯐꯤꯡ ꯉꯥꯎꯐꯤꯡ ꯇꯧꯔꯛꯏ꯫ ꯃꯀꯣꯛꯇꯣ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯤ ꯈꯥꯡꯉꯤ꯫ ꯑꯃꯨꯛ ꯃꯁꯥꯗꯣ ꯈꯔ ꯈꯖꯤꯛ ꯁ꯭ꯇꯦꯕꯜ ꯍꯦꯛ ꯑꯣꯏꯕꯒ ꯃꯍꯥꯛ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯂꯧꯔꯒ ꯊꯛꯏ꯫ ꯃꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯛꯄꯗꯨꯗꯤ ꯁꯣꯐꯥꯗꯨꯗ ꯉꯥꯊꯔꯒ ꯑꯗꯨꯃꯛ ꯃꯆꯤ ꯂꯦꯡꯗꯅ ꯇꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯕꯣꯇꯜꯗꯣ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯈꯨꯝꯗꯣ ꯍꯦꯛ ꯈꯨꯝꯖꯤꯟꯕꯒ ꯃꯥꯒꯤ ꯀꯥꯒꯤ ꯍꯦꯛ ꯃꯄꯥꯜ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨꯗ ꯇꯥꯔꯤꯕ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜꯗꯣ ꯇꯥꯔꯛꯂꯦ꯫ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ꯫ ꯁꯂꯥꯏꯉꯥꯟꯕ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯃꯈꯣꯡ ꯑꯗꯣ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏꯒꯤ ꯗ꯭ꯔꯣꯌꯤꯡ ꯂꯩꯕ ꯀꯥꯔꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯆꯠꯄꯒꯤ ꯃꯈꯣꯜꯗꯣ ꯌꯥꯝ ꯅꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯕꯣꯏ ꯅꯤꯡꯉꯤ꯫ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯂꯩꯕ ꯑꯗꯣꯝꯗ ꯃꯈꯣꯡꯗꯣ ꯀꯛꯐꯩ ꯀꯛꯐꯩ ꯊꯥꯡꯂꯒ ꯂꯥꯛꯏ꯫ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯟꯈꯤꯗꯅ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯁꯂꯥꯏꯉꯥꯟꯕ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯗꯨꯅ? ꯃꯈꯣꯏꯒꯤ ꯇꯥꯃꯣ ꯊꯣꯛꯄꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯑꯅꯤꯗꯣ ꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯇꯥꯃꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯣ ꯀꯩ ꯃꯈꯣꯜꯅꯣ ꯍꯥꯏꯁꯦ? ꯁꯣꯝꯗ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯔꯣꯝꯗ? ꯀꯔꯤꯅꯣꯅꯦ ꯑꯩꯗꯤ ꯇꯥꯗꯦꯗ꯫ ꯃꯈꯣꯜꯒ ꯂꯥꯏꯔꯤ ꯅꯪ ꯅꯁꯥ ꯉꯝꯗꯗꯨꯅ ꯂꯩꯔꯤꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯥꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤꯕ? ꯑꯩꯉꯣꯟꯗ ꯍꯥꯏꯔꯝ ꯇꯥꯛꯂꯝꯂꯒ ꯊꯣꯛꯄꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯇꯥꯃꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯗꯨꯗ ꯅꯦꯅꯦꯁꯨ ꯀꯀꯥꯁꯨ ꯌꯨꯝꯗ ꯂꯩꯇꯦ꯫ ꯑꯩꯅ ꯅꯪ ꯁꯪꯂꯤꯕꯅꯤ꯫ ꯆꯤꯟꯕꯥꯟꯗꯒꯤ ꯈꯪꯍꯥꯏ ꯍꯦꯛ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯅꯤꯡꯗꯕꯅꯤ꯫ ꯁꯣꯏꯕꯗꯒꯤ ꯄꯟꯊꯣꯛꯈꯤ ꯃꯌꯥꯝꯕ ꯊꯣꯛꯄꯗꯨꯅ꯫ ꯁꯂꯥꯏꯉꯥꯟꯕ ꯃꯃꯥꯒ ꯃꯄꯥꯒ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯗꯨꯒ ꯌꯥꯝ ꯄꯥꯈꯠꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯇꯥꯃꯣ? ꯃꯌꯥꯝꯕꯗꯨ ꯃꯤꯁꯤꯡ ꯅꯥꯁꯤꯡꯕ ꯃꯤꯅꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯈꯪꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯃꯤꯅꯝꯕ ꯑꯣꯏꯅ ꯉꯥꯡꯂꯛꯏ꯫ ꯁꯨꯝꯗꯧꯕꯅꯤ ꯅꯦꯅꯦꯒ ꯀꯀꯥꯒꯗꯣ ꯒꯨꯋꯥꯍꯥꯇꯤꯗ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯍꯜꯂꯛꯑꯔꯣꯏ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯥꯔꯒ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯒꯨꯋꯥꯍꯥꯇꯤꯗ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯈꯤ ꯍꯥꯏꯕ? ꯑꯁꯨꯝꯅ ꯁꯂꯥꯏꯉꯥꯟꯕꯗꯨ ꯃꯌꯥꯝꯕ ꯊꯣꯛꯄꯗꯨꯅ
माबु थेमजनबिदुना का मनुंगदा पुसिले तारंबा सोरो सोरो चिंगबगी मखोलदो अमुक ताखिद्रे असुमना हिंगदा हौख्रे मथंगी नुमिने सलायंगनबदो नोंगालकपदुददी ममागा मपागदो उनिंगलले मयाम थोकपा मदी मागी मरी मतासिंगदुना मागी ओइरबा कंडीशन अदुदा अरुत्पा ओइना थंबदी यादबनिना माग हौजिक्ति मयाम थोकपदुगी मचिंदगी थौदोकपुंबा तारे मागी ओइरबा कंडीशन अमदी ममाना एक्सीडेंट थोक्तुना हॉस्पिटल लाइकनदुना लैरिबदुगी मरमदा ममा एक्सीडेंट थोकले ताबदा माग अमुसु पुंगनिंग नुसिबा फावे सोक्तुना लाइकनदुना लैरिबा ममागी नाक्ता माग हौजिंगमा खुदक अदुदा चटनिंगबा फावरमे अंगांग मचा अमगुम ममागी मनाक्ता चटके हादुना माग निंगाय तौरकले अदुबु ओइरिबा मागी फिबम मदुदा मागी मयाम अमदी मरी मता सिंथोकपदुना मागपु थिमजनबिरे मागी पुंगनिंग फाथबिरे कैसु थोइदोकपा का हेन्ना सोकपा नते हाइदुना सलायंगनबा मसादो ने खरा ताय मपादा कॉल तौई अदुगा ममा मचा मखोय हुमदो पाव फोंगनरे पाव हेक फाउनबगा मसादो ने हेक तारे फोनदा ngayak wari chane सलायंगनबना इमा नंग कैसु तौद्रबो रेजिनाना खुमे तौदिये इमागी बुंगो याम का हेना सोकपा नते इमा नंग लाओ नंग उदबसे वाई इमा ने नोंग निसिगी मनुंगदा सोइतना लाकनी सलायंगनबा ममागा वारी सानबदुददी अंगांग मचा अमना तौगदबा मौंग मतौदु तौरे चारुक सांगलकलसु मचा ओइबु खुदिंगमा ममा मपा ओइबसिंगी मफमददी अंगांग मचा अमगुम लोइना ओइनजे अदुननी सलायंगनबा ngayak mamada angang macha amagum nauthi sariba mapana mu phone da haide salai ipagi bungo thoina wanu se nama kaisu tawdi nongni ni sida ekhoi soidan halaklani adugi saruk na sado phagana bakana honaram hoi pabung asumna mapa macha makhoi humdo wari sanarba matung salai nganba mahak masado khara ne hektai numitu ge ayukto charang khoirangnabadi fare makhoigi mani mandon singduna mabuni thining chile salanganba masado sondam nadamne mana saba yaba kaino mani singduna kan honari thong taktuna honari champut kara mahak sari aduga doctor na prescribe torokpa hidakto charaba matung mahak magi kaduda changlaga pothare phamungduda hiptuna leiri mahak masado handakse nahangege manadaba samin kyama phanggodongna su tawi कायना चलगसु इमुंगी कामते खरा चटपदसु मसादो सोंदम नादमबदौन अमदी मकोकतो ngauphing ngauphing tawduna le kokto mon amada ngatharga hipoi lakpoi mamit ani do usinduna le hira ka chasillubuga kaino khangde mana chari hidaktuna masado tumningba ma ifau phawe masado inam nam badawna hekta tawre mamit ani do yen ana badawna uirum uirum hek tawradana mamit ani do तबना लाउथोरे चौराकना अयुकी पुंग 12 खर हेलकपदाइदने ममितुदा महाक नाहनगी हॉस्पिटल की ब्लॉक अमंबदुदा थोखिबा थौदोकसिंगदो मथंग मनाउ नाइने उबा होरकले महाक मसादो ममितु उसिले तुमब्रा हाइबसु मफुंग फाना तुमबदि नथे मागी हौनबी मंग मचेत ताइबंग मचेत अमदा तोंगानबा ताइबंग पाल अमदा महाक इरोइनदुना सतपा होरकले महाक ममितुदा महाक मसासे हॉस्टेल अमंब मरकता चटपा होरकले असुमना चटपा होरकपदा मागी मांगदा नर्स नुपी मा ममाइदो हिंगना हिंग साबगुम सादुना लेबदु उरे नर्स नुपीदना मखुत्ता थांग मा पाइ सलायंगानबु येंगदुना ले हौजिक्ति नर्स नुपीदुना मंगोंदा थांग थिलगायबगी मतागु मागी मनाक्ता चंगले नर्स नुपीदुना अकीब सकलोल अमदा सलायंगानमना लेप्तुना लेबा मपादु तमना खोंगदु तमना तमना थांजिनबा होरकपदा सलायंगानबा लेपमबदगी खोंकापतो खजि खजि हंदोए माग मसा ngaktoknaba akoibduda kari tari haiduna koying yengi manak adaida oxygen cylinder amanba ma taribdu ure madu khangaudana khungatlaga mabu thanga thindugi manak tamna changsilagiba nurse nupidu tamna langi adumna cylinder du langbada nurse nupidu makok mapadu da pale adumna panbaga nurse nupidu laimai da ture adubu makutta pariba thangadu laimai da pop launa tare tariba thangadu salainganba करी वाखलदगी नु खंगदे ताब लाउन पाइखलगा
nurse nupidugi ngaksam mapaduda hanjin hanjin thang aduna thille machinda tapna sole nang si khangbra karigino nangna aigi thawai laugena hanjin han honariba nangna aigi thawai bu laudringai aina nangi thawai oina laurage farini si oredi asi harga salangan ba makut pariba thang aduna hanjin hanjin chok hadun thille asumna thang aduna hanjin hanjin thinbada nurse nupidugi ngaksam mapadudagi I maya pere kapadongda kapthorokliba iduna hojikti salangan bagi mamayado ina pumcho chole I eduna hojikti ingna ingsare ingang paktaknare imu pamphenare ina irei ipomnaire makhuchu ina pumchai chaire ina ikhengoina chele ngaksamdagi pere kapthokpadongna kapthore ina pumtaite matamduda salangan bagi folado call lai phone adu lakpadagi salangan ba mamit anido tamna pangthorakpadagi mak masado ni hektai mamai mamito masa pumba humangna humso chotlame mahak taibang wakhal tare mahakna hujikta ukhiba singdo karino khalubada amuksu chamamne adubu mahak masimadi khange mahakna hujikta uriba singse soidana mang oiramgani mahak masa mathanta realize tawre magi mobile phone du de yenge Binoy gi maming chongthore karigumba Binoy gi call se laklamdrabadi mak tam thirba mangaduda aduma mangduna lermbasu yai masata kariba humangado teithoklaga phone adu taplawna paikhatle Binoy ga makhoi awai khum tongnare hello bye nang nasado khara phagatruba bye khardi phare bye aishu nangda unaningmane ado class na yadre bye class note ki dudi thoina warunu aina loina nangi damak ready tawduna leire nang nasado hana phagadabo hono hoi bai ado ai nangonda hangningba wahang amadi le kari wahangno haisi bai matau karamna aise yumda leimino sini sumdobone numito nongalakpada nangi rumdo sebak phaktuna leime aige polsalga class ki hobo changlakpada adubu nangdi lairamde kadai chatkhirbuno haiduna nangbu koititi adubu nangdi thiba subang phangkhide kaidobu yarbado khanmada khanphang khangde warden na inform tawru matung nang phangnaba akhoi myam chatle akhoi myam changduna nangbu phangnaba koititi adubu last nangdi wakhal tadana nakok to soktuna hostel gi mi changnadaba block amada taduna leirame salanganba masado ningnik lawe wari tu targa mak tuminale makna yam taning lame Binoyna makha tare mayam changduna nangbu thangduna pure aduga khudak aduda nak hospitalize tawre aduga nakhoi gi parents ta ju inform tawre wari haibu sidi adubu aini yam ngaklidi nangna misu changnadraba restricted area aduda kamai tawraga lerimno sini masimuk angak pani shude engonda Binoy gi wado tarba matu salanganba mana ukhiba thengnakiba thawdoksingdugi matangda khara samlamna lire khutta thang paibi nurse dugi wadu tabda angakoma phawe anidu ngayak wari sanarba matu phone adu thamle somdana kamdawre numitsigi ayukmaktada thadogimda imungduda isau langnare mama amadi maniena porok sole imung aduda thadoi onchilaga mani adu naide khudi makse nangna thonba icheni naw ani khakta lainaba marise ibem haujikti nangna maram moiraga tatledana nang peloko nungairo haisine aina ine ai kari lan khrage yare kapsin naraga ne minuksi chawbi sarna ai ki raldo kari no haibi ne ai khoina haina singnaba ibo chawda nangna hana leramladi si thokadra nangna nata senda nabi oibana napagi punchi khangu takta nangna loishin kibane ine chawrubada namdo aingonda sibigeno hare kaya da tonga minose is haibire da ko ibo chawbana sen mayam ama putoktuna mapalamgi hospital da layeng bigi haiduna hairakpaduda harau nangna yaramladi si thokadro mani nangna hatpane
ꯑꯩꯒꯤ ꯏꯅꯥꯎꯄꯥꯕꯨ ꯅꯪꯅ ꯍꯥꯠꯄꯅꯦ ꯅꯪꯗꯤꯅꯦ ꯁꯥ ꯉꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯟꯕꯅꯦ ꯊꯥꯗꯣꯏ ꯃꯅꯦꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯥꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯗꯨꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯏꯅꯦ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯀꯔꯤꯒꯤ ꯇꯣꯛꯇꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯅꯈꯩ ꯐꯪꯅ ꯉꯥꯡꯂꯕꯅꯤꯅ ꯄꯦꯜꯂꯝꯃꯅꯤꯅꯦ ꯏꯅꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯄꯥꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯣꯝꯆꯥꯛꯅꯅ ꯂꯦꯜꯂꯤꯕꯁꯤꯗ ꯑꯅꯧꯕ ꯃꯤꯆꯥꯛ ꯑꯃꯨꯛ ꯄꯤꯕꯤꯒꯅꯨ ꯏꯅꯦ ꯈꯔ ꯀꯞꯁꯤꯟ ꯂꯥꯎꯁꯤꯟꯅꯔꯒ ꯅꯄꯥ ꯅꯨꯡꯁꯤꯕ ꯁꯥꯕ ꯌꯥꯔꯣꯏ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕꯤ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯅꯥꯎ ꯁꯤꯈ꯭ꯔꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯍꯜꯂꯛꯇꯨꯅ ꯏꯃꯥꯡꯁꯤꯗ ꯂꯦꯞꯄ ꯌꯥꯈꯤꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯊꯥꯗꯨꯅ ꯃꯅꯦꯗꯨꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯕꯤꯔꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯥꯇꯣꯟꯗꯣ ꯀꯞꯅ ꯀꯞꯅ ꯆꯪꯂꯛꯏ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗ ꯂꯩꯗꯣꯏꯅꯣ ꯁꯦꯟ ꯅꯥꯇꯠꯄꯤ ꯄꯥꯏ ꯅꯥꯇꯠꯄꯤ ꯑꯃꯐꯥꯎ ꯍꯦꯛ ꯂꯩꯇꯦ ꯈꯨꯠꯁꯤꯗ ꯁꯣꯔꯥ ꯁꯣꯟꯅꯕ ꯁꯤꯀꯤ ꯑꯃꯐꯥꯎ ꯌꯨꯝꯁꯤꯗ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯑꯃꯨꯛꯁꯨ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯦ ꯃꯃꯥꯇꯣꯟꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯆꯧꯕ ꯀꯔꯃꯁꯤꯕꯨ ꯁꯣꯟꯒꯗꯧꯔꯤꯒꯦ ꯏꯕꯣꯆꯧꯕ ꯅꯠꯇꯅ ꯂꯩꯇꯦ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯥꯛꯊꯛꯇ ꯀꯔꯝꯅ ꯏꯆꯤꯜꯁꯤꯅ ꯁꯣꯔꯥ ꯆꯣꯟꯅꯕ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯆꯤꯜꯁꯤꯅ ꯃꯐꯝꯁꯤꯗ ꯀꯥꯡꯊꯣꯛꯂꯨꯒꯅꯤ ꯅꯪ ꯄꯦꯜꯂꯣꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯇꯣꯟꯗꯨꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯗꯣꯏꯕꯨ ꯇꯞꯇꯥꯅ ꯐꯨꯕꯤꯔꯤ ꯃꯅꯤ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯆꯪꯗꯨꯅ ꯆꯩꯕꯒ ꯐꯨꯕꯒꯗ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏ ꯊꯥꯗꯣꯏꯒꯤ ꯃꯁꯥꯗꯣ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯦꯗꯨꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯆꯩꯗꯨꯗ ꯃꯍꯥꯛ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯂꯦ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕ ꯇꯣꯛꯈ꯭ꯔꯣ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯉꯥꯡꯂꯣꯏꯗꯕ ꯁꯛꯂꯣꯏꯗꯕ ꯃꯌꯥꯝꯗꯨꯅꯤ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡ ꯁꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯇꯥꯕꯗꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯤꯕ ꯉꯥꯡꯃꯟꯗꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯍꯟꯊꯅ ꯈꯟꯖꯕ ꯑꯃꯗꯤ ꯃꯔꯥꯜ ꯀꯌꯥ ꯁꯤꯕ ꯍꯧꯔꯛꯂꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯅꯨꯄꯥꯁꯤꯗ ꯊꯥꯖ ꯌꯣꯟꯖꯕꯁꯤꯗ ꯌꯥꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯜꯂꯝꯒꯗ꯭ꯔꯥ ꯑꯩꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯏꯟꯗꯕꯗꯒꯤ ꯄꯥꯕꯒꯤ ꯄꯨꯟꯁꯤꯅ ꯈꯥꯡꯉꯨꯊꯛꯇ ꯂꯣꯏꯈꯤꯕ꯭ꯔꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯑꯩ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯂꯧꯔꯨꯅꯤ ꯄꯥꯕꯒꯤ ꯃꯊꯧ ꯃꯉꯝ ꯀꯃꯥꯏꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯁꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯜꯂꯕ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟꯗꯨꯗ ꯉꯥꯊꯔꯗꯨꯅ ꯃꯁꯥꯗꯨ ꯇꯥꯁꯤꯟꯅ ꯊꯥꯗꯣꯏ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯃꯅꯦꯒ ꯃꯃꯥꯇꯣꯟꯗꯨꯁꯨ ꯉꯥꯡꯈꯩ ꯉꯥꯡꯂꯝꯂꯒ ꯍꯧꯅꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯑꯦ ꯃꯅꯦꯒ ꯃꯃꯥꯇꯣꯟꯒꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯕꯣꯆꯧꯍꯣꯏꯒꯤ ꯌꯨꯝꯗꯨ ꯇꯝꯅ ꯒꯝ ꯒꯝ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯑꯦ ꯏꯕꯣꯆꯧꯕꯗꯣ ꯃꯥꯡꯒꯣꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩ ꯂꯩꯃ ꯑꯃꯗꯤ ꯁꯅꯥꯔꯦ ꯃꯥꯡꯒꯣꯟ ꯇꯝꯅ ꯀꯥꯔꯛꯑꯦ ꯊꯥꯗꯣꯏꯒꯤ ꯃꯅꯦ ꯂꯩꯃ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯁꯅꯥꯔꯦ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯔꯥꯝ ꯇꯧꯔꯤ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯅꯅꯦꯁꯦ ꯏꯀꯥꯏꯅ ꯃꯥꯏꯁꯦ ꯀꯔꯝꯅ ꯅꯐꯝꯗ ꯎꯠꯂꯨꯒꯗꯣꯏꯅꯣ ꯈꯟꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯣ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯅꯔꯁꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯇꯝꯕꯗꯒꯤ ꯈꯪꯉꯕꯅꯤ ꯗꯥꯛꯇꯔ ꯁꯣꯏꯅꯥꯎꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯗꯣꯏꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯐꯥꯎ ꯂꯩꯅꯗꯦ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯈꯪꯅꯕ ꯈꯛꯇꯅꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯣ ꯇꯁꯦꯡꯅ ꯈꯪꯍꯧꯗꯕꯅꯤ ꯀꯣꯟꯊꯪꯗ ꯈꯪꯉꯛꯄꯅꯤ ꯏꯕꯣꯆꯧ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯡꯃꯤꯔꯗꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯕꯨꯗꯤ ꯍꯧꯈꯤꯕ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯗ꯭ꯔꯦ ꯏꯌꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯏꯅꯦꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯉꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯅꯦꯅ ꯂꯥꯛꯂꯤꯕꯁꯦ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨꯅꯦ ꯁꯣꯔꯥ ꯁꯣꯟꯅꯕ ꯁꯤꯀꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯄꯥꯏ ꯅꯥꯇꯠꯄꯤ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯁꯦꯟ ꯈꯔ ꯏꯅꯦꯅ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ ꯑꯩꯅ ꯄꯤꯔꯒ ꯂꯣꯏꯔꯦ ꯁꯣꯔꯥꯠꯇ ꯆꯪꯒꯗꯕ ꯁꯦꯟꯐꯝꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯄꯨꯊꯣꯛꯆꯔꯒꯦ ꯏꯅꯦ ꯍꯣꯏ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯃꯅꯨꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯧꯕ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯆꯧꯕꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯅꯥꯔꯩꯒ ꯂꯩꯃꯒꯗ ꯈꯨꯖꯤꯟ ꯆꯤꯛꯅꯩ
murum murum sone aina haidra yani haidana iche aidi mami urudrabani hai nangbu panganu ne nacha nupi thadoi leri kari hairuni ibo chobona aikoi thadoi pamjabasidi yongna yubi konbadona pamjabani adudi migi maralsu laudrobanina hana haina kibado aduda lepasi thadoi thadoklamasi hoine sanare mingondagi maral mayam amasu lauraga pot ama sinaramdradi kamdawni ibungo sina inkol patasu hana lawsinkre haujichu sen mayam ama laudawri paisaga onaba yaba sana lupasu amatasu lebenade kanade frigi thabakche tosi asumna nido wari sane thadoibu yungi so sinabadawna sinaramsi hainare bikup kharagi matung khutta lak ama pai imungdagi thorakle ibocho khutta pairiba sendo somlak laimada sine gandhi yekpa paisa singdo ubada mamit mana ithak thakale paisa do ubada laimagi pungninda maro lole ningtambasu nangna piramba aduga nangna su punsibu marek mau thongna hinganba 2 October da nate nungtigi gandhi jayati tawaya jati gi mapa nangtani nangi tawngamba sakti paisa da nangna momo noglaga leibado onthongna pakchakhre asi hairga mathanta puningda momo noi noklurga mu ibo chobuda yengna haide ibungo nangtani lebak macha taba yengoi ngasi inena laklibase wafam amasu hawdoklamnage khanbani karamba wafamno haisi ine aikhoi thadoise nafamda thajarabani mapagi mathau mangam loirakpagi tha pharakpada nangida nasai konda pusinjaro ibocho ikaibana mamai met ngakshak ngangi thamoida hainingba wahi mayam ama leimena haidorakpasida mahak masasu haragum tawi lida liselakpagira khangde ikai khangdabana puk thalli matagum masadu khoirangduna le ibochogdu haraubuna masadu khamthengi thadoibu mangonda sinare tabada leimana amuk makha tare yengoi chandon phawgune nungda takla tumbani unaba yadaba hui yogdongdu phaw punna yum amatada leminarabadi kona thangda nungsinnarakpani ibochog nongmi dadana ine hoina nungsibibagi pangtak takpire asi hairga matham oidadi thadoi magi oiba phanglani khut challagani khallubada haraubana khamthengi leimamadi sanare ngayak phamnamlaga wa makha tadana paisa du pairaga ibochog boygi thongandagi tholagle anidu thongande kanthokkibaga ibochog machinda tapna sole manega mama tonsinda suyarba oh haiba indabi thadoi urik na pangbise aigi khutta hujikti tahadorabako penje aigi thamoise somda nakamdauri wakhalna pumungnerbi thadoi wakhalna kahale magi punsibu lungmai da haptun yonba pijat pigai na saba laidabido maniga mamatonga makhoigi mamita uri ngasi makoina chattuna laptop luriba wafam ase mak masadi khangjate kappatuna mathawoi milu pirang chingthana magi kaduda tumin omchakna lele nakan amaromdana numitsimake numida hospital da chawrakna pung 12 makai tarak padaidani anaba sanglini aidana tumthakre adumuk yoenbade nong ninisi chay chapam naiba tumpham chapam mathong khangdabasida ma tasengna warabani aduna yoenbade tumthakre phamungdana rejinasu tumduna le magi mamitta pullibado adumak lauthoktre numit sudri mitta pullibado lauthokpa yakiro aidana matamdi sum hojinki 12 makai tarammadagi baro hairagle baro khara helakpa adaidani mamit animak udana ningaidana tumdun leibi rejinado mikap thoklei masado yei heina dabudongda phawre kadugi manungda yam namthiba hingai manam namba horakle namthiraba hingai manamduna maram moiraga ma kadudigi ahing nungai duda mikap thoklei magi naton sumangaduda manam maduna ungduna leire rejina tumlumbadagi hagule masadu ningjing mangjing tawre magi wakhalda tumduna leiriba kadugi manungda mi ama leibadongna samin phanglami
asumna ma wakhalna ngak tawduna le tanja aduda mapuroi biyon mana kaure Regina kaidorage hogulaglade kari nungai tabal leirage Regina khangpre khangi asumna mapuroi bana korokpado mangna makeup thoklakpaduda tan hek chanana yuhen basu makeup thoklakpane yuhen mana makeup thoklakpada famduna leirmadu thengnaru Regina mapuroi bana korokpado ma hepeti khangpre khangi moi pabo aido ai kaidoraba yam namthiba manam maname kari manam no na haisha aidi namthide da khangde nungpan he kole manam se ado se matam se tengle tumna ba tawro nangbo ai isa sida yam hainadaba madi phawri kaigino su maram do ai isana lamba phangjade imitsina uramlabasu khar phagadabane imitsina jejet punsin kibana aibu sondhan bire hai nangbu natta nataba wakal mayam ma khanjil malene pangkhanda khangde ai isa che bangwa da waye moi pabu ai gi mitta pulibase karamba numita lathokpi duino ai mise lathokpiro ai yam waye ba moi pabu nangna ne pangkhanda khanjil lerejina se tummo tumba themuse yare hayeng nungalaga ne khanase doctor laklaga se thenge se tumo asumna ma ngayakti wakhalna akiba marakta he ningdana leramba Regina gi pukning wakal pumba phathare usinnasin ngayak wakal choi thoklurabasu ma tamna tumthakre yuhen badi tumthaba yaram Regina gi mafamda ma minam khibane Regina na hingai manam namba phawudongna ma su masada phawrame ka aduda apu masala ibudongna su hek matawe mak tumthawai ba yaramde ka adugi akoi biduda kari lege haidune koyeng yengi asumna nga yenglaba matu amu kevin dudagi ma thong kanthore thong he kanthorpududa ure atop anaba maya pareng chana magi betuda tumduna leibado masi mata lengde female eye ward tuda leibado asumna ma nga yenglinge samu nabi nurse nupi ma makhutta tray pai female eye ward ki hek thongjin kanchunba mayada chaple paga leibado ure madu ubada yuhenba masado swai lawe angobu phijol maksu natre nurse tuna seliba magi dress ko to yengbada ye henaramde mi khagi nurse na setpa phijol maksu nate imak hek maksiladana ying na hing tai budongna nurse nupi do thongjin duda lepaga leresu mamit ani duna sada khoi yuhen bada sabtra amaga loinana munna yengdaga le asumna tawba matawaduda yuhen masada angakpa ma phawe masibu karma makhalgi nurse na athengbada night duty taba nurse nupi amanabu asiguma phijol se set kadra hai naina yengningna nupi do thongjil mapal duda leblambadagi mangak to break launa leithre mamai do yuhen bada yengambadagi break launa leithek saduna maning mamang tayo narga phat launa masado leithoi makuki sarungna ma masagi sarungna ma tongan chapi tharga chatpa angang masagi sana potawna hek yengbada fiba mama haibado wai nurse nupi do makhutta tray pai thongjin duda leptuna lerambadagi mamai do phat leithoklaga ma ki chatpam thokpa lambi domda female eye ward lomdagi thokre fiba maduda yuhen masado langtakne masina karamba makhalgi nurse nupi orejano masa mathanta wang hangde wang sigi pakum ma khudakta khangba pamlai ma hujikti tumina leptun lerambadagi kari wakhaldagi nu khangde magi mimangda mapalana chakkiba nurse nupi do kanano masak khanglagi haibagi matago tunginare nurse nupi dudi mong hadana magi chatpam thokpa tumin makhutta tray du pai gam thangduna tumin chatle dolan mathakta leiba ward adomdagi stair siri lebe domda tamna kumthare nurse nupi do yam ka hena chatpadi oiramde subnatagi stair dugi tangkhai khaktani mahangna chalum lebado female eye ward ki exit adudagi tholakle aduga magi mangda stair duda mang thana chaliba nurse nupi dugi tunginare nurse nupi do hojikti hai naina stair da kumthakre mamituna hepeti hengsinna ta saduna yuhen bada yenglame yuhen ba akiba phanglaba nurse nupi dugi ming duga hepeti michanare
ꯅꯔꯁ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤꯗꯤ ꯇꯞꯅ ꯃꯑꯣꯡ ꯍꯥꯗꯅ ꯊꯥꯡꯂꯝꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯜꯂꯞ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯐꯤꯚꯝ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯅꯔꯁ ꯅꯨꯄꯤꯗꯣ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗꯒꯤ ꯆꯟꯆꯠ ꯆꯠꯇꯨꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯠꯇꯒꯤꯁꯨ ꯍꯦꯟꯅ ꯌꯥꯡꯉꯤ ꯃꯥꯅ ꯆꯠꯂꯤꯕꯗꯣ꯫ ꯇꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯇꯝꯗꯨꯗ ꯅꯥꯗꯨꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯔꯦꯖꯤꯅꯥꯒ ꯆꯪꯗ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛ ꯇꯥꯟꯅꯔꯛꯂꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯆꯠꯄꯗꯨ ꯎꯔꯒ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯂꯥꯎꯔꯛꯂꯦ꯫ "ꯁꯤꯛꯁꯇꯔ! ꯁꯤꯛꯁꯇꯔ! ꯑꯝꯇ ꯉꯥꯏꯕꯤꯀꯣ ꯁꯤꯛꯁꯇꯔ!" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯨꯍꯦꯟꯕ ꯅꯔꯁ ꯅꯨꯄꯤꯗꯣ ꯇꯥꯟꯅꯕ ꯀꯟꯅ ꯂꯥꯎꯔꯦ꯫ "ꯁꯤꯛꯁꯇꯔ, ꯚꯥꯞ ꯂꯥꯟꯅꯗꯤ ꯈꯟꯕꯤꯅꯨ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯇꯧꯕꯅꯤ"꯫ ꯋꯥꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯔꯁ ꯅꯨꯄꯤꯗꯣ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯦ, ꯎꯅ ꯎꯅ ꯎꯁꯤꯟꯅꯗꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯃꯈꯨꯠꯇ ꯇ꯭ꯔꯦꯗꯨ ꯄꯥꯏꯔꯒ ꯆꯠꯂꯦ꯫ ꯐꯅ ꯁꯥꯡꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯍꯦꯟꯕ ꯃꯊꯣꯡ ꯈꯪꯗꯅ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯗꯨꯅ ꯆꯠꯄꯒꯨꯝ ꯆꯠꯂꯦ꯫ ꯍꯥꯏꯖꯕꯇꯅꯤ ꯅꯔꯁ ꯅꯨꯄꯤꯗꯨꯗꯤ ꯊꯋꯥꯏ ꯋꯥꯑꯣꯏꯗꯦ꯫ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯏꯟꯅꯔꯛꯄꯅ ꯈꯪꯍꯧꯗꯅ ꯅꯔꯁ ꯅꯨꯄꯤ ꯑꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ, ꯃꯥꯒꯤ ꯃꯤꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯊꯨꯅ ꯌꯥꯡꯅ ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯆꯃꯝꯅꯕ ꯑꯃꯁꯨ ꯐꯥꯎꯏ꯫ ꯑꯁꯨꯛ ꯊꯨꯅ ꯃꯤꯠꯃꯥꯡꯗꯒꯤ ꯃꯥꯡꯈꯤꯕꯁꯤꯗ ꯀꯔꯝꯕ ꯁꯔꯛꯇ ꯀꯔꯝꯕ ꯅꯥꯔꯣꯟꯗ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯣ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯉꯛꯄꯗ ꯃꯥ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯃꯛ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯟꯅ ꯆꯠꯊꯔꯤꯕ ꯔꯤꯝꯁꯀꯤ ꯅꯣꯠ ꯕ꯭ꯂꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗ ꯀꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯕꯤꯜꯗꯤꯡ ꯃꯊꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯅꯤ ꯃꯍꯥꯛꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ꯫ ꯁꯥꯠ ꯍꯥꯏꯕꯒꯤ ꯌꯣꯠꯀꯤ ꯀꯥꯆꯤ ꯀꯔꯣꯡ ꯀꯌꯥ ꯂꯣꯡꯗꯨꯅ ꯁꯥꯠꯇꯨꯕꯨ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯕꯤꯜꯗꯤꯡꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯕꯤꯝ ꯂꯥꯛꯄ ꯄꯤꯂꯔ ꯍꯩꯗ꯭ꯔꯤꯕ ꯌꯣꯠꯀꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟꯁꯤꯡꯗꯣ ꯂꯥꯡꯗꯨꯅ ꯂꯩ꯫ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯪ ꯇꯥꯕ ꯃꯐꯝ ꯑꯃꯁꯨ ꯈꯪꯗ꯭ꯔꯤꯕ ꯑꯦꯔꯤꯌꯥ ꯑꯗꯨꯗ ꯀꯔꯝꯕ ꯁꯔꯨꯛꯇ ꯅꯔꯁ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯁꯨꯛ ꯁꯨꯞꯄ ꯏꯃꯝ ꯃꯝꯕ ꯃꯐꯝꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯆꯪꯕ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯨꯅ ꯏꯆꯥꯏ ꯆꯥꯏꯕꯤꯕꯗꯧꯅ ꯂꯩꯔꯤ꯫ ꯅꯨꯡ ꯂꯩꯉꯣꯏ ꯆꯤꯞ ꯆꯦꯛ ꯃꯔꯥꯡ ꯀꯥꯏꯅ ꯁꯟꯗꯣꯛꯂꯒ ꯂꯩꯔꯤ꯫ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯌꯥꯎꯕ ꯃꯣꯕꯥꯏꯜ ꯑꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛ ꯑꯃꯝꯕꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯌꯨꯝ ꯁꯥꯕꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯅ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯕꯗꯧꯅ ꯂꯩꯔꯤꯕ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯔꯤꯕꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯍꯪꯖꯔꯤ, ꯀꯗꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯦ ꯍꯥꯏꯗꯨꯅ꯫ ꯑꯃꯝꯕꯗꯨꯗ ꯃꯊꯣꯡ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯆꯠꯊꯔꯤꯕ ꯕꯤꯜꯗꯤꯡ ꯑꯜꯗꯣꯝꯗ ꯐ꯭ꯂꯥꯁꯇꯣ ꯀꯥꯞꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃ ꯐꯠ ꯂꯥꯎꯅ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯃꯁꯥꯗ ꯐꯪꯉꯤ꯫ ꯀꯅꯥꯅꯣꯃ ꯆꯠꯈꯤꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯌꯨꯍꯦꯟꯕꯁꯨ ꯃꯃꯥꯏꯗꯣ ꯇꯨꯡ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯍꯧꯗꯦ꯫ ꯁꯣꯝꯗ ꯁꯥꯠ ꯑꯅꯧꯕ ꯍꯩꯕꯒꯤ ꯌꯣꯠꯀꯤ ꯀꯥꯆꯤ ꯀꯔꯣꯡ ꯃꯌꯥꯝ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯤ ꯑꯃ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯕꯗꯣ ꯍꯥꯏꯐꯦꯠꯇꯤ ꯃꯃꯤꯠꯇꯨꯗ ꯎꯍꯧꯏ꯫ ꯌꯨꯍꯦꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯁꯥꯗꯣ ꯈꯪꯅꯤꯡꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯝꯕꯗꯨꯗ ꯑꯃꯨꯛ ꯂꯥꯎꯔꯛꯏ, "ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ?" ꯑꯗꯨꯕꯨ ꯃꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯕ ꯄꯥꯎꯈꯨꯝꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯠꯇ ꯐꯥꯎ ꯐꯪꯗꯦ꯫ ꯃꯥ ꯍꯧꯖꯤꯛ ꯁꯥꯠ ꯍꯩꯕꯗꯣꯝꯗ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯆꯦꯟꯈꯤꯕꯗꯧꯅ ꯇꯧꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯨ ꯀꯥꯞꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯀꯥꯞꯆꯩ ꯍꯥꯏꯕꯇꯅꯤ, ꯀꯅꯥꯁꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯄꯣꯛꯏ꯫ ꯀꯥꯏꯅꯊꯪꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ꯫ ꯀꯦꯕꯤꯟꯗ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯔꯦꯖꯤꯅꯥꯗꯣ ꯑꯍꯤꯡꯁꯤꯗ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯂꯝꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯂꯝꯂꯕꯗꯤ ꯀꯝꯗꯧꯕ ꯈꯜꯂꯦ꯫ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯃꯥꯏ ꯂꯩꯗꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠꯇꯣ ꯑꯃꯝꯕꯗꯨꯗ ꯁꯥꯏꯟꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯋꯥꯠꯂꯩꯕ ꯀꯔꯝꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯐ꯭ꯂꯥꯁꯇꯣ ꯑꯃꯝꯕꯗꯨꯗ ꯀꯣꯏꯀꯥꯞ ꯀꯥꯞꯂꯦ꯫ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯨꯡ ꯏꯟꯕꯗ ꯀꯗꯣꯝꯗ ꯊꯥꯡꯖꯤꯜꯂꯨꯔꯤꯕ ꯃꯥꯒꯤ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ ꯃꯁꯥꯗꯣ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯣꯕꯥꯏꯜꯒꯤ ꯒꯨꯒꯜ ꯂꯣꯀꯦꯁꯟꯗꯣ ꯊꯥꯒꯠꯂꯒ ꯑꯥꯏ ꯋꯥꯔꯗ ꯀꯗꯣꯝꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯦ꯫ ꯂꯣꯀꯦꯁꯟ ꯌꯦꯡꯕꯗ ꯑꯃꯨꯛ
ꯈꯧꯇꯞ ꯆꯥꯏ ꯃꯥꯅ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯃꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯔꯝꯂꯦ ꯔꯤꯝꯁꯀꯤ ꯁꯥꯏꯀ꯭ꯔꯦꯇꯤꯛ ꯋꯥꯔꯗꯀꯤꯅ ꯍꯦꯛ ꯑꯋꯥꯡ ꯊꯥꯡꯕꯗ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯀꯔꯝꯅ ꯑꯁꯤ ꯇꯥꯅ ꯂꯥꯛꯈꯤꯕꯅꯣ ꯈꯜꯂꯨꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯒꯨꯒꯜ ꯂꯣꯀꯦꯁꯟꯗꯨꯅ ꯄꯤꯔꯤꯕ ꯃꯦꯞꯄꯤꯡ ꯑꯗꯣ ꯐꯥꯛ ꯑꯃ ꯏꯆꯠ ꯆꯠꯂꯦ ꯈꯥꯗ ꯂꯩꯕ ꯃꯥꯅ ꯀꯔꯝꯅ ꯑꯋꯥꯡꯂꯣꯝꯗ ꯌꯧꯔꯝꯂꯤꯕꯅꯣ ꯈꯟꯕꯗ ꯑꯁꯨꯝꯅ ꯃꯥ ꯈꯟꯖꯥꯟꯅꯩ ꯃꯣꯕꯥꯏꯜꯒꯤ ꯗꯤꯖꯤꯇꯦꯜꯗꯨꯗ ꯄꯨꯡ ꯑꯃꯒ ꯃꯤꯅꯠ 10 ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯆꯨꯝꯗ꯭ꯔꯦ ꯈꯟ ꯐꯦꯃꯦꯜ ꯑꯥꯏ ꯋꯥꯔꯗ ꯂꯩꯕ ꯑꯗꯣꯝꯗ ꯌꯧꯅꯕ ꯃꯍꯥꯛ ꯂꯥꯛꯂꯤ ꯕꯤꯜꯗꯤꯡꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠꯇꯨꯗꯒꯤ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯃꯆꯤ ꯂꯦꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯈꯣꯡꯊꯥꯡ ꯈꯔ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯦ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃ ꯑꯍꯤꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯦ ꯅꯨꯄꯤꯗꯨ ꯍꯤꯡꯅ ꯍꯤꯡꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯀꯞꯂꯤ ꯃꯇꯝꯗꯨ ꯑꯍꯤꯡꯒ ꯑꯣꯏꯔꯦ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒꯤ ꯂꯩꯆꯤꯟꯁꯨ ꯄꯥꯔꯛ ꯊꯥꯕ ꯃꯇꯝ ꯑꯣꯏꯔꯝꯃꯦ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯂꯦꯞꯄꯒ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯄꯨꯡꯉ ꯉꯛꯏ ꯅꯨꯄꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯠ ꯂꯥꯎꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯂꯛꯂꯒ ꯀꯞꯇꯨꯅ ꯂꯩꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯅ ꯀꯞꯂꯤꯕꯗꯣ ꯐꯅꯕ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯦꯝꯅꯧꯗꯨꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯣꯟꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯃꯈꯣꯏ ꯌꯨꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯔꯦ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯒꯦ ꯍꯥꯏꯔꯣ ꯅꯁꯥꯗꯣ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯀꯦꯇꯨꯀꯤꯌꯦ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯩ ꯏꯆꯦ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯃꯁꯤꯅꯤ ꯂꯥꯏꯕꯛ ꯍꯥꯏꯗꯣ ꯃꯁꯦ ꯂꯥꯏꯕꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦ ꯅꯝꯗꯨꯅ ꯏꯆꯥꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯍꯟꯈꯤꯕꯅꯤ ꯄꯨꯂꯤꯁꯀꯤ ꯀꯦꯁꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩ ꯑꯅꯥꯕ ꯂꯥꯌꯦꯡꯕ ꯊꯤꯟꯊꯕ ꯊꯦꯡꯕꯗꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯈꯥꯡꯎꯊꯛꯇ ꯃꯥꯡꯈꯤꯕꯅꯤ ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯃꯨꯟꯕꯤꯈꯤꯕꯅꯤ ꯅꯨꯄꯥꯗꯨꯅ ꯌꯥꯔꯦꯁꯦ ꯀꯞꯄꯅꯨ ꯐꯅ ꯀꯞꯂꯁꯨ ꯏꯆꯥꯗꯤ ꯍꯜꯂꯛꯂꯔꯣꯏ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯀꯦꯇꯨꯀꯤ ꯁꯦ ꯇꯣꯛꯑꯁꯦ ꯃꯤꯔꯦꯜ ꯁꯪꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯤꯕ ꯏꯆꯥꯕꯨ ꯌꯥꯇꯥꯗꯨꯅ ꯀꯨꯏꯅ ꯊꯝꯒꯅꯤ ꯄꯨꯡꯖꯥ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯁꯛꯁꯨ ꯆꯨꯝꯅꯔꯝꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯁꯤꯕ ꯃꯁꯥꯁꯦ ꯌꯨꯝꯗ ꯄꯨꯊꯗꯨꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯨꯔꯁꯤ ꯀꯦꯇꯨꯀꯤ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯒꯥꯏꯔꯦ ꯉꯁꯤ ꯑꯩꯅ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯐꯪꯂꯤꯕꯁꯦ ꯃꯈꯣꯏꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯃꯈꯥꯡꯗ ꯃꯥꯡꯂꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯏꯕꯛꯀꯤꯅꯣ ꯅꯨꯄꯥꯗꯨꯅ ꯊꯦꯝꯖꯤꯜꯂꯦ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯇꯦꯝꯆꯤꯡꯅꯕ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯇꯧꯅꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯁꯤꯁꯨ ꯅꯪꯅ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯆꯥꯒꯤꯗꯃꯛ ꯀꯦꯁ ꯇꯧꯕꯁꯨ ꯌꯥꯕꯅꯤ ꯅꯪꯅ ꯁꯤꯀꯥꯡ ꯈꯥꯡꯗꯨꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯇꯨꯅ ꯂꯩꯔꯕꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯣꯏꯁꯦ ꯌꯨꯍꯦꯟꯕ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯅꯧꯅ ꯄꯨꯟꯁꯤ ꯂꯣꯡꯈ꯭ꯔꯕ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯁꯣꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯆꯥꯅꯨꯄꯥ ꯂꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯌꯨꯝꯗ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩ ꯑꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯋꯥꯏ ꯃꯆꯥꯒꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯃꯍꯥꯛ ꯃꯁꯥꯗ ꯀꯗꯥꯏꯗꯒꯤ ꯏꯟꯇꯔꯦꯁ ꯑꯃ ꯀꯟꯅ ꯄꯣꯛꯂꯤ ꯃꯤꯒꯤ ꯋꯥꯔꯤꯗꯨ ꯃꯁꯥꯒꯤ ꯋꯥꯔꯤ ꯑꯣꯏꯔꯕꯣꯏ ꯈꯟ ꯃꯁꯥ ꯃꯆꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝ ꯊꯋꯥꯏ ꯇꯥꯅ ꯇꯥꯗꯨꯅ ꯂꯩ ꯃꯈꯥ ꯇꯥꯅ ꯃꯈꯣꯏ ꯌꯨꯝꯗꯣ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯅꯨꯄꯤꯗꯨꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏ ꯊꯋꯥꯏ ꯊꯥꯔꯦ ꯃꯁꯦ ꯑꯩꯗ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯃꯁꯤꯗꯕꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯣꯁꯃꯣꯔꯇꯦꯝ ꯑꯃꯨꯛ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯔꯤꯒꯦ ꯇꯟꯅꯧꯔꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯍꯛꯆꯥꯡ ꯀꯌꯥꯁꯤꯡꯗꯣ ꯂꯦꯜꯂꯒ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯐꯪꯒꯗꯣꯔꯤꯁꯦ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯍꯦꯟꯕ ꯑꯉꯥꯡꯕ ꯏꯀꯦꯡ ꯆꯤꯟꯊꯕꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯄꯥꯝꯗ꯭ꯔꯦ
ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯦ ꯁꯤꯕꯒꯤ ꯁꯤꯕ ꯃꯅꯤꯡꯇꯝꯅ ꯁꯤꯍꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯝꯕꯗꯒꯤ ꯐꯝꯊꯔꯒ ꯀꯞꯂꯛꯂꯦ ꯅꯨꯄꯤꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇ꯭ꯔꯣꯂꯤ ꯑꯃ ꯅꯨꯄꯥ ꯑꯅꯤ ꯆꯪꯗꯨꯅ ꯏꯜꯂꯒ ꯑꯃꯝ ꯑꯗꯣꯝꯗꯒꯤ ꯄꯨꯊꯣꯔꯛꯏ ꯑꯊꯦꯡꯕꯁꯤꯗ ꯇ꯭ꯔꯣꯂꯤꯒꯤ ꯆꯀꯥ ꯀꯥꯡꯈꯣꯡ ꯃꯔꯤꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯌꯥꯝ ꯍꯧꯅ ꯇꯥꯔꯤ ꯇ꯭ꯔꯣꯂꯤ ꯑꯗꯨꯕꯨ ꯏꯟꯊꯣꯔꯛꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯣ ꯃꯃꯥꯏꯗꯣ ꯃꯥꯛꯁ ꯎꯞꯄꯗꯧꯅ ꯇꯧꯏ ꯀꯥ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯁꯨ ꯐꯪꯗꯦ ꯇꯧꯔꯤꯕꯗꯣ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯄꯨꯊꯣꯔꯛꯑꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯌꯨꯍꯦꯟꯕꯗꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯤꯀꯨꯞꯇ ꯑꯃꯃꯝꯇ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯅ ꯀꯌꯥꯗ ꯊꯃꯣꯏ ꯀꯥꯏꯔꯝꯒꯗꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯦ ꯈꯪꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯁꯥꯡꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯎ ꯃꯈꯣꯡꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯎꯔꯨꯕꯗꯒꯤ ꯀꯞꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯃꯍꯥꯛ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯦ 이마기 베마 이마디 망제레드나 한dak 마복심하기 그나다노 아이네 자니 하이두나 ꯀꯧꯒꯗꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯕꯦꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯏꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯣ ꯅꯥꯀꯟ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯀꯞꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯆꯤ ꯂꯦꯡꯗꯦ ꯌꯨꯍꯦꯟꯕ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯈꯪꯍꯧꯗꯅ ꯑꯃꯝꯕꯗ ꯂꯦꯞꯄꯝꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯣ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯣ ꯃꯈꯨꯠꯇ ꯀꯨ ꯄꯥꯏꯔꯒ ꯊꯥꯡꯂꯛꯑꯦ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯋꯦ ꯌꯨꯍꯦꯟꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯡꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯀꯔꯝꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯃꯗꯤ ꯃꯣꯛꯀꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯕꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯀꯔꯝꯅ ꯁꯤꯟꯅꯒꯗꯣꯏꯅꯣ ꯌꯨꯍꯦꯟꯕ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯥꯇꯩ ꯆꯥꯗꯕ ꯅꯦꯅꯥ ꯇꯥꯗꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯦ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯍꯥꯛ ꯈꯪꯅꯤꯡꯕ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯀꯔꯤ ꯊꯣꯛꯅꯗꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯋꯥꯡ ꯍꯪꯂꯨꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯩꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯄꯣꯂꯤꯁꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯗꯨꯗ ꯌꯥꯎꯁꯤꯜꯂꯨꯔꯒꯁꯨ ꯁꯣꯏꯗꯅ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯩ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯔꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯐꯅ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯃꯤꯒꯤ ꯃꯦꯇꯔꯗ ꯃꯍꯥꯛꯅ ꯌꯥꯎꯁꯤꯜꯂꯨꯕ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛ ꯃꯁꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯋꯥꯕ ꯇꯥꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ ꯀꯨꯗꯣ ꯁꯥꯡꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯐꯩꯔꯒ ꯂꯩ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯨꯅ ꯀꯨꯗꯨ ꯍꯦꯛ ꯊꯝꯕꯒ ꯇ꯭ꯔꯣꯂꯤ ꯃꯊꯛꯇꯒꯤ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯀꯞꯅ ꯂꯥꯎꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯇꯥꯞ ꯂꯥꯎꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯋꯥꯀꯠꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯧꯈꯠꯂꯒ ꯊꯣꯛ ꯂꯥꯎꯅ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯍꯦꯛ ꯍꯥꯞꯆꯤꯟꯕ ꯂꯣꯏꯕꯒ ꯀꯝꯄꯥꯎꯟꯗꯔ ꯑꯅꯤꯗꯣ ꯇ꯭ꯔꯣꯂꯤꯗꯨ ꯏꯜꯂꯒ ꯑꯃꯝꯕ ꯑꯗꯣꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯀꯨꯗꯨꯒ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯝꯕꯤꯗꯨꯗ ꯂꯩꯍꯧꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯀꯨ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯛꯏ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯕꯨ ꯀꯧꯔꯗꯨꯅ ꯊꯃꯣꯏꯗꯨ ꯄꯨꯕ ꯌꯥꯗꯅ ꯑꯁꯨꯝꯅ ꯀꯞꯀꯩ ꯀꯞꯂꯝꯂꯒ ꯃꯃꯥ ꯑꯣꯏꯕꯤꯗꯣ ꯋꯥꯟꯊꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯩꯅ ꯑꯣꯝꯆꯥꯛꯅꯅ ꯆꯥꯛꯂꯛꯂꯕꯗ ꯊꯃꯣꯏ ꯄꯨꯕ ꯌꯥꯗꯅ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯤꯗꯣ ꯍꯦꯛ ꯋꯥꯟꯊꯈꯤꯕꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯉꯁꯥꯏ ꯃꯥꯒꯤ ꯃꯤꯃꯥꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯅꯔꯁ ꯅꯨꯄꯤ ꯆꯃꯣꯠ ꯐꯤꯃꯣꯠꯅꯕꯤꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯃꯈꯨꯠꯇ ꯇ꯭ꯔꯦꯗꯣ ꯑꯗꯨꯃꯛ ꯄꯥꯏ ꯃꯥꯏꯊꯣꯡꯗꯅ ꯏꯃꯛ ꯃꯛꯁꯤꯜꯂꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯒꯤ ꯃꯉꯥꯜꯗꯨꯗ ꯍꯥꯏꯐꯦꯠ ꯎꯔꯤ ꯃꯥꯏꯊꯣꯡꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕꯤ ꯑꯃꯒꯤ ꯃꯃꯤ
ꯃꯌꯦꯛ ꯁꯦꯡꯅ ꯆꯥꯎꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯅꯔꯁ ꯅꯨꯄꯤꯗꯣ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯇ꯭ꯔꯦꯗꯣ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯊꯝꯂꯒ ꯃꯥꯒꯤ ꯇ꯭ꯔꯦꯗꯨꯗꯒꯤ ꯏꯟꯖꯦꯛꯁꯟ ꯑꯃ ꯂꯧꯊꯣꯔꯛꯑꯦ ꯑꯗꯨꯒ ꯋꯥꯟꯊꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯄꯥꯝꯕꯣꯝꯗꯨꯗ ꯀꯥꯞꯇꯣꯏꯒꯤ ꯇꯧꯔꯤ ꯅꯔꯁ ꯅꯨꯄꯤꯗꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯑꯃꯗꯨꯒꯅ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗꯤ ꯏꯎꯠꯇ ꯎꯠꯂꯤ ꯍꯣꯏ ꯃꯥꯏ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇꯐꯥꯎ ꯍꯦꯛ ꯍꯥꯏꯗꯦ ꯇꯧꯔꯤꯕꯗꯣ ꯑꯃꯔꯣꯝꯗ ꯌꯨꯍꯦꯟꯕꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯗ ꯃꯍꯤꯛ ꯃꯇꯥꯡ ꯂꯩꯔꯝꯅꯤ ꯂꯩꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯅꯔꯁ ꯅꯨꯄꯤ ꯑꯃꯅ ꯃꯁꯥꯅ ꯇꯧꯊꯣꯔꯛꯄ ꯃꯊꯧꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯗꯅ ꯇꯧꯕꯒꯤ ꯃꯑꯣꯡ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ ꯌꯥꯝꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯇ꯭ꯔꯦ ꯑꯃꯕꯨ ꯍꯦꯛꯇ ꯂꯩꯃꯥꯏꯗ ꯊꯣꯛ ꯂꯥꯎꯅ ꯊꯝꯂꯒ ꯃꯊꯧ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯃꯨꯛꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯊꯅ ꯊꯜꯂꯕ ꯑꯍꯤꯡꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯅ ꯀꯨ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯒ ꯀꯅꯥ ꯂꯥꯛꯂꯒ ꯃꯁꯤꯕꯨ ꯃꯌꯨꯝ ꯇꯥꯅ ꯄꯨꯕꯤꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯃꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯑꯦꯝꯕꯨꯂꯦꯟꯁ ꯒꯥꯔꯤ ꯑꯃ ꯃꯈꯥꯔꯣꯝꯗꯒꯤ ꯊꯧꯔꯛꯄꯗꯨ ꯎꯏ ꯑꯦꯝꯕꯨꯂꯦꯟꯁꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯅ ꯃꯥ ꯈꯪꯉꯤ ꯁꯥꯏꯔꯦꯟ ꯑꯍꯧꯕ ꯈꯣꯡꯕ ꯃꯈꯣꯜꯗꯨ ꯃꯍꯥꯛ ꯌꯥꯝ ꯁꯦꯡꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯜꯁꯤ ꯇꯥꯕꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯍꯥꯏ ꯁ꯭ꯄꯤꯗꯇ ꯀꯟꯅ ꯊꯧꯔꯛꯂꯤꯕ ꯑꯦꯝꯕꯨꯂꯦꯟꯁꯇꯨꯅ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯅꯤꯒꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯇꯛꯈꯥꯏꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯑꯦꯝꯕꯨꯂꯦꯟꯁꯅ ꯊꯣꯝꯕꯗꯒꯤ ꯃꯆꯦꯠ ꯃꯆꯦꯠ ꯆꯛꯈꯥꯏꯗꯨꯅ ꯂꯩ ꯑꯃꯔꯣꯝꯗ ꯅꯔꯁ ꯅꯨꯄꯤꯗꯨꯁꯨ ꯊꯣꯝꯂꯤꯕꯅꯤ ꯊꯣꯝꯂꯕꯁꯨ नर्स नुपीदुदी कैसु थोइथोकपा तौदे मसादु एम्बुलेंसतुदा ओइना फाउदोकलगा चटखिबदौना तौवे कुदुसु एम्बुलेंसना तकलबसु करिमता अहोंबा लेते मची लेंगदना अदुमक लै तौरिबा मतौदुदा मादी मया कादुना लै नुपा अमा नुपी अनिदुगी एम्बुलेंसना तकलंबा इचाइ चाइ थोकिबदौना लैरबा हक्चांगसिंदो अमु तम तमना समजनबा हौरगले अदुगा हानगी मतौगु फिबम अदुदा हंजनग्रे असीबना कना अचंबना कना खेनबा करिसु लेखिथे इमानदा माने ओइरिबा मतौदुदा युहेनबा मफम अदुदा पंथदुना लैबा चुमद्रे खन लाक्ले माना उरिबा सिंसे नॉर्मल अमता नते मसीदी अकीबना पिक्थलबा सकलोल अमदी थौदो वाथोंने खंगबदगी माक मफम अदु थादोलगा माना लैरिबा केबिन अदु तमना लाय लंबीदुदा असीबा चंगबगी खेनबा लैत्रबा सिंगदो पुनसिनदुना उ मकोंग अदुदा हानगी मतौगुम वा वा कप्तुना अदुमुक लेहौरे मसा पुंबा हुमांग नोंफुम चोचोलमे माक याम फिंगना फेमेल आई वार्ड लैबदोमदा उचिनाचिना चलकपदा यौरे यामना ngangnai oiba machak amana nurse nupidugi thawaiduna moithem tawbiduna puraklabasu mahak masa mangondadi otpa neiba ngamlamdi ngasidi macha nupa salangan badadi onsilaga thawaisigi phatraba mayai pumba fudokpa ngamdaga yuhenbadadi ngamlamde masigi maram asina thoidokpa maramgidi nate magi pambomda jantra masi jantra sigi matik meaina maram moiraga phatraba nurse nupidugi thawaiduna फुदोक नमदबने उसिनाचिन अवाबन लांगोय चलब अहिंगदो खामपा यादन लोइख्रे नोंनिनी सोख्रे रेजिनासु फिबम खर फगलकबदे हॉस्पिटल दगी डिस्चार्ज तौरे ममित अनि पुनसिलमदुसु हांगदोले का हेना असोपन ओइदबनिना मिच्चु फजना हाना उबंगमबगी चांगदा अदुम उब फंगले मचानुपा सलाइंगनबसु मागी अनाबा फरदुना मपागा ममागना मचादा येलिबदो निंथीजना अतोप अखंगै अमाइबा तानदुना लाइटिन खरमलगा जंत्र अमा सेंबिदुना मागिसु मफम चाना सिबिरे जंत्र दो सिरबददी ममा मपा ओइरिबा अनिमकी वाखलदो तंग हेक्ताय मचाबु कैदा सोइखिगदगे खनबदा मथौ ओइजरिबने चेक्सिनजबदा मचाददी थोइना मरम असेंगबदे हाइदोक्ट्रे हंदक मरक होंगलकलिबा अहोंगबसिंगी मरकता मागी स्टडीदा कायहनिंगद्रदुना अमदी वाखल दाइबा तौखिद्रा खनमदगी थोइना रुबा अकुप वाफमदे थोइदोकना का हेना मंगोंदा हाइबदी मचानुपागी मफमदा फोंदोखिदबने महाक अवाबा मन योसिनखिगदर खनबदगी युहेनबा मदि रेजिनाना वाफमदो नाथाइदुना थमकिबने सलाइंगानबा मपाना हॉस्टेलदा ड्रॉप तौरमले हानागुमा नॉर्मलदा डे टू लाइफ ता हंजिनदुना ममानबसिंगा लोइनना क्लास याउमिनारे
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀ꯭ꯂꯥꯁ ꯕ꯭ꯔꯦꯛ ꯊꯥꯔꯤꯉꯩ ꯁꯂꯥꯏꯉꯥꯟꯕꯗꯨ ꯕꯤꯅꯣꯏꯒ ꯂꯣꯏꯅꯅ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯆꯪꯂꯨꯔꯒ ꯃꯍꯧꯁꯥꯒꯨꯝ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯄꯨꯡꯖꯥ ꯑꯗꯨꯗ ꯉꯁꯤꯁꯨ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯊꯦꯡꯅꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯃꯄꯥꯗꯨ ꯌꯧꯔꯛꯂꯐꯥꯎ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯈꯟꯕ ꯁꯛꯇꯝꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯕꯤꯅꯣꯏ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯑꯃꯗꯨ ꯎꯗꯦꯅ ꯑꯃ ꯍꯥꯏꯗꯤ ꯑꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯦ ꯚꯥꯏ ꯅꯪꯁꯨ ꯂꯩꯇꯕꯅꯤꯅ ꯀꯦꯟꯇꯤꯟꯗ ꯆꯠꯄꯗꯣ ꯁꯨꯛꯊꯦꯡ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯈꯪꯗꯦ ꯚꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯦꯡꯅꯔꯝꯂꯒ ꯊꯦꯡꯅꯗꯕꯁꯦ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯕ ꯑꯃ ꯏꯁꯥꯗ ꯐꯥꯎꯏ ꯋꯥꯠꯅꯤ ꯐꯥꯎꯅꯦꯕ ꯅꯪꯗꯤ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯈꯪꯉꯤꯗ ꯌꯥꯔꯦꯗ ꯈꯪꯗꯦ ꯃꯥ ꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯍꯥꯏꯗꯤ ꯅꯪꯒꯤꯁꯦ ꯈꯪꯅ ꯈꯪꯅ ꯑꯩꯉꯣꯟꯗ ꯂꯥꯛꯅꯔꯤꯔꯣ ꯚꯥꯏ ꯂꯥꯛꯅꯔꯤꯅꯤ ꯃꯃꯤꯡꯗꯣ ꯌꯥꯝ ꯄꯜꯂꯅꯤꯡꯕ ꯌꯥꯏꯍꯦ ꯅꯪꯁꯨ ꯐꯔꯦꯅꯦ ꯄꯜꯂꯣ ꯍꯥꯏꯔꯒꯅ ꯍꯦꯛꯇ ꯄꯜꯂꯒꯦ ꯅꯪꯅ ꯄꯜꯂꯅꯤꯡꯂꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯊꯥꯗꯣꯏꯒꯤ ꯃꯔꯝ ꯉꯥꯛꯇꯅꯤ ꯑꯗꯨꯅꯦꯕ ꯊꯥꯗꯣꯏ ꯍꯥꯏꯔꯗꯤ ꯐꯩꯗꯅ ꯌꯥꯔꯦ ꯈꯥꯏꯔꯗꯨ ꯀꯩꯗꯧꯒꯦ ꯍꯣꯏ ꯐꯔꯦꯁꯦ ꯃꯥꯁꯨ ꯆꯤꯜꯂꯝꯕ ꯌꯥꯏ ꯑꯗꯣ ꯅꯪꯅ ꯃꯥꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯃꯣꯏ ꯃꯄꯥꯅ ꯂꯩꯔꯝꯗꯣꯏꯁꯦ ꯃꯦꯟ ꯋꯥꯠꯂꯣꯝꯗꯅꯤ ꯃꯦꯟ ꯋꯥꯠꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯪꯂꯒ ꯌꯦꯡꯂꯨꯁꯤꯔꯣ ꯃꯥ ꯂꯩꯔꯝꯒꯗ꯭ꯔꯣ ꯍꯣꯏ ꯌꯥꯏ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯄꯥꯝꯕꯁꯨ ꯏꯆꯤꯜꯁꯤꯅ ꯍꯧꯗꯣꯛꯄ ꯉꯝꯗꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤꯅꯤ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯀ꯭ꯂꯥꯁ ꯍꯧꯒꯗꯕꯁꯨ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯧꯅꯗꯨꯅ ꯑꯣꯟꯀꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯦꯜ ꯋꯥꯠꯂꯣꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯋꯥꯠꯂꯣꯝꯗ ꯆꯪꯗꯨꯅ ꯊꯥꯗꯣꯏ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯕꯦꯠ ꯑꯃꯗꯒꯤ ꯕꯦꯠ ꯑꯃꯗ ꯃꯊꯪ ꯃꯊꯪ ꯀꯨꯞꯊꯅ ꯌꯦꯡꯉꯤ ꯑꯅꯥꯕꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯜꯂꯕ ꯑꯁꯥ ꯎꯔꯛꯇ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯖꯤꯟꯕ ꯂꯥꯛꯑꯦ ꯄꯨꯟꯁꯤꯒꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯊꯧꯗꯣꯛ ꯀꯨꯝꯍꯩꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯁꯤꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯑꯀꯟꯕ ꯂꯥꯟꯐꯝꯁꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯣꯏꯅ ꯇꯝꯊꯤꯔꯕ ꯀꯦꯟꯁꯔ ꯍꯥꯏꯕ ꯑꯅꯥꯕꯁꯤꯒ ꯁꯣꯛꯅꯔꯤꯕꯁꯤꯡꯕꯨ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯎꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯋꯥꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤꯗꯃꯛ ꯃꯤ ꯀꯅꯥꯅꯁꯨ ꯑꯅꯥꯕꯁꯤꯕꯨ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯏꯆꯦꯜ ꯏꯔꯩ ꯑꯃꯗ ꯑꯅꯥꯕꯁꯤꯅ ꯁꯥꯒꯣꯟꯅꯔꯛꯄ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯅꯥꯕꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯤꯕ ꯅꯥꯔꯤꯕ ꯄꯦꯁꯦꯟꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯥꯕꯁꯤꯡꯕꯨ ꯀꯨꯞꯅ ꯀꯩꯗ ꯁꯣꯏꯈꯤꯒꯗꯦ ꯈꯟ ꯁꯦꯟꯅꯔꯤꯕꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯨꯛꯆꯦꯜ ꯄꯤꯛꯁꯜꯂꯦ ꯀꯦꯟꯁꯔ ꯑꯅꯥꯕꯁꯤꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯂꯣꯏꯅꯥꯏꯗꯦ ꯆꯩꯊꯦꯡꯁꯤꯅ ꯆꯩꯅꯥ ꯐꯪꯂꯕ ꯊꯥꯗꯣꯏꯁꯨ ꯑꯃꯅꯤ ꯈꯜꯂꯨꯕꯗ ꯊꯃꯣꯏ ꯀꯥꯏꯈꯤꯕ ꯈꯪꯍꯧꯗꯦ ꯁꯂꯥꯏꯉꯥꯟꯕ ꯃꯤꯠꯅ ꯊꯤꯔꯤ ꯎꯖꯅꯤꯡꯕ ꯁꯛꯇꯝꯗꯨꯕꯨ ꯎꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯎꯕꯗꯤ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗꯦ ꯐꯅ ꯁꯥꯡꯅ ꯋꯥꯔꯗꯇꯨꯒꯤ ꯃꯁꯥꯡ ꯑꯗꯨꯗ ꯋꯥꯈꯜ ꯐꯨꯃꯪꯗꯅ ꯁꯂꯥꯏꯉꯥꯟꯕ ꯊꯥꯗꯣꯏꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯗꯨꯕꯨ ꯎꯕꯗꯤ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯗ꯭ꯔꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯗ ꯀꯣꯐꯤ ꯈꯔ ꯍꯥꯞꯂꯒ ꯌꯥꯜꯂꯒ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄ ꯔꯥꯙꯤꯀꯥꯒ ꯍꯦꯛ ꯆꯥꯟꯅꯅ ꯃꯤꯅꯤꯠ 15ꯃꯨꯛ ꯈꯦꯠꯅꯔꯒ ꯊꯦꯡꯅꯔꯦ ꯔꯥꯙꯤꯀꯥ ꯎꯕꯗ ꯇꯥꯅꯤꯡꯕ ꯄꯥꯎ ꯍꯪꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯩ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯟꯅ ꯑꯗꯨꯝ ꯊꯥꯗꯣꯛꯅꯗꯅ ꯂꯩꯃꯤꯟꯅꯕꯅꯤꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯜꯂꯝꯒꯅꯤ ꯈꯟꯗꯨꯅ ꯏꯀꯥꯏꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯁꯂꯥꯏꯉꯥꯟꯕꯗꯣ ꯔꯥꯙꯤꯀꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝ ꯅꯥꯏꯔꯛꯑꯦ ꯑꯃꯗꯤ ꯎꯗꯦ ꯀꯥꯏꯗ ꯂꯩꯍꯧꯔꯦ ꯈꯧꯇꯕ ꯍꯦꯛ ꯆꯥꯏ ꯅꯣꯡꯃꯤꯔꯕ ꯃꯥꯏꯊꯣꯡꯅ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯍꯪꯂꯛꯄ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯅ ꯅꯣꯡꯃꯤꯔꯕ ꯃꯥꯏꯊꯣꯡꯁꯤꯒꯤ ꯁꯛꯂꯣꯟ ꯍꯣꯡꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯍꯥꯏꯐꯝ ꯇꯣꯛꯐꯝ ꯑꯃ ꯈꯪꯗꯦ ꯔꯥꯙꯤꯀꯥ ꯃꯇꯥꯡꯗꯨꯗ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯌꯥꯝꯅꯁꯨ ꯊꯥꯖꯗꯦ ꯃꯍꯥꯛ ꯃꯁꯥꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯊꯦꯡꯅꯕꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯪꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯔꯥꯙꯤꯀꯥ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯂꯣꯟꯅ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯇꯩꯊꯣꯛꯑꯦ ꯑꯗꯨꯒ ꯅꯣꯡꯃꯤ ꯈꯨꯝꯂꯦ ꯑꯃꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯀꯔꯤ ꯍꯥꯏꯕ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯁꯂꯥꯏꯉꯥꯟꯕ ꯀꯔꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯈꯤꯗ꯭ꯔꯦ ꯔꯥꯙꯤꯀꯥꯅ ꯈꯜꯂꯝꯕꯗꯣ ꯆꯨꯝꯃꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯅ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯤꯡꯕꯗꯤ ꯀꯥꯏꯍꯜꯂꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯂꯥꯏꯉꯥꯟꯕꯒꯤ ꯋꯥꯕꯗꯣ ꯊꯦꯝꯖꯤꯟꯒꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ
मासु चलमदाइदे नंबु याम उनिंगलम्बने राधिकागी वाइदुना वारंब खरदि कोए सलाइंगनबा इंगंगंगना मासु खुमले ए मासु आई उनिंगलम्ब्रा हाइजे उनिंगलम्बने अइदी अइ थंतर हाइबबु अवाबा खांगलिसे माबु उबु फंगदबगे राधिकाना खुमे नखोइदी वायम तो पाव हायरमदना नोंनिनी खरा फुटलाउना लानमै थांबिदौना मांखिबदा मा क्याम वाखि मरुओइना डॉक्टर सलाइंगनबा नंग उखिदबसे इता थादोइदी थमोय यामना काइखि नंग तबु सोनखि इताना नंगबुदी याम खंजबने अतै अतैगी वा नतने राधिकागी वाइसिंगदु तारगा तु चुंखिबा खंगौदे सलाइंगनबा कपनिंगबदी फावे मिनुंगसिदगी हेनबा नुंगसिबा कौबुदुना माबु हेना मथौ हापखिबनी सलाइंगनबा वा ngang सेकेंड खरदि ले राधिकाना हायौरगे मतागुम हाइरे मादी नंगबु याम खंजखिबने होय अइगी तादो मतिक यामनदि चादे डॉक्टर लाइरे नंगी अदुबु इंखलक्पु मतमदा मी अमगी पुंसिदा पुरखिबा अयुकी नुंगौदा खिगलक्पु नुंगसिगी नुंगलिक्तो नंगी नमिंग यावखिबने नंगना थामोइदा नोंगोइना चुरखिबने डॉक्टर मा लाइरे इना कैरा खुनबा डॉक्टर का सांगदमनाबदा मतिक यामना चादे अदुबु मतिक चादबी अइगी ताना डॉक्टर बु थामोइसिंगना मिनम अमता यावदना नुंगसिखिबने असी हायगा राधिकासु करी वाखल खलुरबनो खंगदे मिलुदगी पिरांगदो थिंगबा ngamदना चिंथरे सलाइंगनबा मथमोइदा थुकलाबो फावे सेमजिन साजिनबा यावद्रबा तरु तरुबा मक्त्रबा थमोय अमगी पाउदम खोल तारुबदा इसिंगुम मचु नाइद्रबा संबानबा अत्यागुम पनखै लैत्रबा मिनुंगसि अमदी नुंगसिबना पिक थलबा थादोगी थमोइदो मिकुपतुदा यामना कलक्सबा फावखि सलाइंगनबा तुमिन लेपतुना ले मांगना नादुना युमदा लैरिबदुना थादोइगा मागा थेंनाउदबनि खल्लुबदा मा नुंगाइतबा फावरमे थादोइगी खल्लुबदा उनाउदबसिगी मथंता हंजन हंजन मराल सिजदुना निंगमदबा फावरे राधिकाना मखा तारे हंजन हंजन कयारक अंगाउबी अमगुम फुटपाता नंग तबु उरदि हाइदुना चटखिबने जुबली हॉल ममांगदा नुंगथिलगी याकलब नुंगसागी मैसा खांगदुना डॉक्टर तबु लाकप्रा हाइदुना यंगजखिबने मागी वाखलदा डॉक्टर उदबसे थमोय कायबदौना फावखि डॉक्टर की थमोयबु तुरिगली इसेल माइथकपी लचिल मफोलगा याम चांगदमनखिबने अदुबु डॉक्टर दि लाकपा कौबा लेखिदे मागी बपासु लेखिद्रे ngarang astini aisu chale ma yamna ka fawe lairibagi mairina ka halabi thadoido salainganba tumil leirambadagi ipa pakan haire kari haiba thadoigi mapa leitre haiba leitre ngarang mangani leihune nungaite pausi tabada ma yamna ka fawe punsibu yam chaihawe radhika gi waisingduna henena thamoi kai नानगे थमोय तो लोतुन थंब वाबु फोंदोक लमदबदो ngasidi kari wakhal khalurubano khangde salainganba machil kanglule radhika aisu mabu nungsi thamoy singna nungsi salainganbegi wadu tabda radhika do hingningna kable aduga haide nang nahange kaidawle ai famda hairise mahaki mamangda hairam lagadi ai ni hen penjaramgani सलाइंगनबा कदाइदगिनो थौना अमा लाए मागा पाव फौनबा याबा फोन नंबर अमता पिरो होय पिरके असी हायरगा राधिका मागी फोनदगी लकथोकलगा थादोगी नंबरदो सलाइंगनबदा पिरमे अदो हौजिक्ति तौरुनो चरांग खोयांगनबा मरकता मासु इरांग लांगौबने होय आई होरेन थेंगलकांदा तौरगे ngarang chatlubodo nanggi wari sade mana असी हायरगा ngarang asti lorakpagi gari parking phau thindorakpada sanakpa warido radhikana amata chithadana salainganbegi mafamda lirame radhika amadi thadoi awaikum taunare radhika ai hingindre kaidorage mo ima tonga iniga naibu senjau paibe bosobuda thajadogi kanna honare pabagi lana thoram Surasi loiba ngairini
पाबगी सोराद हेक लोइबगा युमसी थादोक्तुना चटलगे लेपे यारे याम तानिंगदेको लेकाई पाले मोइना ngam हाइदुना नंगबो हेक्ता लाकपा फोइबे याब्रने नोइना ने सुंगाई नोइगी नमातोन सुंगाई मोइबु नुपी नत्रो नुपी ओइरगा नुपी का वाबा खंगदबसे आइदि याम साउनिंगी मखोइदी नुपी नते नुपी मानबा खक्तने मखोइना नुपी ओइरगा अइना सु यामना वारिसे वारमलो थादो याम हेनसु खनगनो खुदिमक मायुकनबा तमो अइ इसाना इसासे थाजरक्त्रे नंग अंगांग नतिने राधिका अइ युमसिगी मखादा लैबा ngamni थाजरक्त्रे असी हारगा वाइटिंग सेटुदा ममाइदो फीना कुमदना हिंगनिंगे कपलकले राधिकाना कपकन हाबगी मतांग थेमजिले मिमांग पुमांग नाइदबी अइगी मिटकी पिसे अइगुमना इकाय खंगदबिनी राधिका अइगी मिटकी पिसिबु खामजिनबा ngambagi thongnaado कुइरे अइगी पमदगी मांगखिबा थादो नंगी दमा अखोय सुयाम लेसिदी फरे नंगना लेबा नुंगाइत्रगना अखोय त पुन्ना लेरुसे राधिका की वाइदुना मिटकी पी सुंगबगुम थोखरे थादो हिंगनिंगने कपलगे अदुगा राधिका द चेजत वंसिले अदुगा अंगांग मचागुमना नाउथी सादुना कपलगले मचिंदना इता नंगी वाइ पेलेता टेन खरबा मतम सिदा नंगा तेंगबदी अइगी मपोकसे महे या लेता उचान मैरा चमदुना मालेम कोइदा चटलगा असिंगो मरुप थिरुद्रबसु अइगी असिंगो मरुपति अइगी नाकता याम नकना लेरमे राधिका सु मतांग अदुदा कपलगले अनिदो नायाक्ति कपमिने कपकै कपलगा ममितु तैथोकलगा वा मखा तारे थादोइने पाबाबुदी लैत्रे अइ खंगे अइगी वासे मतंग यामना दि चाते हौथोकपदा अदो डॉक्टर सलांगामदो थेंगनब्रा राधिका करी हाइगदबनो हाइफम तो हुम खंगदन ले मतांग अदुदा वाखलना इराक नरिबा पुंसी मबु हेन इराक ननबा इपाक अदुदा मा इंथबा पामलमदे मता थादोइबु कनबा पामलमे अदुना मतांग अदुदा नोंग फादो मिना मंगांगबु कैदोगे खंदुना मतानबु वखल नुंगाइ हौरबदि खंदुना नंगरोरि मतागो चिंदगी लाकपा अमा थोक हाजिले राधिकासु इबेमा नंग चटकिबा नोंगानबगा मा नंगबु हंगबा लाए असेंकिरो हाइसे असेंकिने हौजिकपु अइबु अंगांग मचादौना नंगोंदा फागी तौखिद्रा करी हाइरमगे माना थादोय मसादो इथक थकले मिलुदा चिंथरबा पिरांगदो तैथोए मांगदुरबा मागी मोमेन मिनक्तो हंजिलपगी ममी ताबदोरे राधिकासु खोही पुबिनी या मान हाइरे मादो एग्जाम की लाइक पारे अदुना कैंटीनदा थोलक्तबनी नंग उदबसे मासु साथीने वाई हाइरमे असेंगिनिको नंग हाइसे अइबु याम थाजदाबने अइबु अंगांग मचादौना सही मतांगसिदा करी चिंगनरिगे नंग नंगांगिदुबो राधिका की वादो ताबदा असुकी मते हरावे मिकु खरदी नुंगाई पाक्ता ताउदुना नुंगाई मपालसा अदुगा अमुक्सु सीरियस तासिले अदो कैदरबमो याम खेने कइनो खेनरिना मागाइगा फिल्म की डायलॉग लो नंगिदो यारे हिंग चाबी कनागी फिल्म नो कमला यामना मालेना हौजिकी डायलॉग तो इस आइबु कमला मालिकाइना होई बेमा इकाइबना नुंगपा लोले हाइरमलगा लास्टा आइगी पुंसी कल्पनाने आइबु नुंगसिबिनु हे नुंगसिबा हाइदो या मानसिलाइबा नंग हौजिकी मतांगदो असी हाइरगा वा वा नोइ ngayakti nungai pakta tauduna salaingan bagi maramda nungai ba wari sane wari nungai ngai gari lakpa khangaudre kainaba sanaba nina kuyom oiba mioi bane aduna kainaba gi pungja yaurlabada gari matakta ka khale radhika kumla khong thanamle mai mai kai pangnaba thorang loi adubu thadoidi momono nungai ba wakhalda ngayakti
ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯍꯧꯔꯦ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯩꯍꯧꯗꯨꯅ ꯔꯥꯙꯤꯀꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯣ ꯊꯥꯗꯣꯏ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯔꯥꯙꯤꯀꯥ ꯃꯤꯠꯇꯒꯤ ꯄꯤ ꯆꯤꯟꯊꯈꯤꯕ ꯈꯪꯍꯧꯗꯦ ꯊꯥꯗꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯍꯣꯏ ꯃꯤꯅꯝꯕꯕꯨꯗꯤ ꯉꯥꯡꯂꯦ ꯉꯁꯤ ꯃꯥ ꯃꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯤꯅꯝꯕꯁꯤꯅ ꯊꯥꯗꯣꯏꯕꯨ ꯑꯁꯥ ꯑꯃꯗꯤ ꯄꯤꯔꯝꯃꯤ ꯊꯥꯗꯣꯏꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯍꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯂꯩꯍꯧꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯖꯕꯁꯨ ꯑꯇꯩ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯅ ꯄꯥꯝꯈꯤꯕ ꯂꯩꯇꯦ ꯍꯧꯈꯤꯕ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯇꯥꯔꯤꯕ ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯕꯤꯅꯣꯏ ꯔꯥꯙꯤꯀꯥꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯒ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯏ ꯔꯥꯙꯤꯀꯥꯅ ꯁꯂꯥꯏꯉꯥꯟꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯦ ꯗꯣꯛꯇꯔ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯃꯇꯥꯡꯅ ꯌꯥꯗꯕꯅ ꯑꯩꯁꯨ ꯑꯗꯨ ꯃꯤꯅꯝꯕ ꯉꯥꯡꯈ꯭ꯔꯦ ꯗꯣꯛꯇꯔꯕꯨ ꯍꯟꯊꯅ ꯈꯟꯖꯕꯒꯤ ꯑꯃꯗꯤ ꯎꯁꯤꯠꯇꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯆꯗꯦ ꯗꯣꯛꯇꯔꯒꯤ ꯋꯥꯈꯜꯅ ꯍꯤꯡꯕꯒꯤ ꯃꯃꯜ ꯊꯤꯍꯧꯔꯤꯕ ꯏꯇꯥꯒꯤ ꯑꯁꯥ ꯑꯣꯏꯍꯧꯔꯤꯕꯅꯤ ꯑꯁꯥꯗꯨꯕꯨ ꯑꯩꯅ ꯀꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯃꯤꯅꯝꯕ ꯉꯥꯡꯈꯤꯕꯅꯤ ꯁꯂꯥꯏꯉꯥꯟꯕꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯕꯤꯅꯣꯏ ꯃꯔꯛ ꯊꯠꯂꯒ ꯔꯥꯙꯤꯀꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯊꯥꯗꯣꯏꯒꯤꯗꯃꯛꯇ ꯊꯥꯗꯣꯏ ꯃꯥꯡꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯂꯒ ꯊꯥꯗꯣꯏꯕꯨꯝꯕꯤ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯜꯂꯝꯁꯦ ꯃꯤꯕꯨ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯏꯇꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯕꯤꯅꯣꯏꯅ ꯈꯨꯝꯃꯤ ꯋꯥꯔꯤꯗꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕꯅꯤ ꯄꯨꯡꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯀ꯭ꯂꯥꯁ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯇꯧꯔꯨꯔꯒꯦ ꯍꯣꯏ ꯑꯗꯣ ꯍꯌꯦꯡ ꯊꯦꯡꯅꯁꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯁꯤꯗ ꯑꯌꯨꯛꯀꯤ ꯀꯦꯟꯇꯤꯟꯗ ꯍꯣꯏ ꯌꯥꯏꯌꯦ ꯁꯂꯥꯏꯉꯥꯟꯕꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯒꯦ ꯊꯥꯗꯣꯏꯗ ꯈꯔ ꯇꯧꯕꯤꯌꯨ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯈ꯭ꯔꯦ ꯔꯥꯙꯤꯀꯥꯁꯨ ꯋꯥꯠꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯥꯗꯤ ꯋꯥꯔꯤꯅ ꯃꯨꯜꯂꯤꯉꯩ ꯀꯣꯐꯤꯗꯣ ꯄꯨꯡꯏꯪ ꯏꯪ ꯂꯩꯔꯝꯃꯦ ꯑꯌꯤꯡꯕ ꯀꯣꯐꯤꯗꯣ ꯊꯛꯂꯨꯕꯗ ꯅꯥꯇꯩ ꯆꯥꯔꯣꯏ ꯈꯟꯗꯨꯅ ꯗꯁꯕꯤꯟꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯅꯧꯅ ꯑꯃꯨꯛ ꯋꯥꯠꯂꯣꯝꯗꯒꯤ ꯀꯦꯟꯇꯤꯟꯂꯣꯝꯗ ꯀꯣꯐꯤ ꯂꯩꯕ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯅꯨꯃꯤꯠꯁꯤꯃ ꯂꯦꯝꯍꯧꯔꯤꯕ ꯀ꯭ꯂꯥꯁꯇꯣ ꯌꯥꯎꯕꯗ ꯁꯂꯥꯏꯉꯥꯟꯕ ꯈꯣꯏꯖꯪꯗ꯭ꯔꯦ ꯀ꯭ꯂꯥꯁꯇ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕꯒꯗꯣ ꯑꯃꯠꯇ ꯆꯪꯂꯝꯗꯦ ꯋꯥꯏꯠ ꯕꯣꯔꯗꯇꯨꯗ ꯄꯣꯏꯟꯇꯔꯅ ꯊꯤꯟ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤꯕ ꯁ꯭ꯂꯥꯏꯠ ꯀꯥꯞꯊꯣꯛꯇꯨꯅ ꯇꯥꯛꯂꯤꯕ ꯗꯥꯏꯒ꯭ꯔꯥꯝꯁꯤꯡꯗꯨꯗ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝ ꯈꯛꯇꯅꯤ ꯎꯔꯤꯕ ꯀ꯭ꯂꯥꯁꯇꯨ ꯈꯣꯏꯖꯪꯗ꯭ꯔꯦ ꯑꯁꯨꯛ ꯋꯥꯕ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯅꯕ ꯃꯇꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯒꯤ ꯂꯦꯞꯇꯨꯅ ꯆꯠꯄ ꯇꯟꯊꯥꯗ ꯀ꯭ꯂꯥꯁꯇꯨ ꯂꯣꯏꯈ꯭ꯔꯦ ꯕꯤꯅꯣꯏꯒ ꯄꯨꯟꯅ ꯀ꯭ꯂꯥꯁ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯟꯃꯤꯟꯅꯔꯛꯂꯦ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯃꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕ ꯃꯈꯩ ꯀꯣꯜ ꯇꯧꯏ ꯁꯂꯥꯏꯉꯥꯟꯕꯅ ꯉꯁꯥꯏ ꯔꯥꯙꯤꯀꯥꯅ ꯄꯤꯔꯛꯄ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯑꯗꯨꯕꯨ ꯀꯣꯜ ꯑꯗꯨ ꯇꯧꯕꯒ ꯅꯝꯕꯔꯗꯣ ꯏꯟꯀꯃꯤꯡ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯍꯥꯞꯇꯕꯒꯤ ꯍꯥꯏꯔꯛꯏ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯗ ꯌꯥꯗ꯭ꯔꯦ ꯃꯁꯥꯃꯛꯀꯤ ꯐꯣꯟꯗꯒꯤ ꯇꯧꯕꯗ ꯌꯥꯗ꯭ꯔꯕꯗꯨꯗꯗꯤ ꯊꯥꯖꯔꯛꯇ꯭ꯔꯗꯨꯅ ꯕꯤꯅꯣꯏꯒꯤ ꯁꯦꯜ ꯐꯣꯟꯗꯒꯤ ꯇꯧꯔꯁꯨ ꯐꯣꯟꯗꯣ ꯏꯟꯀꯃꯤꯡ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯃꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯀꯥꯏꯍꯜꯂꯦ ꯁꯂꯥꯏꯉꯥꯟꯕ ꯇꯥꯔꯅꯤ ꯈꯜꯂꯨꯕ ꯅꯨꯡꯁꯤ ꯃꯄꯥꯎ ꯇꯥꯕ ꯐꯪꯗ꯭ꯔꯕꯗ ꯋꯥꯈꯜꯗꯣ ꯋꯥꯗꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔ ꯈꯪꯂꯕꯅꯤꯅ ꯑꯃꯨꯛꯁꯨ ꯍꯔꯥꯎꯏ ꯕꯤꯅꯣꯏꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯅꯣꯛꯁꯤꯜꯂꯦ ꯑꯗꯨꯒ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯦ ꯂꯥꯏꯔꯤꯛ ꯍꯩꯔꯤꯗꯨꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ ꯀꯔꯤꯕꯨꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯅꯤꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯏꯟꯀꯃꯤꯡꯗꯣ ꯌꯥꯗ꯭ꯔꯦ ꯈꯪꯉꯗꯤ ꯐꯣꯟꯒꯤ ꯕꯦꯂꯦꯟꯁꯇꯣ ꯅꯪꯉꯣꯟꯗꯒꯤ ꯀꯥꯞꯄꯤꯈ꯭ꯔꯣ ꯒꯨꯒꯜ ꯄꯦꯗ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯌꯥꯏꯅꯦ ꯌꯥꯅꯤ ꯅꯪ ꯒꯗꯥ ꯏꯆꯨ ꯏꯆꯨꯈꯩ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯁꯨ ꯏꯄꯪ ꯍꯦꯛ ꯄꯪꯁꯤꯜꯍꯜꯂꯦ ꯄꯪꯒꯅꯤ ꯀꯔꯤ ꯌꯦꯡꯉꯤꯒꯦ ꯃꯄꯥꯎ ꯇꯥꯅꯤꯡꯂꯗꯤ ꯕꯦꯂꯦꯟꯁꯇꯣ ꯀꯥꯞꯈ꯭ꯔꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯒ ꯅꯪꯗꯤ ꯃꯍꯧꯁꯥꯗꯒꯤ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔꯅꯤꯅ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯔꯟꯕꯤ ꯊꯧꯅꯥꯗꯧꯅ ꯅꯪꯒꯤꯅ ꯄꯥꯎ ꯇꯥꯍꯜꯂꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯗꯣ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯅꯦ ꯑꯗꯨꯅꯅꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ ꯏꯕꯨꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯅꯣꯏꯁꯨ ꯅꯣꯛꯑꯦ ꯁꯂꯥꯏꯉꯥꯟꯕꯁꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯑꯦ ꯚꯥꯏ ꯅꯪꯒꯤꯁꯦ ꯔꯥꯙꯤꯀꯥꯒꯤ ꯃꯇꯧ ꯇꯝꯕ ꯃꯥꯜꯂꯦ ꯉꯁꯥꯏ ꯃꯥꯅ ꯂꯤꯕ ꯋꯥꯔꯤꯗꯒꯤ ꯇꯥꯍꯧꯔꯒ ꯑꯩꯉꯣꯟꯗ ꯀꯣꯛ ꯊꯥꯗꯔꯛꯏꯔꯕ ꯍꯣꯏ
ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦꯁꯦ ꯑꯩ ꯃꯥꯒ ꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯋꯥꯔꯤꯗꯣ ꯁꯥꯟꯅꯅꯤꯡꯉꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯐꯣꯟ ꯕꯦꯂꯦꯟꯁꯇꯣ ꯀꯥꯞꯈꯣ ꯑꯩ ꯏꯀꯥꯎ ꯀꯥꯎꯋꯦ ꯀꯥꯎꯅꯤ ꯅꯪꯗꯤ ꯌꯥꯝ ꯀꯥꯎꯒꯟꯕꯅꯤꯅ ꯑꯁꯨꯝꯅꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯅꯣꯛ ꯅꯣꯛꯂꯗꯨꯅ ꯁꯂꯥꯏꯉꯟꯕꯅ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯕꯦꯂꯦꯟꯁ ꯍꯥꯞꯄꯤꯔꯦ ꯐꯣꯟ ꯕꯦꯂꯦꯟꯁꯇꯨ ꯍꯦꯛ ꯍꯥꯞꯄꯒ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯎꯆꯤꯟ ꯅꯥꯆꯤꯟ ꯍꯟꯗꯛꯃꯨꯛꯇꯤ ꯕꯦꯂꯦꯟꯁꯇꯨ ꯍꯥꯞꯄꯒ ꯀꯣꯜ ꯑꯗꯨ ꯆꯠꯂꯦ ꯀꯣꯜ ꯇꯧꯕ ꯆꯠꯄꯗꯨꯗꯒꯤ ꯃꯥꯛ ꯃꯁꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯡꯇꯛꯅꯦ ꯊꯥꯗꯣꯏꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯉꯥꯏꯕꯗ ꯑꯗꯨꯕꯨ ꯀꯣꯜ ꯆꯠꯂꯕꯁꯨ ꯊꯥꯗꯣꯏꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯐꯣꯟ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯇꯕꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯦ ꯁꯂꯥꯏꯉꯟꯕ ꯃꯁꯥꯗꯣ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯕꯤꯅꯣꯏꯅ ꯚꯥꯏ ꯃꯥꯒꯤ ꯀꯣꯜꯗꯣ ꯁꯥꯏꯂꯦꯟꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯃꯥ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯇꯥꯗꯕ ꯑꯣꯏꯔꯝꯅꯤ ꯑꯃꯨꯛꯀ ꯇꯧꯁꯤꯟꯒꯣ ꯚꯥꯏ ꯇ꯭ꯔꯥꯏꯗꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯇꯧꯁꯤꯟꯁꯤ ꯑꯗꯣ ꯄꯥꯏꯔꯛꯇ꯭ꯔꯒꯅ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯂꯞ ꯑꯃꯨꯛ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯔꯥꯡꯅꯕ ꯁꯂꯥꯏꯉꯟꯕꯒꯤ ꯋꯥꯈꯜꯕꯨ ꯕꯤꯅꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯨꯛꯁꯨ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯐꯣꯟ ꯑꯗꯣ ꯎꯆꯤꯟ ꯅꯥꯆꯤꯟ ꯑꯃꯨꯛꯁꯨ ꯆꯠꯂꯦ ꯀꯣꯜꯗꯣ ꯍꯦꯛ ꯆꯠꯄꯒ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯍꯜꯂꯣ ꯀꯅꯥ ꯍꯜꯂꯣ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯃꯅꯥꯎꯄꯤꯁꯤꯡꯅꯤ ꯑꯣ ꯑꯗꯣ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯥ ꯂꯩꯔꯗꯤ ꯄꯥꯏꯍꯟꯖꯔꯛꯀꯦ ꯏꯆꯦ ꯊꯥꯗꯣꯏꯗꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯍꯧꯕꯅꯤ ꯐꯣꯟꯁꯤꯅ ꯆꯥꯔꯖ ꯇꯧꯔꯒ ꯊꯅꯝꯃꯦ ꯑꯣ ꯑꯗꯣ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯁꯣꯝꯁꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕ ꯗꯣꯛꯇꯔ ꯉꯥꯟꯕꯅꯦ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯣ ꯑꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯨꯈꯤꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯂꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯆꯔꯥꯡꯅꯕ ꯄꯨꯝꯕ ꯀꯣꯛꯍꯟꯕꯗꯧꯅ ꯐꯥꯎꯏ ꯂꯨꯛꯅꯨꯡꯒꯤ ꯂꯨꯔꯕ ꯂꯥꯏꯖ ꯏꯆꯦꯜꯅ ꯇꯝꯄꯥꯛ ꯂꯝꯗꯝ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯏꯇꯤꯟꯕꯒꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯋꯥꯍꯩꯅ ꯃꯥꯒꯤ ꯅꯤꯡꯕꯒꯨꯝꯕ ꯊꯨꯡꯒꯗꯧꯕ ꯃꯥꯜꯂꯦ ꯃꯥꯅ ꯂꯨꯛꯅꯨꯡꯒꯤ ꯂꯥꯏꯖ ꯑꯃꯔꯣꯝꯗꯅ ꯊꯥꯗꯣꯏꯅ ꯇꯝꯄꯥꯛ ꯐꯥꯎꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯊꯥꯗꯣꯏꯗ ꯄꯤ ꯇꯨꯃꯤꯟꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯇꯣ ꯃꯥ ꯇꯧꯍꯧꯔꯒꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥꯗꯤ ꯉꯥꯡꯗ ꯑꯦꯛꯁꯟꯗ ꯑꯣꯏꯅ ꯏꯪꯒꯤꯠ ꯇꯧꯏ ꯅꯨꯄꯤ ꯃꯆꯥꯁꯤ ꯊꯣꯏ ꯀꯧꯏ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯩ ꯊꯥꯗꯣꯏ ꯍꯣꯏꯒꯤ ꯏꯃꯨꯡꯗ ꯁꯤꯜꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯁꯦ ꯃꯥ ꯈꯪꯉꯤ ꯑꯗꯨꯅ ꯃꯥ ꯀꯥ ꯍꯦꯟꯅ ꯃꯀꯥ ꯐꯣꯡꯗꯦ ꯑꯉꯥꯡ ꯑꯗꯨꯅ ꯂꯩꯔꯤꯡ ꯃꯄꯥꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯊꯥꯗꯣꯏ ꯐꯣꯟꯗꯣ ꯃꯅꯥꯛꯇ ꯅꯞꯂꯒ ꯃꯅꯤꯡꯒꯤ ꯌꯦꯟꯅꯈꯥꯔꯣꯝꯗ ꯊꯣꯛꯂꯛꯏ ꯊꯥꯗꯣꯏ ꯑꯃꯗꯤ ꯁꯂꯥꯏꯉꯟꯕ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯍꯜꯂꯣ ꯊꯥꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯊꯥꯗꯣꯏꯅꯤ ꯐꯣꯟ ꯇꯧꯕꯤꯔꯛꯏꯕ ꯑꯗꯣꯝ ꯀꯅꯥ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯈꯪꯗꯕ꯭ꯔꯣ ꯑꯩ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯛ ꯊꯨꯅ ꯀꯥꯎꯕ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯐꯔꯦ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯦ ꯁꯂꯥꯏꯉꯟꯕꯅꯦ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯔꯥꯙꯤꯀꯥꯗꯒꯤ ꯂꯧꯔꯒ ꯇꯧꯔꯛꯄꯅꯦ ꯊꯥꯗꯣꯏ ꯁꯂꯥꯏꯉꯟꯕꯅꯦ ꯍꯥꯏꯔꯛꯄ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯔꯛꯑꯦ ꯃꯤꯠꯇꯒꯤ ꯄꯤꯒꯤ ꯏꯔꯤꯛ ꯀꯝꯅꯣꯛ ꯅꯣꯛꯂꯦ ꯃꯁꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯔꯝꯗꯦ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯗꯦ ꯁꯂꯥꯏꯉꯟꯕꯅ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯐꯛꯂꯥꯡꯗꯨꯗ ꯉꯥꯊꯔꯒ ꯐꯣꯟ ꯑꯗꯨ ꯆꯦꯠꯅ ꯀꯣꯜꯂꯒ ꯇꯨꯝꯃꯤ ꯃꯈꯣꯜ ꯊꯣꯛꯇꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯀꯞꯂꯦ ꯃꯤꯠꯀꯤ ꯄꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕꯤ ꯍꯔꯥꯎꯔꯦ ꯅꯪ ꯋꯥꯔꯦ ꯅꯪ ꯏꯌꯥꯎꯇ ꯌꯥꯎꯋꯦ ꯇꯥꯔꯛꯀꯅꯨ ꯅꯨꯡꯁꯤ ꯃꯄꯥꯎ ꯇꯥꯔꯒ ꯅꯪꯁꯨ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯏꯔꯥꯡ ꯀꯩꯊꯦꯜꯂꯛꯇ ꯅꯨꯡꯁꯤ ꯀꯩꯊꯦꯜ ꯀꯥꯕ ꯌꯥꯎꯔꯛꯂꯤꯕ꯭ꯔꯥ ꯂꯨꯛꯃꯥꯏꯗ ꯍꯥꯗꯨꯅ ꯌꯣꯜꯂꯤꯕ ꯅꯨꯡꯁꯤꯕꯁꯦ ꯄꯥꯝꯃꯨꯕ ꯃꯍꯥꯛ ꯈꯛꯇꯒꯤꯅꯤ ꯃꯁꯤꯗ ꯍꯦ ꯃꯤꯂꯨ ꯄꯤꯔꯥꯡ ꯅꯪꯅ ꯑꯃꯨꯛ ꯀꯛꯁꯥꯕꯤ ꯁꯥꯔꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯆꯤꯟꯊꯗꯨꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯍꯦ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯥꯗꯣꯏ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯖꯩ ꯁꯣꯝꯗꯅ ꯊꯥꯗꯣꯏꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈꯤꯕꯁꯦ ꯁꯂꯥꯏꯉꯟꯕ ꯋꯥꯗꯕ ꯉꯝꯗꯦ
ꯑꯃꯨꯛ ꯑꯃꯨꯛ ꯋꯥꯈꯜꯗ ꯃꯤꯄꯥꯏꯕ ꯐꯥꯎꯍꯜꯂꯦ ꯑꯃꯨꯛ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯏꯄꯥꯗ ꯄꯥꯈꯠꯂꯦ ꯁꯂꯥꯏ ꯉꯥꯟꯕꯅ ꯊꯥꯗꯣꯏ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯋꯥꯍꯩ ꯑꯃꯇꯗꯤ ꯍꯥꯏꯌꯨꯗꯅ ꯊꯥꯗꯣꯏ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯣ ꯈꯥꯝꯖꯤꯜꯂꯒ ꯍꯥꯏꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯃꯈꯥ ꯇꯥꯔꯛꯑꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯁꯨꯝ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯅꯪꯉꯣꯟꯗ ꯌꯥꯝ ꯀꯥꯏꯔꯕꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯌꯥꯝ ꯊꯥꯖꯗꯕ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛꯀ ꯆꯞ ꯃꯥꯟꯅꯕ ꯀꯩꯒꯤ ꯃꯪꯅꯣ ꯃꯁꯤꯗꯤ ꯇꯥꯏꯕꯪꯅꯦ ꯈꯪꯗꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯒꯨꯝꯕꯤ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕꯤ ꯍꯤꯡꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯗꯣꯛꯇꯔꯅ ꯐꯣꯟ ꯇꯧꯔꯛꯄꯁꯦ ꯄꯨꯟꯁꯤꯒꯤ ꯅꯤꯡꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯊꯨꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯊꯥꯕꯜ ꯊꯣꯛꯇ꯭ꯔꯕ ꯁꯨꯞꯅ ꯃꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯇꯤꯌꯥꯗ ꯊꯣꯛꯄ ꯇꯨꯔꯨꯄ ꯇꯔꯥꯅꯤ ꯅꯪꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯠꯀꯤ ꯄꯤ ꯊꯤꯡꯕ ꯉꯝꯗꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯦ ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ ꯀꯞꯀꯅꯨꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯀꯞꯄ ꯅꯠꯇꯦ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯃꯅꯤꯡ ꯇꯝꯖꯁꯅꯨ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯀꯞꯀꯅꯣꯕ ꯗꯣꯛꯇꯔꯅ ꯐꯣꯟ ꯇꯧꯔꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦ ꯁꯨꯝꯅ ꯇꯧꯔꯛꯄ꯭ꯔꯥ ꯁꯂꯥꯏ ꯉꯥꯟꯕ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯍꯧꯔꯒꯦ ꯈꯟꯗꯨꯅ ꯊꯥꯗꯣꯏꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯏ ꯆꯨꯝꯅꯗꯤ ꯅꯠꯇꯦ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯀꯣꯜ ꯇꯧꯔꯛꯄꯅꯦ ꯀꯔꯝꯕ ꯑꯆꯧꯕ ꯃꯔꯝꯅꯣ ꯍꯥꯏꯁꯦ ꯂꯩ ꯃꯔꯝ ꯑꯃ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯁꯤꯇ ꯅꯣꯛꯏ ꯀꯨꯏꯔꯦ ꯃꯥꯅ ꯅꯣꯛꯈꯤꯗꯕ ꯔꯥꯙꯤꯀꯥꯒ ꯅꯣꯛꯃꯤꯟꯅꯕ ꯅꯠꯇꯅ ꯅꯣꯛꯄ ꯀꯥꯎꯔꯕ ꯄꯨꯟꯁꯤ ꯑꯃꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒꯤ ꯋꯥꯍꯟꯊꯣꯛ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯤꯕ ꯅꯍꯥꯟꯒꯩ ꯃꯄꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯈꯜ ꯈꯟꯕꯅ ꯑꯃꯗꯤ ꯃꯇꯥ ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯒ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯥꯎꯈꯤꯕꯅꯤ ꯃꯊꯟꯇ ꯃꯅꯤꯡꯒꯤ ꯌꯦꯅꯈꯥ ꯑꯃꯗꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯁꯤꯇ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯅꯣꯏ ꯃꯍꯥꯛꯅ ꯅꯣꯛꯄ ꯇꯥꯔꯒ ꯁꯂꯥꯏ ꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔ ꯃꯥꯅ ꯊꯥꯗꯣꯏꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕꯁꯦ ꯃꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯏꯁꯀꯣꯔ ꯕꯣꯔꯗꯇ ꯄꯥꯟꯖꯤꯜ ꯑꯃ ꯆꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯐꯥꯎꯏ ꯈꯪꯗꯦ ꯁꯤꯇ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯣ ꯇꯥꯔꯒ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯑꯃꯗ ꯇꯥꯎꯏ ꯆꯤꯡꯌꯥꯒꯤ ꯂꯩꯀꯣꯜ ꯑꯃꯗ ꯃꯆꯨ ꯃꯃꯦꯟꯒꯤ ꯀꯨꯔꯥꯛ ꯂꯤꯁꯤꯡꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕ ꯃꯔꯛ ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯃꯥꯒꯇ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯊꯥꯗꯣꯏꯅ ꯃꯥꯏꯊꯣꯡꯗꯣ ꯃꯣꯃꯟ ꯃꯤꯅꯨꯡꯅ ꯂꯩꯇꯦꯡꯉꯣꯏ ꯁꯤꯇꯔꯒ ꯅꯣꯛꯂꯤ ꯁꯂꯥꯏ ꯉꯥꯟꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯇꯔꯪ ꯃꯥꯂꯪ ꯑꯣꯏꯅ ꯇꯧꯕ ꯃꯪꯂꯥꯟꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯂꯩꯀꯣꯜꯁꯤꯒꯤ ꯑꯋꯥꯠꯄ ꯑꯃ ꯍꯥꯏꯔꯛꯑꯣ ꯊꯥꯗꯣꯏ ꯂꯩꯀꯣꯜꯁꯤꯗꯕꯨ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯈꯜ ꯁꯨꯅ ꯍꯧꯔꯤ ꯂꯩꯀꯣꯜ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯑꯣꯡ ꯃꯔꯤꯜ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯅꯪꯒꯤ ꯃꯤꯠꯇꯣ ꯌꯦꯡꯕ ꯍꯩꯇ꯭ꯔꯦ ꯑꯋꯥꯠꯄ ꯑꯃꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯩꯒꯤ ꯃꯤꯠꯅ ꯌꯦꯡꯕ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯌꯦꯡꯕ ꯍꯩꯕ ꯃꯤꯠꯅ ꯎꯔꯤꯕ ꯑꯋꯥꯠꯄꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨ ꯈꯪꯖꯍꯧꯒꯦ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯍꯥꯏꯔꯛꯑꯣ ꯃꯈꯥ ꯇꯥꯔꯛꯑꯣ ꯑꯋꯥꯠꯄꯗꯨꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯗꯤ ꯆꯤꯔꯣꯜ ꯍꯩꯕ ꯈꯣꯏꯃꯨꯒꯤ ꯂꯧꯅꯝ ꯂꯥꯡꯗ ꯊꯨꯔꯝꯒꯅꯤ ꯑꯁꯦꯡꯕ ꯊꯝꯃꯣꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯤꯕꯨ ꯐꯪꯂꯝꯒꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩ ꯁꯂꯥꯏ ꯉꯥꯟꯕ ꯊꯥꯗꯣꯏ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯂꯧꯅꯝ ꯆꯥꯎꯕ ꯈꯣꯏꯃꯨꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯇꯧ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯊꯨꯡꯕ ꯈꯣꯏꯃꯨꯒꯤ ꯂꯧꯂꯝ ꯂꯥꯡꯗ ꯊꯨꯔꯕ ꯂꯩꯀꯣꯜꯁꯤꯒꯤ ꯂꯩꯔꯥꯡꯁꯤꯡꯗ ꯋꯥꯠꯂꯤꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯑꯃꯇꯗꯤ ꯍꯪꯒꯦ ꯀꯔꯤ ꯋꯥꯍꯪꯅꯣ ꯍꯥꯏꯔꯤꯁꯦ ꯍꯪꯉꯨꯅꯦ ꯅꯪꯅ ꯍꯪꯅꯤꯡꯕ ꯂꯩꯀꯣꯜꯁꯤꯗ ꯄꯥꯏꯔꯤꯕ ꯃꯆꯨ ꯃꯃꯦꯟꯁꯤꯡꯒꯤ ꯀꯨꯔꯥꯛꯁꯤꯡꯁꯤ ꯎꯕꯗ ꯀꯔꯤ ꯐꯥꯎꯒꯦ ꯀꯨꯔꯥꯛꯇꯤ ꯀꯨꯔꯥꯛꯅꯤ ꯍꯥꯏꯗꯤ ꯃꯈꯣꯏꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯎꯅꯥꯂꯛꯇ ꯂꯣꯠꯇꯨꯅ ꯑꯅꯧꯕ ꯁꯛꯂꯣꯟ ꯉꯥꯏꯗꯨꯅ
ꯇꯤꯂꯥꯈꯨꯝꯕꯤꯗꯒꯤ ꯑꯣꯜꯂꯛꯄ ꯃꯆꯨ ꯃꯣꯃꯦꯟꯒꯤ ꯇꯥꯏꯕꯪ ꯄꯥꯜ ꯑꯃ ꯃꯆꯨ ꯁꯪꯂꯨꯔꯒꯦ ꯂꯥꯛꯄ ꯃꯍꯧꯁꯥ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯥ ꯍꯥꯏꯌꯨꯅꯦ ꯅꯪꯁꯨ ꯑꯩꯒꯤ ꯐꯝꯗꯗꯤ ꯀꯨꯔꯥꯛꯅꯤ ꯑꯩꯕꯨ ꯀꯨꯔꯥꯛ ꯀꯨꯔꯥꯛ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯒꯤ ꯃꯆꯨ ꯃꯣꯃꯦꯟ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏ ꯁꯤꯗ ꯅꯣꯛꯂꯛꯑꯦ ꯈꯪꯍꯧꯗꯅ ꯊꯥꯗꯣꯏꯅꯦ ꯗꯣꯛꯇꯔ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯃꯔꯝ ꯍꯥꯏꯅꯤ ꯍꯥꯏꯔꯒ ꯅꯪꯁꯨ ꯑꯩꯗꯧꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯁꯤꯟꯈ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏꯒꯤ ꯋꯥꯗꯨꯗ ꯁꯂꯥꯏꯉꯟꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯪ ꯑꯃ ꯃꯪꯂꯨꯔꯦ ꯃꯇꯦꯛ ꯃꯌꯥꯗ ꯃꯪꯕ ꯃꯪ ꯑꯃꯅ ꯃꯥꯕꯨ ꯍꯨꯝꯗꯨꯅ ꯄꯨꯔꯒ ꯆꯠꯂꯨꯔꯦ ꯁꯂꯥꯏꯉꯟꯕꯅ ꯈꯨꯝꯃꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯗꯣ ꯍꯥꯏꯔꯛꯑꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗ ꯃꯃꯥꯇꯣꯟꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯕꯗꯨ ꯇꯥꯔꯦ ꯆꯥꯛꯈꯨꯝꯗ ꯊꯥꯗꯣꯏ ꯌꯥꯝ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯁꯥꯎ ꯌꯥꯗꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯏꯁꯧ ꯂꯥꯡꯉꯤ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯛꯑꯒꯦ ꯁꯂꯥꯏꯉꯟꯕ ꯏꯊꯛ ꯊꯛꯀꯠꯂꯦ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯟꯖꯥ ꯃꯦꯟꯖꯥ ꯈꯪꯗꯕ ꯃꯪ ꯃꯆꯦꯠ ꯃꯀꯥꯏ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯍꯣꯏ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯥꯅꯤꯡꯕ ꯃꯄꯥꯎ ꯇꯥꯕ ꯐꯪꯕꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯦ ꯁꯂꯥꯏꯉꯟꯕ ꯕꯤꯅꯣꯏꯅ ꯅꯪꯁꯨ ꯌꯥꯏꯌꯦ ꯋꯥꯔꯤ ꯁꯥꯟꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯅꯣꯕ ꯑꯩꯗꯤ ꯄꯥꯗꯨꯝ ꯄꯥꯈꯠꯂꯨꯔꯦ ꯁꯂꯥꯏꯉꯟꯕꯅ ꯈꯨꯝꯃꯦ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯅꯪꯗꯤ ꯈꯪꯉꯣꯏ ꯈꯪꯗꯦ ꯍꯥꯏꯕ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯅꯪꯉꯣꯟꯗꯗꯤ ꯌꯥꯝꯅ ꯆꯨꯁꯤꯟ ꯆꯥꯁꯤꯟꯅꯕꯗꯧꯅ ꯇꯧꯏ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯑꯃ ꯃꯪꯂꯨꯔꯦ ꯑꯗꯒꯤ ꯃꯥ ꯐꯣꯟ ꯊꯝꯃꯒꯦ ꯍꯥꯏꯔꯛꯂꯦ ꯃꯃꯥꯅ ꯃꯥꯕꯨ ꯀꯧꯕꯗꯣ ꯑꯩꯁꯨ ꯇꯥꯏ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕꯗꯤ ꯍꯥꯏꯍꯧꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯤ ꯃꯆꯥꯗꯤ ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯈꯪꯗꯦ ꯂꯥꯏꯅꯥꯁꯦ ꯌꯥꯝ ꯍꯦꯟꯖꯜꯕꯤꯖꯥꯠꯅꯤꯅ ꯍꯣꯏꯗ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯔꯥꯙꯤꯀꯥꯗ ꯅꯨꯡꯁꯤꯒꯤ ꯐꯣꯔꯃꯨꯂꯥ ꯄꯥꯜꯂꯒ ꯑꯪꯀ ꯍꯣꯠꯂꯤꯗꯥꯏ ꯑꯗꯨꯁꯨ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅꯤ ꯃꯤ ꯅꯣꯛꯅꯒꯗꯨ ꯆꯨꯔꯨꯡꯕꯅꯤ ꯔꯥꯙꯤꯀꯥ ꯍꯥꯏꯔꯒ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯔꯤ ꯅꯤꯡꯁꯤꯡꯉꯛꯏꯕ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯝꯇ ꯂꯧꯕꯤꯌꯨ ꯋꯥ ꯅꯨꯄꯥꯁꯦ ꯂꯥꯏꯅꯥꯒꯤ ꯁꯤꯝꯇꯣꯝ ꯎꯠꯄ ꯍꯧꯔꯛꯂꯦ ꯍꯣꯏꯗꯦ ꯍꯌꯦꯡ ꯂꯧꯒꯦ ꯑꯅꯤꯗꯣ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯁꯂꯥꯏꯉꯟꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯧꯅ ꯀꯝꯗꯧꯔꯤ ꯊꯥꯗꯣꯏꯗꯣ ꯃꯃꯥꯇꯣꯟꯅ ꯆꯥꯛꯈꯨꯝꯗ ꯏꯁꯧ ꯂꯥꯡꯉꯤ ꯁꯅꯥꯔꯩꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯡꯉꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯉꯝꯃꯤꯗꯀꯣ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯅꯪꯁꯦ ꯏꯆꯥ ꯊꯣꯏꯁꯦ ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯊꯅꯝꯂꯒ ꯆꯦꯃꯥꯡ ꯃꯥꯡꯂꯨꯔꯤꯅꯦꯕ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯧꯖꯤꯛꯄꯣ ꯊꯥꯗꯣꯏ ꯊꯣꯛꯄ ꯑꯃ ꯈꯨꯝꯖꯤꯜꯂꯤ ꯏꯃꯥ ꯍꯋꯥꯏ ꯊꯣꯡꯕ ꯊꯥꯛꯅꯕ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤ ꯍꯦꯛꯄ ꯃꯅꯤꯡꯗ ꯊꯣꯛꯂꯨꯕꯅꯤ ꯁꯅꯥꯔꯩꯒ ꯊꯥꯗꯣꯏꯒ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯏꯪꯈꯣꯜꯗ ꯆꯪꯂꯒ ꯌꯦꯅꯝ ꯅꯥꯀꯨꯞꯄꯤ ꯍꯦꯛꯏꯕ ꯉꯁꯥꯏꯈꯩꯗꯤ ꯀꯩꯗꯧ ꯂꯩꯒꯦ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯪ ꯑꯃ ꯆꯩꯅꯝ ꯅꯝꯃꯤ ꯏꯃꯥ ꯑꯩ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯒꯦ ꯌꯥꯔꯦ ꯆꯤꯟꯐꯦꯡ ꯐꯕꯤ ꯆꯥꯛ ꯂꯣꯏꯅꯕ ꯇꯧꯁꯤꯜꯂꯣ ꯆꯥꯛ ꯂꯥꯝꯃꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯪ ꯈꯨꯔꯥꯇꯣꯟꯁꯨ ꯂꯦꯛꯇꯣꯏꯅꯤ ꯑꯗꯨꯅ ꯏꯟꯁꯥꯡꯗꯣ ꯍꯥꯎꯍꯜꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯦ ꯍꯦꯛꯇ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯗꯣꯛꯑꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯃꯗꯤ ꯌꯦꯅꯝ ꯀꯗꯥꯏꯗꯒꯤ ꯍꯦꯛꯂꯨꯗꯣꯏꯅꯣ ꯍꯥꯏꯗꯅ ꯍꯪꯕꯤꯔꯝꯗ꯭ꯔꯤꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯈꯜꯂꯦ ꯊꯣꯏꯒ ꯃꯈꯣꯏ ꯑꯅꯤꯈꯛꯇ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯊꯣꯏꯅ ꯃꯥꯒꯤ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯆꯦ ꯊꯥꯗꯣꯏ ꯅꯣꯏ ꯃꯥꯒꯤ ꯃꯆꯤꯟꯁꯤꯗꯤ ꯇꯤꯟꯅꯋꯥꯗꯧꯅ ꯇꯧꯏꯗ ꯇꯧꯕꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯩꯗꯤ ꯉꯝꯃꯣꯏ ꯂꯩꯃꯤꯟꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕꯁꯤꯗꯤ ꯑꯗꯣ ꯊꯣꯏ ꯐꯣꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯄꯩꯁꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯣ ꯑꯩꯅ ꯏꯆꯦꯒꯤ ꯀꯥꯗ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯐꯣꯟꯗꯣ ꯂꯥꯛꯄ ꯇꯥꯕ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯕꯅ ꯐꯣꯟꯗꯣ ꯄꯥꯏꯈꯠꯀꯦ ꯇꯧꯏ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯑꯗꯨꯝ ꯀꯣꯜꯗꯣ ꯃꯤꯁ ꯀꯣꯜ ꯇꯥꯔꯒ ꯇꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯅꯝꯕꯔꯗꯣ ꯁꯦꯞ ꯇꯧꯗꯕꯅꯤꯅ ꯑꯟꯅꯣꯟ ꯅꯝꯕꯔ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯑꯦ
ꯑꯩꯅ ꯀꯣꯜꯗꯣ ꯑꯣꯛꯄꯒ ꯗꯣꯛꯇꯔꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯉꯥꯡꯉꯦ ꯏꯆꯦꯕꯨ ꯄꯥꯏꯍꯜꯂꯣ ꯍꯥꯏꯔꯦ ꯑꯣ ꯑꯗꯣ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯆꯠꯇ꯭ꯔꯕꯅꯤ ꯇꯧꯕ ꯏꯆꯦ ꯁꯣꯏꯗꯅ ꯀꯅꯥꯅꯣꯝꯅ ꯏꯆꯦꯒꯤ ꯐꯣꯟꯗ ꯕꯦꯂꯦꯟꯁ ꯀꯥꯞꯄꯤꯔꯝꯒꯅꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯕꯗ ꯆꯠꯂꯤꯗꯣ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗꯨꯅ ꯃꯌꯥꯝ ꯆꯥꯛ ꯄꯤꯖꯔꯦ ꯌꯨꯝꯗꯨꯗ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯂꯩꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯊꯣꯏꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯊꯥꯗꯣꯏꯅ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯑꯦ ꯃꯣꯟꯈꯥꯡꯅꯗꯨꯅ ꯌꯥꯇꯥꯗꯨꯅ ꯂꯩ ꯀꯅꯥꯅ ꯃꯥꯒꯤ ꯐꯣꯟꯗ ꯕꯦꯂꯦꯟꯁ ꯀꯥꯞꯂꯛꯂꯤꯕꯅꯣ ꯈꯜꯂꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯃꯥ ꯈꯪꯂꯦ ꯐꯣꯟ ꯅꯝꯕꯔꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯂꯥꯏꯉꯥꯟꯕꯗ ꯄꯥꯎ ꯐꯥꯎꯅꯗꯣꯏꯁꯦ ꯔꯥꯙꯤꯀꯥ ꯅꯠꯇꯅ ꯂꯩꯇꯦ ꯃꯥ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤ ꯔꯥꯙꯤꯀꯥꯗ ꯐꯣꯟ ꯇꯧꯏ ꯍꯦꯛ ꯇꯧꯕꯒ ꯔꯤꯡꯗꯨ ꯆꯠꯂꯦ ꯔꯤꯡꯗꯨ ꯆꯠꯄꯒ ꯄꯥꯛ ꯍꯦꯛ ꯄꯥꯏꯔꯛꯇꯦ ꯔꯥꯙꯤꯀꯥꯁꯨ ꯁꯦꯀꯦꯟ ꯈꯔ ꯀꯥꯟꯅꯔꯒ ꯑꯃꯨꯛ ꯀꯣꯜꯗꯣ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯑꯃꯨꯛꯁꯨ ꯇꯧꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯣꯜ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯔꯥꯙꯤꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯐꯣꯟ ꯂꯥꯛꯄꯒ ꯑꯝꯇ ꯇꯥꯗ꯭ꯔꯣ ꯇꯥꯏꯌꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯏꯗ꯭ꯔꯤꯕ ꯍꯣꯅ ꯇꯧꯗꯣ ꯌꯦꯡꯅꯤꯡꯕ ꯊꯃꯣꯏ ꯃꯔꯥꯡ ꯍꯧꯕꯗꯣ ꯀꯝꯗꯧꯒꯦ ꯈꯪꯅꯤꯡꯕ ꯍꯣ ꯌꯥꯔꯦ ꯈꯪꯖꯔꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯇꯧꯕꯅꯦ ꯍꯣ ꯈꯪꯉꯦ ꯅꯪꯅ ꯍꯪꯉꯛꯀꯗꯣꯏꯗꯣ ꯗꯥꯛꯇꯔ ꯁꯂꯥꯏꯉꯥꯟꯕꯅ ꯀꯣꯜ ꯇꯧꯔꯛꯏ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯅꯪꯅ ꯄꯤꯔꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯗꯣꯏ ꯋꯥꯍꯪꯁꯦ ꯑꯗꯨꯃꯛꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯪꯒꯦꯅ ꯈꯟꯕ ꯋꯥꯍꯪꯁꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯅ ꯄꯤꯈꯤꯕꯅꯤ ꯉꯁꯥꯏꯗꯣ ꯅꯪꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯩ ꯃꯥꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯗꯨꯗ ꯄꯤꯈꯤꯕꯅꯤ ꯑꯗꯣ ꯔꯥꯙꯤꯀꯥ ꯑꯩꯒꯤ ꯕꯦꯂꯦꯟꯁ ꯂꯣꯏꯈ꯭ꯔꯕꯅꯤ ꯄꯩꯁꯥ ꯂꯩꯇꯗꯅ ꯐꯣꯟ ꯇꯧꯕ ꯌꯥꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕꯅꯤ ꯑꯁꯨꯛ ꯌꯥꯝ ꯄꯪꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯕꯣ ꯕꯦꯂꯦꯟꯁꯇꯨ ꯃꯥꯅ ꯀꯥꯞꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤꯐꯥꯎ ꯈꯪꯗꯕꯁꯤꯕꯨ ꯅꯪꯅꯦ ꯃꯤ ꯑꯣꯏꯔꯣꯏ ꯄꯪꯃꯟ ꯂꯥꯛꯃꯜꯂꯤ ꯅꯨꯄꯤꯅ ꯍꯣꯏꯅꯦ ꯐꯣꯟꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄꯅꯤꯅ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯀꯔꯤꯕꯨ ꯍꯥꯏꯈ꯭ꯔꯒꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯅ ꯅꯥꯀꯟꯗꯒꯤ ꯏꯁꯧ ꯂꯥꯡꯉꯛꯄꯗ ꯃꯥꯅ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯋꯥꯔꯤꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯇꯥꯕꯗ ꯅꯣꯏ ꯏꯃꯥꯗꯣ ꯑꯁꯦꯡꯕ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯈꯪꯗ꯭ꯔꯦ ꯔꯥꯙꯤꯀꯥ ꯍꯔꯥꯎꯗꯣꯏꯔꯥ ꯀꯞꯇꯣꯏꯔꯥ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯀ꯭ꯔꯦꯛ ꯆꯨꯔꯛꯏꯗꯨꯅ ꯍꯔꯥꯎꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯑꯩꯅ ꯃꯇꯤꯛ ꯌꯥꯝ ꯆꯥꯃꯟꯗꯕꯁꯤꯗ ꯅꯪꯒꯤ ꯑꯄꯠ ꯑꯔꯥꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯌꯥꯔꯦ ꯑꯩ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ ꯇꯥꯕꯗ ꯃꯇꯥꯡꯗꯨꯗ ꯂꯦꯞꯍꯧꯔꯣ ꯔꯥꯙꯤꯀꯥ ꯑꯄꯠ ꯑꯔꯥꯛꯀꯤ ꯗꯥꯏꯂꯣꯛ ꯅꯠꯇꯦ ꯏꯇꯥ ꯃꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯁꯛꯂꯣꯟꯅꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯉꯥꯡꯅꯅꯤ ꯑꯐ ꯅꯨꯡꯉꯥꯏ ꯋꯥꯔꯤꯒ ꯑꯃꯇ ꯁꯥꯟꯅꯕ ꯍꯩꯇ꯭ꯔꯕ ꯅꯪꯕꯣ ꯍꯦꯛꯇ ꯁꯦꯔꯤꯌꯁ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯇꯥ ꯑꯩ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯑꯩꯅ ꯅꯣꯡꯃꯗꯣ ꯂꯣꯏꯗꯥꯝ ꯊꯥꯖ ꯄꯥꯈꯪꯕꯕꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯅ ꯑꯋꯥꯡꯕ ꯂꯥꯝꯕꯒꯤ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯇꯥꯔꯛꯂꯣꯏꯗ꯭ꯔꯥ ꯌꯥꯔꯦ ꯊꯥꯗꯣꯏ ꯍꯥꯏꯕꯤ ꯍꯦꯟꯖꯤꯟꯅ ꯈꯟꯖꯟꯕꯤ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯕ ꯇꯥꯔꯦ ꯅꯪ ꯍꯧꯖꯤꯛꯀꯤꯁꯨ ꯈꯔ ꯈꯟꯕ ꯇꯝꯃꯨ ꯇꯨꯡꯒꯤ ꯌꯥꯝ ꯈꯜꯂꯨꯅꯨ ꯇꯨꯡꯒꯤꯅ ꯇꯨꯡꯒꯤ ꯊꯣꯛꯄ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯒꯅꯤ ꯃꯁꯛ ꯃꯁꯥꯁꯨ ꯈꯪꯗ꯭ꯔꯤꯕ ꯇꯨꯡꯒꯤ ꯁꯛꯎꯗꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯟꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯄꯨ ꯀꯥꯎꯊꯣꯛꯄ ꯃꯤꯔꯥꯏꯕꯗꯤ ꯊꯥꯗꯣꯏ ꯃꯗꯣ ꯑꯆꯧꯕ ꯑꯔꯥꯟꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯔꯥꯙꯤꯀꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯤꯒꯦ ꯊꯥꯗꯣꯏ ꯆꯦꯟꯊꯔꯤꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜꯁꯤꯗ ꯍꯩꯅ ꯁꯤꯡꯅ ꯏꯔꯣꯏꯅꯗꯨꯅ ꯆꯠꯄ ꯇꯝꯃꯨ ꯁꯛꯈꯪꯗ꯭ꯔꯤꯕ ꯇꯨꯡꯒꯤ ꯍꯌꯦꯡꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯂꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯁꯤꯒꯤ ꯃꯤꯀꯨꯞꯇ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯔꯥꯙꯤꯀꯥ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯪꯒꯤ ꯑꯄꯠ ꯑꯔꯥꯛꯀꯤ ꯗꯥꯏꯂꯣꯛꯇꯣ ꯇꯣꯛꯑꯣ ꯃꯇꯝꯁꯦ ꯊꯦꯡꯉꯤꯁꯦ ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯌꯥꯝ ꯂꯩ ꯇꯨꯝꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯇꯨꯝꯃꯣ ꯃꯔꯛ ꯃꯔꯛꯇ ꯅꯪꯁꯨ ꯁꯪꯉꯗꯤ ꯀꯣꯜ ꯇꯧꯔꯛꯎ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ ꯊꯥꯗꯣꯏ ꯀꯣꯛꯀ ꯃꯣꯟꯒ ꯇꯥꯏꯅꯅ ꯇꯨꯝꯃꯦ ꯑꯗꯨꯕꯨ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯌꯥꯔꯝꯗꯦ ꯊꯥꯗꯣꯏ ꯁꯂꯥꯏꯉꯥꯟꯕꯅ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯈꯪꯅꯤꯡꯕꯅ ꯋꯥꯈꯜꯒꯤ ꯏꯊꯛ ꯏꯊꯩ ꯃꯔꯛꯇ ꯊꯥꯗꯣꯏ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅ ꯃꯤꯁꯅꯥ ꯑꯅꯤꯗꯣ ꯎꯏꯁꯤꯟꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ
Regina hoigi yumda ahinga duda Regina isi ke tumle mahangna tumlinge sarik chumjau khingbuge makhol ama tare mage ka du maktada oina tai sarik chumjau do khingbugi makhol do asumna makhol duna leptan tarabda Regina tumlamdagi makeup thukle matam duda yuhen basu Silongda thabak amagi chatki aduna chawkrab yumduda Regina mathanta lehawe Regina sarik chumjau khingbugi makholna maram oi mamit ani do pangthorakle magi tumba kaire Regina karino ne aina tariba makholsina asuk tenglaba matamsida tanama ikai kai kai kadaidagi sarikno ahingsidabo asi haidana mahak makholdo yamna ngatai haidana kadaidano khanduna mahak aphinga payoina phamungdagi phuklauna hogulakle asumne hogulakpa mahak aphinga payoina makholaduna chingchinba maikai dumda manado thangkatuna tare asumna taringe magi kagi thongnawdudagi ingangana ure thonggi hek oirom thangwadomda nupi ama thingok setuna leibdo madu ubda Regina tumluwa kaiga kanano haidina khangmun kharduna magi wakhaldadi huran basangla boininge tumluwa kaiga masado napu matadri kagi thongdo thuna yang hangdoi hek hangtokpaga magi kagi thongnawdagi imungududa leptuna leramba thengna kiba phingok setbido kanano khanglage haibagi matagu ma thonggi oirom thangmadomde asumna hek yengbaga mamit mangna ure masamungna thaukiba karda soidan accident da laikhidraba amaibi tama duna adumna leptuna lerambada pungongai amaromda ngasi phawba Regina gi mafamda achauba aromba madi thame madudi laibuk thiraba lambi gi accident da amaibi tama laikhidraibada amaibi tamana adumna leptuna lerambada madi pungangakre sikraba thawaiduna maning makha tamna haina humna leptuna leibani haiba mahang masadi bab oide amaibi tama momo noklaga leptuna lerme mahagnadi asibani haibadi khanglamde haujikti thawaiduna mabu sumalang thakpa horakle mafam dudagi mabu puthoknaba thorang tawre thawaisina haujikti magi ithil pumba mayai pumba phudokpa horakle haujikti thawaisina ka hena magi aningba pamba lawba lakle hinglingi de pharambi amaibi tama asibu thawai oiraba matamdadi mana misi chadna matam loidna siba pumnamakki horapam marusi Regina ne aduna Regina gi matakta laman khumlage haiduna lai thawaisina misumba minok noklaga makhut khattuna haujikti Regina bu kawrakle Regina kari wakhal khalarubanu khangde thawaisina mabu kawbudo mak masana ya thoklure haujikti thawaisina mabu hek ubada kawrakpaduda apunaba amana pubagum thawaisina chatpa maikaida masu haibinba ngangum tunginnarakle thawaiduna magi mang thana chatliba maksu aduma matungda inari asumna leptuna inarakpana haujikti yumdugi mamang thongdo hangduklaga thawaiduga tunga mangada thongminnarakle thawaiduna suri tapam hek yaubaga mamaidu amuktang haipet momo noklaga haide lao thangen pamsida lao matamse thenglabani aina ngasi nangi nanakta laibase atei kaigi natiye nahan haina kibagi matungina nachanupada yeliba pumba khaibige haikriduni madu pumnamakto ngasigi ahingsida ayatapan pumba khaibidagi nang ningdon pomluranu haujikti nangi wabagi matam loire nachagidama nangi koktakta thangkatliba polum pumba aina thangdabirage lao aigi naksida mangondagi khongkap launa taret laktang thanglaga khangen pamsitana lao adu oiragadi nangi ningba thungnaba imana apha nungai tanchinnaba honabirani kari yengli lao asumna phatraba thawaiduna hairakle tawriba mongsida Regina du wangangba thokidra mitkuptana adumak yengduna le imamamba ahingda thawan machangna iranglangna sumang matonduda thoklamba ahingda sitpa nuksina masada phujilakpa athapada khongba hoigi makhol mayamsina amuksu he
ꯅꯤꯡꯀꯣꯛ ꯅꯤꯡꯀꯣꯛ ꯑꯐ ꯑꯄꯨꯟꯅꯔꯝꯕ ꯃꯥꯒꯤ ꯋꯥꯈꯜ ꯃꯔꯛꯇ ꯊꯥꯡꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯗꯣ ꯑꯃꯨꯛꯃꯨꯛꯁꯨ ꯍꯦꯛ ꯍꯨꯝꯗꯣꯛꯈꯤꯕꯗꯧꯅ ꯇꯧꯏ ꯃꯍꯥꯛ ꯑꯃꯨꯛꯃꯨꯛꯁꯨ ꯃꯁꯥꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯀꯦ ꯇꯧꯏ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛꯁꯤꯅ ꯃꯥꯕꯨ ꯉꯥꯌꯥꯛꯇꯤ ꯈꯟꯖꯥꯟꯅꯩ ꯃꯥꯒꯤ ꯃꯐꯝꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯑꯍꯨꯝꯁꯦ ꯇꯥꯏꯌꯣꯟꯅꯕꯗꯧꯅꯁꯨ ꯐꯥꯎꯏ ꯑꯃꯥꯏꯕꯤꯗꯨꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤ ꯃꯥꯕꯨ ꯈꯥꯡꯍꯦꯟꯕ ꯃꯄꯥꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯅꯕ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯈꯤꯕ ꯅꯔꯁ ꯅꯨꯄꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯅꯨꯄꯤꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯨꯛ ꯂꯥꯎꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯐꯥꯎꯖꯤꯜꯂꯛꯂꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯏ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ ꯃꯁꯥꯗꯨ ꯃꯦꯟ ꯇꯥꯗꯦ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯨꯅ ꯍꯧꯅꯗꯨꯅ ꯌꯦꯠꯀ ꯑꯣꯏꯒ ꯄꯥꯝꯕꯣꯝ ꯄꯥꯟꯅꯅ ꯎꯏ ꯔꯦꯖꯤꯅꯥꯒꯤ ꯊꯋꯥꯏ ꯂꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩ ꯃꯉꯛ ꯀꯟꯕ ꯃꯌꯥꯏ ꯐꯠꯇꯕꯁꯨꯅ ꯇꯤꯜꯂꯕ ꯊꯋꯥꯏꯁꯤꯡꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯃꯔꯥꯜꯁꯨ ꯊꯣꯏꯅ ꯂꯩꯇꯕ ꯔꯦꯖꯤꯅꯥ ꯍꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯊꯋꯥꯏꯁꯤꯡꯁꯤꯅ ꯄꯥꯝꯂꯤꯕ ꯂꯃꯟ ꯈꯨꯝꯕꯁꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯃꯟ ꯈꯨꯝꯕꯅꯣ ꯃꯇꯥꯡꯗꯨꯗꯗꯤ ꯔꯦꯖꯤꯅꯥ ꯋꯥ ꯉꯥꯡꯕ ꯊꯣꯛꯇꯦ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯀꯤꯕꯒꯤ ꯁꯛꯂꯣꯟ ꯄꯨꯕ ꯅꯔꯁ ꯅꯨꯄꯤꯗꯨꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯉꯁꯤꯗꯤ ꯊꯣꯏꯅ ꯑꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯗ ꯐꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯒꯤ ꯍꯦꯛ ꯍꯦꯛ ꯇꯧꯔꯁꯨ ꯃꯍꯥꯛ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯊꯣꯏꯅ ꯈꯜꯂꯨꯗ꯭ꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯆꯥꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯕ ꯀꯣꯛꯂꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯗꯥꯔꯤꯔꯣꯝꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯥꯡꯒꯣꯟꯗꯒꯤ ꯗꯥꯔꯤ ꯐꯥꯎꯕꯒꯤ ꯁꯤꯔꯤ ꯃꯆꯥꯗꯨꯗ ꯈꯣꯡꯀꯥꯞ ꯑꯅꯤ ꯑꯍꯨꯝ ꯊꯥꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗꯅꯤ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕꯗ ꯍꯧꯔꯤꯕ ꯏꯪꯈꯣꯜꯗꯨꯒꯤ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯃꯥꯡꯍꯜ ꯂꯩꯒꯥꯏꯕꯒꯤ ꯃꯇꯥꯡ ꯁꯤꯜꯂꯛꯂꯦ ꯍꯩꯅꯧ ꯃꯈꯣꯡꯗꯨꯗꯒꯤ ꯍꯧꯔꯛꯄ ꯅꯨꯡꯁꯤꯠ ꯑꯀꯟꯕꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯅ ꯃꯊꯦꯛ ꯅꯥꯏꯅ ꯂꯥꯏꯔꯦꯟ ꯃꯊꯦꯛꯀꯨꯝ ꯅꯨꯡꯁꯤꯠꯇꯨ ꯂꯤꯟ ꯑꯆꯧꯕ ꯑꯃꯒꯤ ꯁꯛꯂꯣꯟꯂꯧ ꯃꯌꯥꯗꯒꯤ ꯈꯥꯝꯕꯤ ꯃꯩ ꯂꯤꯁꯤꯡ ꯀꯥꯝꯕꯒꯨꯝ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯅꯨꯡꯁꯤꯠꯇꯨꯅ ꯈꯪꯍꯧꯗꯅ ꯁꯤꯜꯂꯛꯄ ꯔꯦꯖꯤꯅꯥ ꯃꯥꯡꯒꯣꯟ ꯗꯥꯔꯤꯗꯨꯗ ꯁꯨꯃꯥꯡ ꯐꯥꯎꯕ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯀꯦ ꯍꯣꯠꯅꯔꯝꯕꯗꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯀꯟꯕ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯁꯤꯠꯆꯜꯂꯛꯄ ꯅꯨꯡꯁꯤꯠꯇꯨꯅ ꯃꯅꯤꯡ ꯇꯝꯅ ꯁꯤꯜꯂꯛꯄꯅ ꯔꯦꯖꯤꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯐꯥꯎꯕ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯠꯇꯨꯅ ꯂꯤꯟ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯎꯔꯨ ꯎꯔꯨ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯁꯤꯠꯂꯦ ꯑꯁꯨꯝꯅ ꯇꯧꯕꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯣ ꯃꯌꯥꯛ ꯆꯥꯝꯕꯗꯧꯅ ꯇꯧꯏ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯃꯌꯤꯡ ꯇꯥꯕꯗꯧꯅ ꯐꯥꯎꯏ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯔꯦꯖꯤꯅꯥꯗꯤ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯗꯨꯅ ꯀꯝꯃꯟꯈꯤꯕꯅ ꯃꯥꯡꯒꯣꯟ ꯃꯌꯥꯏ ꯌꯨꯝꯕꯤ ꯑꯃꯗ ꯃꯁꯥꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯥꯡꯒꯣꯟ ꯃꯌꯥꯒꯤ ꯌꯨꯝꯕꯤꯗꯨꯗ ꯀꯣꯟꯗꯨꯅ ꯂꯩ ꯅꯨꯡꯁꯤꯠꯇꯨ ꯁꯤꯠꯅ ꯁꯤꯠꯅ ꯍꯧꯖꯤꯛꯇꯤ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯈꯣꯟꯊꯥꯡꯉꯦꯅ ꯂꯥꯎꯔꯛꯂꯦ ꯍꯥꯏ ꯍꯥꯏ ꯂꯝ ꯍꯦꯟꯕ ꯇꯥꯏꯕꯪ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕ ꯍꯥꯝꯆꯠ ꯍꯥꯝꯐꯣꯏꯅꯕ ꯅꯈꯣꯏꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯈꯪꯅ ꯈꯪꯅ ꯑꯍꯤꯡꯕ ꯃꯔꯛꯇ ꯅꯈꯣꯏꯅ ꯎꯇꯥꯡꯕꯤꯒꯨꯝ ꯑꯍꯤꯡꯕ ꯃꯔꯛꯇ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯂ ꯍꯧꯖꯤꯛꯄꯨ ꯅꯕꯨꯔꯦꯜꯗ ꯅꯈꯣꯏ ꯌꯨꯝꯁꯤꯗꯕ ꯊꯪꯋꯥꯏ ꯃꯍꯥꯔꯟꯕ ꯅꯣꯡꯄꯣꯛ ꯋꯥꯏꯔꯝ ꯑꯇꯣꯟꯕ ꯆꯤꯡꯉꯨ ꯅꯥꯇꯦ ꯍꯩꯕ ꯁꯥꯔꯦꯟ ꯇꯥꯡꯈꯝ ꯌꯥꯗ ꯆꯤꯛꯄ ꯅꯣꯡꯄꯣꯛ ꯃꯥꯂꯪ ꯍꯨꯝꯃꯣꯏꯕ ꯌꯥꯡꯒꯣꯏ ꯑꯌꯥꯡꯕꯕꯨ ꯈꯨꯟꯅꯦꯠꯅꯕ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯃꯊꯛꯇ ꯌꯥꯎꯍꯨꯟ ꯇꯝꯕ ꯂꯥꯏꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯦ ꯃꯕꯨꯛꯇ ꯅꯨꯡꯁꯤꯠ ꯆꯦꯟꯕ ꯃꯔꯝꯅ ꯁꯒꯣꯜ ꯂꯩꯁꯥ ꯑꯌꯥꯡꯕ ꯈꯨꯟꯅꯦꯠꯅꯕ ꯑꯉꯧꯕ ꯃꯆꯨ ꯑꯣꯏꯕ ꯊꯧꯕꯗ ꯌꯥꯡꯕ ꯃꯈꯣꯡꯅ ꯂꯩꯕꯥꯛ ꯇꯥꯗꯕ ꯃꯈꯩ ꯄꯥꯏꯕꯒꯨꯝ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯍꯩꯉꯥꯡ ꯄꯥꯠꯇ ꯆꯛꯇꯥꯕ ꯑꯩꯇꯒ ꯁꯥꯒꯣꯟꯅꯔꯛꯄ ꯁꯃꯗꯣꯟ ꯑꯌꯥꯡꯕ ꯁꯨꯃꯥꯡ ꯋꯥꯏꯅꯨ ꯃꯊꯛꯇ ꯅꯣꯡꯂꯦꯟꯅ ꯃꯔꯥꯡ ꯍꯧꯕꯗ ꯂꯥꯡꯒꯣꯏ ꯈꯨꯔꯨꯞ ꯍꯧꯕꯕꯨ ꯈꯨꯔꯨꯞ ꯃꯄꯥꯜ ꯍꯧꯕꯗ ꯂꯥꯡꯒꯣꯏ ꯈꯨꯡꯒꯨꯜ ꯇꯥꯗꯕ ꯁꯥ ꯃꯥꯔꯖꯤꯡ ꯑꯩꯒꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯑꯌꯥꯡꯕ ꯇꯣꯡꯗꯨꯅ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯣ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯅꯈꯣꯏꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯦꯗꯣ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅ ꯈꯥꯛꯅ ꯂꯥꯎꯅ ꯍꯥꯏꯔꯛꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯅ ꯅꯤꯜꯂꯛꯂꯦ ꯈꯣꯟꯖꯦꯜꯁꯤꯅ ꯇꯠꯇꯅ ꯈꯣꯟꯊꯥꯡ ꯌꯩꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯅꯤꯜꯂꯔꯦ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯨꯗꯤ ꯇꯅꯤꯛ ꯇꯅꯤꯛꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ ꯈꯟ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗꯣ ꯅꯣꯡꯊꯥꯡ ꯀꯨꯞꯄꯗꯧꯅ ꯀꯨꯞꯂꯛꯂꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯅ ꯅꯣꯡ ꯃꯃꯤꯠ ꯐꯥꯛꯄꯒꯨꯝ ꯐꯥꯛꯂꯛꯂꯦ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯇꯤꯌꯥ ꯄꯨꯝꯕꯗ ꯂꯩꯇꯦꯡ ꯑꯣꯏꯔꯝꯕ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯉꯥꯜ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ
ꯃꯁꯤꯒꯤ ꯇꯥꯌꯣꯟꯅꯕꯗ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯡꯒꯣꯏ ꯁꯪꯒꯣꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯄꯥꯡꯕ ꯑꯇꯤꯌꯥꯗꯣꯝꯗꯒꯤ ꯁꯃꯗꯣꯟ ꯑꯌꯥꯡꯕ ꯀꯧꯕ ꯃꯥꯔꯖꯤꯡ ꯂꯥꯏꯒꯤ ꯈꯨꯅꯦꯁꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯕꯨꯗꯧ ꯃꯥꯔ ꯊꯥꯡꯃꯥꯏꯍꯟꯕ ꯃꯥꯔꯖꯤꯡꯗ ꯇꯣꯡꯗꯨꯅ ꯀꯣꯔꯧ ꯅꯣꯡꯃꯗꯣꯜ ꯊꯛꯇꯒꯤ ꯈꯨꯠꯇ ꯀꯥꯡꯖꯩ ꯄꯥꯏ ꯃꯥꯂꯦꯝ ꯅꯨꯡ ꯀꯨꯝꯂꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯧꯔꯛꯂꯦ ꯏꯕꯨꯗꯧ ꯃꯥꯔꯖꯤꯡꯅ ꯁꯃꯗꯣꯟ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧꯔꯦꯜꯒꯤ ꯁꯒꯣꯜꯗꯤ ꯅꯃꯩꯅ ꯒꯦꯒꯦ ꯂꯥꯎꯕꯅꯤ ꯑꯉꯧꯕ ꯁꯒꯣꯜꯅꯕ꯭ꯔꯥ ꯍꯥꯏ ꯍꯥꯏ ꯁꯃꯗꯣꯟ ꯑꯌꯥꯡꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯦ ꯆꯦꯜꯍꯟꯕ ꯌꯥꯗꯦ ꯃꯥꯔꯖꯤꯡ ꯑꯩꯒꯤ ꯏꯈꯨꯠꯆꯟ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯂꯝꯂꯦꯟ ꯆꯤꯡꯅꯨꯡ ꯍꯨꯠꯀꯤ ꯂꯝꯗꯝ ꯇꯥꯅ ꯐꯥꯔꯒ ꯄꯨꯗꯣꯏꯅꯤ ꯃꯈꯣꯏꯕꯨ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯀꯨꯞꯅ ꯁꯦꯟꯅꯧ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯝꯆꯠ ꯍꯝꯄꯣꯏꯅꯕꯁꯤꯡꯁꯦ ꯄꯥꯝꯕ ꯀꯩꯔꯦꯜ ꯃꯩꯔꯤꯛꯄꯤ ꯃꯄꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯍꯟꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯨꯗꯧ ꯃꯥꯔꯖꯤꯡ ꯃꯈꯨꯠꯁꯨ ꯄꯥꯏꯔꯤꯕ ꯀꯥꯡꯉꯨ ꯀꯥꯡꯖꯩ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯣ ꯀꯣꯠꯅꯕ ꯀꯥꯡꯖꯩ ꯑꯗꯨꯅ ꯇꯥꯅ ꯀꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ ꯑꯁꯨꯝꯅ ꯊꯋꯥꯏꯁꯤꯡꯗꯣ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯋꯥꯏꯁꯤꯡꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯍꯧꯔꯛꯂꯦ ꯃꯐꯝ ꯑꯗꯨꯗꯤ ꯅꯥꯊꯩꯔꯒ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯑꯗꯨꯕꯨ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯑꯌꯥꯡꯕ ꯏꯕꯨꯗꯧ ꯃꯥꯒꯤ ꯁꯃꯗꯣꯟ ꯑꯌꯥꯡꯕꯅ ꯀꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯊꯧꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗꯤ ꯅꯥꯊꯩꯕ ꯉꯝꯗ꯭ꯔꯦ ꯃꯍꯤ ꯃꯌꯥꯏ ꯇꯞꯅ ꯆꯥꯝꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯁꯨ ꯁꯨꯃꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯊꯨꯡꯂꯔꯦ ꯑꯗꯨꯒ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯍꯥꯏꯔꯛꯂꯦ ꯏꯇꯥꯈꯣꯏ ꯆꯔꯤꯈꯣꯏ ꯁꯒꯣꯜ ꯆꯦꯟꯁꯦ ꯂꯪꯆꯦꯟꯁꯦ ꯎꯔꯥꯟ ꯆꯤꯡꯗꯣꯜ ꯂꯣꯝꯃꯨꯁꯦ ꯈꯪꯂꯥ ꯄꯣꯠꯇꯝ ꯄꯨꯔꯨꯁꯦ ꯂꯥꯏ ꯊꯔꯣꯏ ꯆꯈꯥꯡꯁꯦ ꯍꯩꯇꯨꯞ ꯄꯤꯇꯥꯏꯅꯨ ꯄꯥꯅ ꯇꯞꯇꯥꯏꯅꯨ ꯁꯒꯣꯜ ꯇꯣꯡꯕ ꯀꯥꯏꯔꯝꯕ ꯅꯪꯕꯨ ꯇꯣꯡꯕ ꯌꯥꯡꯗꯦꯗ ꯂꯝꯄꯥꯟꯅ ꯈꯣꯡꯁꯥꯕꯤ ꯅꯪꯕꯨ ꯁꯥꯏꯕ ꯉꯪꯗꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯅꯨꯔꯥꯁꯤꯡꯗꯨꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯗꯨꯅ ꯁꯃꯗꯣꯟ ꯑꯌꯥꯡꯕꯕꯨ ꯊꯧꯒꯠꯂꯤ ꯁꯒꯣꯜ ꯃꯥꯒꯤ ꯃꯃꯩꯅ ꯒꯦ ꯂꯥꯎꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯌꯥꯡꯅ ꯆꯦꯜꯂꯕꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯗꯨꯗꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯤ ꯈꯪꯗꯦ ꯊꯋꯥꯏ ꯈꯪꯗꯦ ꯑꯩꯅ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯦ ꯇꯣꯡꯗꯨꯅ ꯆꯠꯂꯕ ꯑꯉꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯉꯝꯕ ꯑꯃ ꯂꯩ ꯀꯥꯎꯐꯗꯦ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯁꯤꯅ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯨꯛꯂꯝꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯕꯨ ꯋꯥꯔꯛꯄꯤꯅꯕ ꯆꯤꯡꯎ ꯂꯩꯌꯥꯝ ꯄꯨꯝꯕꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯕꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯦ ꯃꯌꯥꯏ ꯄꯨꯝꯕ ꯃꯌꯦꯡ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯥꯏꯀꯩ ꯉꯥꯛꯄ ꯂꯩꯌꯥꯝ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯀꯣꯏꯕꯗꯨꯗ ꯊꯨꯡꯕ ꯍꯧꯔꯛꯂꯦ ꯏꯕꯨꯗꯧ ꯄꯥꯈꯪꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯇꯨꯕꯤ ꯑꯍꯤꯡ ꯃꯤꯑꯣꯏꯕ ꯅꯨꯡꯊꯤꯜ ꯈꯣꯏꯃꯨ ꯂꯥꯏꯑꯣꯏꯕꯗꯤ ꯃꯁꯥꯅꯧ ꯂꯩꯁꯅꯥ ꯈꯣꯏꯃꯣꯝ ꯂꯥꯏ ꯅꯁꯥꯕꯤꯒꯤ ꯂꯦꯝꯂꯩ ꯉꯥꯇꯥꯀꯣꯟ ꯆꯤꯡꯅꯨꯡ ꯂꯊꯝꯄꯣ ꯄꯨꯔꯨꯝ ꯆꯤꯡꯈꯣꯡ ꯅꯦꯝꯗ ꯁꯟꯊꯨꯞꯄꯕꯨ ꯃꯗꯥꯏꯔꯝ ꯂꯩꯅꯨꯡ ꯊꯔꯨꯛ ꯑꯁꯩꯕꯅ ꯃꯣꯏꯀꯥꯏ ꯊꯥꯕꯨ ꯂꯤꯕ ꯂꯤꯛꯂꯥꯡ ꯊꯥꯕꯨ ꯁꯤꯕ ꯊꯕꯥ ꯉꯥꯡꯀꯣꯏꯅꯕꯅ ꯆꯤꯡꯈꯣꯡ ꯌꯥꯀꯥꯏꯗ꯭ꯔꯤꯉꯩ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯛꯂꯦ ꯑꯁꯨꯝꯅ ꯂꯩꯌꯥꯝ ꯄꯨꯝꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯑꯅꯤꯗꯣ ꯀꯗꯣꯝꯗ ꯆꯦꯟꯁꯤꯒꯦ ꯌꯦꯡꯂꯛꯂꯦ ꯃꯥꯏꯀꯩ ꯀꯔꯝꯕꯅ ꯐꯩ ꯈꯜꯂꯛꯂꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯆꯤꯡꯎ ꯂꯥꯏꯁꯤꯡꯁꯤꯒꯤ ꯈꯨꯠꯇ ꯇꯥꯈꯤꯕ ꯊꯣꯛꯂꯣ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯗꯕ ꯉꯝꯂꯛꯇꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯇꯧꯒꯦꯇ ꯉꯝꯃꯤ ꯈꯜꯂꯝꯕ ꯍꯧꯖꯤꯛꯇꯤ ꯆꯤꯡꯎ ꯂꯥꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏꯊꯤꯕ ꯅꯪꯒꯗꯧꯔꯦ ꯈꯪꯂꯛꯂꯦ ꯊꯋꯥꯏ ꯑꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯦ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯂꯥꯟꯗꯨꯟ ꯋꯥꯡꯅ ꯁꯥꯕꯒꯨꯝ ꯄꯜ ꯊꯠꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯁꯨꯃꯥꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯤꯟꯗꯧꯅ ꯃꯊꯦꯛ ꯅꯥꯏꯅ ꯃꯌꯥ ꯂꯥꯎꯅ ꯀꯥ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯎꯔꯨ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯈꯪꯍꯧꯗꯅ ꯏꯕꯨꯗꯧ ꯃꯥꯔꯖꯤꯡ ꯃꯈꯨꯠꯁꯨ ꯄꯥꯏꯔꯤꯕ ꯌꯥꯏꯑꯣꯏꯕ ꯀꯥꯡꯉꯨ ꯀꯥꯡꯖꯩꯗꯨꯅ ꯂꯝꯍꯦꯟꯕ ꯊꯋꯥꯏꯗꯨꯒꯤ ꯃꯉꯛꯁꯝꯗ ꯀꯣꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯀꯣꯠꯈꯤꯕꯒ ꯑꯃꯥꯏꯕꯤ ꯇꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯆꯥꯝꯂꯦ ꯁꯃꯗꯣꯟ ꯑꯌꯥꯡꯕꯅ ꯃꯈꯣꯡ ꯑꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯔꯁ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯗ ꯈꯣꯡꯅꯦꯠꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯌꯥꯏ ꯄꯨꯝꯕ ꯍꯟꯊꯔꯛꯂꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯅꯤꯗꯣ ꯍꯥꯎꯔꯩ ꯈꯥꯅ ꯄꯥꯡꯕ ꯃꯥꯏꯀꯩꯗ ꯍꯣꯏ ꯂꯥꯎꯅ ꯍꯣꯏꯊꯈ꯭ꯔꯦ ꯑꯉꯛꯄꯒꯤ ꯀꯨꯝꯃꯩꯅꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯃꯩꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯈꯪꯉꯝꯒꯅꯤ ꯆꯤꯡꯎ ꯂꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯌꯨꯝꯏꯪꯈꯣꯜꯗꯨꯗ ꯍꯟꯖꯤꯟ ꯌꯦꯠꯀꯗꯨꯒꯤ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯟꯈ꯭ರೆ ꯑꯇꯤꯌꯥꯗ ꯅꯣꯡꯊꯥꯡ ꯀꯨꯞꯂꯝꯕ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯁꯤꯠꯂꯝꯕ ꯄꯨꯝꯅꯃꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯞꯅ ꯐꯤꯕꯝꯗ ꯍꯟꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯗ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯦ ꯂꯩꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯀꯥꯏꯐꯝꯗ ꯍꯟꯅꯈ꯭ꯔꯦ ꯂꯩꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯄ ꯄꯨꯝꯕ ꯃꯥꯡꯍꯟꯈ꯭ꯔꯦ ꯔꯦꯖꯤꯅꯥ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯅ ꯑꯀꯤꯕꯅ ꯄꯤꯛ ꯊꯜꯂꯝꯕ ꯊꯋꯥꯏ ꯀꯌꯥꯒꯤ ꯋꯥꯀꯠꯅ ꯑꯀꯣꯏꯕꯗ
ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯝꯕ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯔꯦꯖꯤꯅꯥ ꯅꯣꯡꯉꯥꯟꯕꯒ ꯃꯄꯨꯔꯣꯏꯕ ꯌꯣꯍꯟꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯇꯝꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯗ ꯂꯥꯠꯂꯤꯕ ꯂꯥꯏꯗꯨꯗ ꯍꯧꯖꯤꯛꯇꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯂꯝꯃꯤ ꯁꯣꯝꯗꯨꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯑꯌꯨꯛꯇ ꯔꯤꯝꯁꯀꯤ ꯀꯦꯟꯇꯤꯟꯗ ꯉꯁꯤꯗꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄꯗꯥꯏꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯂꯥꯏꯉꯥꯟꯕ ꯕꯤꯅꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯎꯅꯔꯤ ꯆꯥ ꯑꯃꯃꯝ ꯊꯛꯂꯕ ꯃꯇꯨꯡ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯔꯤ ꯈꯨꯃꯥꯡ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯝꯕꯤꯀꯣ ꯗꯥꯛꯇꯔ ꯁꯂꯥꯏꯉꯥꯟꯕ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤꯅꯤ ꯔꯥꯙꯤꯀꯥ ꯍꯣꯏꯗꯦ ꯃꯇꯥꯡꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯝꯃꯅꯤ ꯔꯥꯙꯤꯀꯥ ꯅꯪꯅ ꯈꯪꯂꯔꯣꯏ ꯅꯨꯡꯁꯤꯕꯒꯤ ꯃꯍꯨꯝꯅ ꯍꯥꯏꯒꯠꯂꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯤ ꯌꯥꯔꯦꯗ ꯚꯥꯏ ꯌꯥꯗꯦꯗ ꯚꯥꯏ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅꯤ ꯔꯥꯙꯤꯀꯥ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄ ꯊꯣꯛ ꯂꯥꯎꯅ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯕꯤꯅꯣꯏꯅ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯊꯨꯛ ꯂꯥꯎꯕ ꯍꯦꯛ ꯐꯥꯎꯏ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯔꯥꯙꯤꯀꯥ ꯏꯀꯥꯏꯔꯞ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯪꯉꯤ ꯈꯪꯗꯕ ꯅꯠꯇꯦ ꯏꯪꯒꯤꯠ ꯏꯔꯥꯡ ꯃꯤꯆꯤ ꯃꯤꯅꯣꯛ ꯃꯤꯆꯤꯁꯤꯅ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯆꯜꯂꯤ ꯔꯥꯙꯤꯀꯥꯁꯨ ꯍꯥꯏꯐꯦꯠꯇꯤ ꯅꯣꯛꯏ ꯕꯤꯅꯣꯏꯅ ꯃꯥꯕꯨ ꯈꯟꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕ ꯈꯪꯅꯩ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯕꯤꯅꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯇꯨꯃꯤꯟ ꯃꯤꯠꯀ ꯃꯤꯆꯥꯟꯅꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ ꯃꯇꯥꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯦ ꯁꯂꯥꯏꯉꯥꯟꯕꯅ ꯅꯣꯡꯃꯤꯔꯗꯅ ꯌꯣꯠꯅ ꯌꯣꯠꯆꯥꯕꯤꯗ ꯇꯥꯡꯖꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯌꯣꯠꯆꯥꯕꯤꯅ ꯌꯣꯠꯇ ꯇꯥꯡꯖꯔꯤꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯌꯣꯠꯁꯨ ꯌꯣꯠꯆꯥꯕꯤꯁꯨ ꯑꯅꯤꯃꯛ ꯃꯔꯥꯜꯂꯦ ꯑꯅꯤꯗꯣ ꯁꯂꯥꯏꯉꯥꯟꯕꯅ ꯉꯥꯡꯕꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯝꯕꯗꯣ ꯑꯃꯨꯛ ꯏꯆꯥꯏ ꯆꯥꯏꯊꯣꯛꯄꯗꯧꯅ ꯇꯧꯏ ꯉꯥꯏꯍꯥꯛꯇꯤ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯔꯨꯕꯅꯤ ꯕꯤꯅꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯌꯦꯡꯈꯩ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯌꯦꯡꯁꯤꯟꯅꯗ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯃꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ ꯔꯥꯙꯤꯀꯥꯅ ꯑꯣꯏꯅ ꯏꯀꯥꯏꯕ ꯈꯔ ꯐꯅꯕ ꯃꯁꯥꯒꯤ ꯀꯔꯤꯝꯇ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯥ ꯑꯣꯏꯅ ꯋꯥꯃꯥꯡ ꯌꯥꯟꯁꯤꯜꯂꯛꯑꯦ ꯗꯥꯛꯇꯔ ꯁꯂꯥꯏꯉꯥꯟꯕꯗꯤ ꯉꯔꯥꯡ ꯍꯦꯛꯇ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯏꯗ ꯑꯦꯇꯣꯝ ꯕꯣꯝꯅ ꯄꯥꯟꯕꯒꯤ ꯏꯇꯥꯗꯣ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏ ꯋꯥꯈꯜꯅ ꯁꯂꯥꯏꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯑꯦꯇꯣꯝ ꯕꯣꯝꯅꯣ ꯑꯩꯕꯨ ꯑꯦꯇꯣꯝ ꯕꯣꯝ ꯁꯥꯕꯒ ꯍꯩꯖꯗꯦ ꯍꯣ ꯈꯪꯖꯔꯦ ꯌꯥꯔꯦ ꯅꯨꯡꯁꯤꯒꯤ ꯑꯦꯇꯣꯝ ꯕꯣꯝ ꯊꯥꯗꯕꯗꯧꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯇꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯏꯇꯥꯗꯣ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯁꯂꯥꯏꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯑꯦꯇꯣꯝ ꯕꯣꯝꯒ ꯂꯥꯏꯔꯤ ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩꯒ ꯑꯃꯠꯇ ꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯄꯥꯡꯃꯟꯗꯕ ꯍꯥꯏꯗꯨꯅꯤ ꯗꯣꯛꯇꯔ ꯅꯪꯁꯨ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯇꯥꯡꯗꯣ ꯌꯥꯝ ꯆꯥꯈꯤꯗ꯭ꯔꯦ ꯃꯇꯥꯡ ꯆꯥꯕ ꯆꯥꯗꯕ ꯊꯤꯔꯨꯅꯨ ꯗꯣꯛꯇꯔ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯊꯃꯣꯏꯗ ꯀꯨꯏꯅ ꯑꯣꯝꯗꯨꯅ ꯊꯝꯗꯕ ꯗꯣꯡ ꯍꯦꯛꯇ ꯐꯣꯡꯗꯣꯛꯄ ꯕꯤꯅꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯁꯨ ꯔꯥꯙꯤꯀꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯃꯇꯥꯡꯗꯨꯗ ꯁꯂꯥꯏꯉꯥꯟꯕ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯅꯣꯛꯅꯤꯡꯕ ꯑꯃꯁꯨ ꯐꯥꯎꯏ ꯔꯥꯙꯤꯀꯥꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯍꯣ ꯑꯩꯁꯨ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯁꯨ ꯅꯪꯕꯨ ꯀꯨꯏꯔꯦ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯤꯀꯥꯗꯣ ꯃꯃꯥꯏꯗꯣ ꯍꯌꯥꯏ ꯑꯃꯟꯕꯗꯧꯅ ꯉꯥꯡꯁꯛ ꯉꯥꯡꯅꯩ ꯏꯀꯥꯏꯔꯞ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯒꯦ ꯇꯧꯏ ꯍꯦꯛ ꯆꯠꯈꯤꯒꯦ ꯇꯧꯕꯒ ꯕꯤꯅꯣꯏꯅ ꯉꯥꯏꯈꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯀꯣ ꯔꯥꯙꯤꯀꯥ ꯅꯣꯡꯃꯤꯔꯗꯅ ꯍꯥꯏꯔꯦ 764329855542 ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯁꯂꯥꯏꯉꯥꯟꯕꯗꯤ ꯏꯉꯪꯉꯪꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯦ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯉꯝꯃꯤꯀꯣ ꯕꯤꯅꯣꯏꯅ ꯈꯨꯝꯃꯦ ꯈꯔ ꯉꯝꯗꯗꯤ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯕꯤꯅꯣꯏꯅ ꯑꯃꯨꯛ ꯑꯩꯒꯤꯗꯤ ꯁꯦꯠ ꯑꯣꯏꯔꯦ ꯅꯪꯁꯨ ꯁꯦꯠ ꯑꯣꯏꯅꯕ ꯇꯧꯔꯣꯗꯅ ꯉꯔꯥꯡ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯍꯧꯗꯕꯗꯣ ꯉꯁꯤ ꯑꯃꯨꯛ ꯍꯥꯏꯅꯕ ꯇ꯭ꯔꯥꯏ ꯇꯧꯔꯣꯗꯅ ꯍꯣꯔꯦꯟ ꯇꯧꯔꯒꯦ ꯚꯥꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯊꯕꯛ ꯆꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯥꯟꯖꯥ ꯆꯥꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯔꯛꯏꯕꯗꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯥꯗꯣꯏꯒꯤ ꯑꯣꯏꯔꯝꯃꯦ ꯌꯥꯝꯅ ꯊꯥꯖꯔꯨꯗꯦ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯃꯁꯥꯗ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯆꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯔꯝꯃꯦ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯋꯥꯈꯜꯅ ꯈꯟꯖꯕ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯁꯨ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅꯤꯅ ꯃꯁꯥꯗꯣ ꯏꯄꯨꯟ ꯄꯨꯟꯁꯤꯜꯂꯦ ꯐꯣꯟꯗꯣ ꯔꯤꯡ ꯆꯠꯄꯒꯤ ꯍꯦꯛ ꯄꯥꯏꯈꯠꯀꯦ ꯇꯧꯕꯒ ꯀꯣꯜ ꯂꯥꯛꯑꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ ꯐꯣꯟꯗꯣ ꯈꯤꯡꯂꯝꯕꯗꯒꯤ ꯄꯥꯏꯕ ꯅꯪꯍꯧꯗ꯭ꯔꯕꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯃꯁꯥꯗꯣ ꯁꯂꯥꯏꯉꯥꯟꯕ
ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯦ꯫ ꯆꯥꯟꯅꯅ ꯑꯩꯅ ꯑꯣꯏꯅ ꯐꯣꯟꯁꯦ ꯇꯧꯔꯁꯤꯔꯥ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯃꯥꯅ ꯀꯣꯜ ꯇꯧꯔꯛꯑꯃꯅꯤꯅ ꯑꯩꯅ ꯃꯇꯥꯡ ꯆꯥꯍꯧꯗꯕꯅ ꯁꯣꯏꯕꯗꯒꯤ ꯄꯥꯏꯍꯧꯗꯕꯁꯤꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯤꯡꯀꯣꯛ ꯃꯁꯥꯗꯣ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯉꯒ ꯂꯩ꯫ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯄꯨꯛꯅꯤꯡꯒꯤ ꯃꯤꯍꯨꯜꯗꯣ ꯐꯥꯊꯕ ꯌꯥꯔꯛꯇꯦ꯫ ꯗꯛ ꯗꯛ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏ꯫ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯕꯗ ꯕꯤꯅꯣꯏꯅꯕꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ꯫ ꯌꯥꯔꯣꯏꯗ ꯚꯥꯏ, ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯗꯨꯝ ꯌꯦꯡꯗꯨ ꯂꯩꯔꯗꯤ꯫ ꯁꯂꯥꯏꯉꯥꯟꯕ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ꯫ ꯕꯤꯅꯣꯏꯅ ꯁꯤꯡ ꯌꯥꯡꯁꯤꯜꯂꯦ꯫ ꯅꯪ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯗꯨꯗ ꯏꯀꯥꯏꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅ ꯅꯨꯄꯤꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯐꯣꯟ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯈꯨꯠ ꯄꯥꯜꯂꯤꯕꯨ ꯀꯣꯛ ꯐꯣꯟꯗꯨ ꯇꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯁꯂꯥꯏꯉꯥꯟꯕ ꯕꯤꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯂꯕꯣꯏ ꯈꯟꯗꯨꯅ ꯏꯀꯥꯏꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯂꯣꯜꯂꯦ꯫ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯟ ꯇꯧꯕꯗꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯍꯥꯏꯔꯛꯂꯦ꯫ ꯕꯤꯅꯣꯏꯗꯒꯤ ꯅꯝꯕꯔꯗꯣ ꯗꯥꯏꯜ ꯇꯧꯔꯁꯨ ꯆꯞ ꯃꯥꯟꯅꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯦ꯫ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯕ ꯁꯂꯥꯏꯉꯥꯟꯕ ꯃꯥꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅ ꯄꯨꯝꯆꯥꯏ ꯆꯥꯏ꯫ ꯀꯔꯤꯅꯣ ꯃꯍꯥꯛ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯦ꯫ ꯁꯂꯥꯏꯉꯥꯟꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯗꯦ ꯚꯥꯏ, ꯃꯥꯅ ꯐꯣꯟ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯒ ꯐꯣꯟꯁꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯤꯁꯤꯕꯨ ꯚꯥꯏ? ꯁꯦ ꯀꯩꯝ ꯇꯧꯔꯝꯃꯣꯏꯁꯦ, ꯁꯣꯏꯗꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯗꯦꯠ ꯑꯣꯏꯔꯝꯂꯅꯤ꯫ ꯑꯗꯨꯝꯅꯕꯨ ꯇꯧꯔꯝꯂꯗꯤ ꯐꯕꯨ ꯐꯩꯅꯦ, ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯗꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐꯀ ꯊꯝꯖꯤꯟꯈ꯭ꯔꯕ ꯖꯥꯠꯂꯣ? ꯁꯥꯎꯕꯗꯒꯤ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯈꯠꯂꯛꯇꯦꯅ꯫ ꯌꯥꯔꯦꯗ ꯚꯥꯏ ꯁꯂꯥꯏꯉꯥꯟꯕ, ꯃꯇꯥꯡ ꯆꯥꯗꯅ ꯁꯥꯎꯕ ꯌꯥꯝ ꯀꯟꯕ ꯊꯥꯗꯣꯏ ꯅꯠꯇꯦꯗ꯫ ꯃꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯄꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯌꯥꯝ ꯆꯔꯥꯡꯅꯦ꯫ ꯁꯦ ꯀꯩꯝ ꯈꯜꯂꯨꯔꯗꯣ, ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯦꯛ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯏꯚꯤꯅꯤꯡꯗ꯫ ꯑꯁꯨꯝꯅ ꯕꯤꯅꯣꯏꯅ ꯋꯥꯈꯜ ꯆꯔꯥꯡꯅꯔꯕ ꯁꯂꯥꯏꯉꯥꯟꯕꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯗꯣꯏ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯅꯈꯥ ꯃꯔꯝꯗꯨꯗ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯀꯣꯜꯗꯣ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯃꯃꯥ ꯁꯅꯥꯔꯩꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯅꯣꯀꯤꯌꯥ ꯃꯣꯕꯥꯏꯜ ꯍꯦꯟꯁꯦꯠ ꯑꯃꯟꯕꯗꯣ ꯊꯥꯗꯗꯨꯅ ꯃꯥꯒꯤ ꯍꯦꯟꯁꯦꯠꯇꯨ ꯑꯃꯟꯕꯒ ꯑꯣꯏꯔꯦ ꯃꯣꯕꯥꯏꯜ ꯃꯁꯥꯗꯨꯗꯒꯤ ꯕꯦꯇ꯭ꯔꯤꯗꯣ ꯇꯣꯉꯥꯟꯅ ꯂꯩꯃꯥꯏꯗꯨꯗ ꯇꯥꯈꯤꯕꯅ ꯃꯥꯅ ꯈꯪꯍꯧꯗꯅ ꯐꯣꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯄꯗꯨꯗ ꯐꯣꯟ ꯑꯗꯨ ꯇꯧꯕꯗ ꯆꯠꯈꯤꯗꯕꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯀꯔꯝꯅ ꯁꯂꯥꯏꯉꯥꯟꯕꯅ ꯎꯔꯨꯅꯤ ꯈꯪꯂꯨꯅꯤ? ꯊꯥꯗꯣꯏꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯐꯤꯕꯝ ꯑꯗꯨꯗ ꯁꯣꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯀꯦ ꯃꯣꯕꯥꯏꯜ ꯑꯗꯨ ꯇꯨꯃꯤꯟ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯨꯠꯅ ꯃꯣꯕꯥꯏꯜ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯗꯣ ꯃꯃꯥꯇꯣꯟꯅ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯠꯁꯤꯜꯂꯦ꯫ ꯁꯅꯥꯔꯩ ꯌꯦꯅꯈꯥꯗꯨꯗ ꯊꯣꯛꯂꯒ ꯏꯁꯧ ꯂꯥꯡꯉꯤ꯫ ꯍꯩ, ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯀꯔꯤ ꯇꯧꯔꯤꯒꯦ? ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯅꯤꯡ ꯃꯌꯥꯗꯨꯗ ꯁꯨꯔꯨ ꯍꯦꯛ ꯂꯩꯁꯤꯜꯂꯒ ꯂꯩꯗ ꯅꯪꯁꯦ꯫ ꯀꯩꯗꯧꯔꯤꯒꯦ ꯌꯦꯅꯈꯥꯗꯨꯗ? ꯌꯦꯅꯈꯥ ꯄꯧꯗꯥꯕꯤ ꯑꯣꯜꯂꯒꯦ ꯍꯥꯏꯔꯣ? ꯊꯥꯗꯣꯏ ꯃꯃꯥꯇꯣꯟꯒꯤ ꯋꯥꯔꯤꯗꯨꯗ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯏꯃꯥ, ꯃꯅꯤꯡꯗ ꯌꯦꯅꯝ ꯍꯦꯛꯀꯦ ꯇꯧꯔꯝꯕꯅꯦ꯫ ꯍꯦꯛꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯌꯦꯅꯝ ꯄꯥꯝꯕꯤꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯍꯦꯛꯈꯤꯒꯗꯧꯔꯤꯒꯦ? ꯃꯤ ꯑꯁꯤꯕ ꯑꯃꯒ ꯂꯥꯛꯏꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯁꯦꯟꯈꯥꯏ ꯁꯦꯟ ꯊꯥꯡꯂꯛꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯆꯥ ꯂꯣꯟꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦꯀꯣ? ꯏꯃꯥ, ꯆꯥꯗꯣ ꯑꯩ ꯂꯣꯜꯂꯒꯦ꯫ ꯊꯣꯠꯆꯤꯟ ꯅꯧꯆꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯆꯤꯟꯅ ꯆꯤꯟ, ꯈꯨꯠꯅ ꯈꯨꯠ, ꯆꯤꯟꯅ ꯍꯥꯏꯗꯣꯏ ꯁꯔꯨꯛ ꯊꯕꯛꯅ ꯎꯠꯂꯨ ꯂꯥꯎ꯫ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯗꯨꯅ ꯌꯦꯅꯈꯥꯗ ꯂꯩꯃꯤꯟꯅꯔꯝꯕꯗꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯑꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯁꯅꯥꯔꯩ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯥꯈꯠꯅ ꯊꯛꯀꯠꯅ ꯂꯥꯎꯔꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯁꯅꯥꯔꯩ, ꯄꯥꯎ ꯑꯃ ꯇꯥꯔꯕ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯄ ꯄꯥꯎꯅꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯁꯅꯥꯔꯩꯁꯨ ꯈꯨꯝꯃꯦ꯫ ꯂꯩꯃꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯦ ꯏꯅꯝꯃ? ꯍꯣ ꯏꯕꯣꯆꯧꯗꯣ ꯀꯩꯗꯧꯔꯕ? ꯏꯕꯣꯆꯧꯕꯗꯣ ꯌꯨ ꯊꯛꯂꯒ ꯒꯥꯔꯤ ꯊꯧꯕꯗ ꯀꯩꯗꯧꯔꯕ? ꯑꯦꯌꯥꯔꯄꯣꯔꯠ ꯂꯥꯏꯟꯗ ꯃꯥꯂꯣꯝ ꯑꯗꯥꯏꯗ ꯇꯥꯇꯥ ꯗꯤꯝꯄꯔ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗ ꯃꯥꯅꯦ, ꯆꯥꯎꯃꯨꯅꯦ, ꯗꯃꯨꯅꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯈꯨꯗꯛꯇ ꯂꯩꯇ꯭ꯔꯦꯅ ꯍꯥꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯗꯣ ꯂꯦꯛꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯁꯅꯥꯔꯩꯕꯨ ꯐꯥꯖꯤꯜꯂꯦ꯫ ꯑꯁꯥ ꯀꯌꯥꯅꯤ ꯏꯕꯣꯆꯧꯕ ꯃꯍꯥꯛꯇꯒꯤ ꯁꯦꯟ ꯃꯌꯥꯝ ꯐꯪꯂꯅꯤ ꯁꯥꯒꯠꯆꯔꯨꯕ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛꯇꯣ
ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯔꯦ ꯈꯜꯂꯨꯕꯅ ꯑꯃ ꯇꯝꯂꯝꯕꯅ ꯑꯃ ꯄꯥꯎꯁꯤ ꯇꯥꯕꯗ ꯊꯥꯗꯣꯏ ꯃꯁꯥꯃꯛꯁꯨ ꯉꯛꯄ ꯐꯥꯎꯏ ꯃꯁꯥꯃꯛꯄꯨ ꯂꯨꯛꯃꯥꯏꯗ ꯍꯥꯗꯨꯅ ꯌꯣꯟꯕ ꯄꯣꯠꯀꯨꯝ ꯃꯃꯥꯒ ꯃꯅꯦꯒꯁꯤꯅ ꯍꯣꯠꯅꯖꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦ ꯊꯥꯗꯣꯏ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯣꯛꯀꯗ꯭ꯔꯥ ꯀꯞꯀꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯌꯥꯝ ꯁꯦꯡꯅꯤꯡꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯏꯕꯣꯆꯧ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥ ꯃꯊꯟꯇ ꯊꯨꯖꯕꯅꯤ ꯆꯤꯟꯖꯥꯛ ꯀꯥꯝꯕꯒꯤ ꯄꯣꯠꯂꯣꯏꯕꯨ ꯀꯔꯤꯗ ꯐꯖꯅꯤꯡꯉꯥꯏ ꯂꯩꯒꯦ ꯌꯨ ꯊꯛꯂꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯥꯡꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ ꯄꯨꯡ 12 ꯃꯅꯨꯡꯗ ꯌꯨ ꯊꯛꯂꯒ ꯒꯥꯔꯤ ꯊꯧꯕꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯔꯦꯀꯣꯔꯗ 2.5 ꯐꯤꯒꯔꯗ ꯂꯩ ꯀ꯭ꯔꯁ ꯗꯥꯏꯚꯤꯡꯅ ꯄꯤꯕ ꯈꯨꯗꯣꯜꯗꯤ ꯑꯁꯤꯕ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯂꯩꯇꯦ ꯌꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯕꯨ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯏ ꯅꯤꯁꯥ ꯑꯃꯒꯤ ꯃꯔꯨꯝ ꯊꯨꯞꯂꯕ ꯏꯕꯣꯆꯧ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯑꯁꯤꯕꯒꯤ ꯈ꯭ꯌꯥꯠꯇ ꯇꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯎꯁꯤꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯃꯨꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯊꯥꯗꯣꯏꯗꯗꯤ ꯄꯨꯡꯌꯥꯡ ꯌꯥꯡꯂꯦ ꯃꯥꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯝꯕ ꯇꯤꯡꯈꯪ ꯑꯣꯏꯔꯝꯕ ꯉꯁꯤꯗꯤ ꯅꯣꯡꯗꯝ ꯃꯃꯥꯅ ꯃꯥꯒꯤ ꯈꯨꯔꯧ ꯄꯨꯝꯕ ꯀꯣꯛꯍꯟꯕꯤꯔꯦ ꯊꯥꯗꯣꯏ ꯋꯥꯈꯜꯗꯗꯤ ꯌꯥꯡꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯊꯥꯗꯣꯏꯗꯤ ꯇꯨꯃꯤꯟꯂꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯁꯤꯕꯗꯧꯅ ꯁꯅꯥꯔꯩꯒ ꯂꯩꯃꯒꯗꯤ ꯆꯥꯛꯈꯨꯝꯗꯨꯗ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯦ ꯂꯩꯃ ꯑꯃꯗꯤ ꯁꯅꯥꯔꯩ ꯍꯧꯅꯗꯨꯅ ꯀꯞꯄꯗꯣ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯗꯣꯏꯗꯤ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯗꯦ ꯂꯩꯃ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯏꯅꯝꯃ ꯑꯁꯤꯕꯁꯤꯡꯗꯨꯗꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩ ꯇꯥꯒꯦ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗꯤ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯌꯦꯅ ꯍꯥꯏ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕ ꯂꯣꯏꯔꯒ ꯄꯨꯊꯔꯛꯀꯗꯕ ꯃꯥꯜꯂꯦ ꯃꯈꯣꯏ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯍꯨꯞꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯂꯧꯅꯕ ꯔꯤꯝꯁꯇ ꯆꯠꯀꯗꯧꯒꯤ ꯊꯧꯔꯥꯡ ꯇꯧꯅꯍꯧꯔꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯕꯣꯆꯧꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯝꯐꯨꯅꯤꯀꯣ ꯁꯦꯝꯐꯨꯗꯣ ꯉꯁꯤꯗꯤ ꯁꯦꯝꯐꯨ ꯑꯣꯏꯗ꯭ꯔꯦꯗꯅ ꯄꯣꯁꯃꯣꯔꯇꯦꯝ ꯑꯃꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯕ ꯄꯣꯁꯃꯣꯔꯇꯦꯝ ꯑꯃꯗ ꯏꯕꯣꯆꯧꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯣꯏꯔꯒꯅꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯆꯦꯛꯁꯤꯟꯗꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯦ ꯑꯣꯏꯇꯥꯔꯦꯗꯅ ꯏꯕꯣꯆꯧꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯑꯣꯡ ꯑꯃ ꯇꯥꯗ꯭ꯔꯦꯅ ꯍꯥꯏ ꯃꯤꯅ ꯇꯝꯅꯔꯛꯄꯗ ꯃꯣꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯗꯣ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯦꯅ ꯍꯥꯏ ꯄꯣꯁꯃꯣꯔꯇꯦꯝꯅ ꯄꯣꯁꯃꯣꯔꯇꯦꯝ ꯑꯣꯏꯔꯁꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯂꯣꯏꯈ꯭ꯔꯅꯤ ꯂꯣꯏꯈ꯭ꯔꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯏꯕꯣꯆꯧꯕꯒꯤ ꯍꯛꯆꯥꯡꯅ ꯄꯣꯁꯃꯣꯔꯇꯦꯝ ꯍꯦꯛ ꯂꯣꯏꯕꯒ ꯃꯩꯇꯥꯜꯅ ꯋꯥꯈꯩꯈ꯭ꯔꯅꯤ ꯑꯗꯣ ꯏꯅꯝꯃ ꯀꯩꯗꯧꯔꯕ ꯑꯩꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯠꯂꯨꯔꯦ ꯏꯆꯥ ꯃꯤꯆꯥ ꯌꯣꯡꯂꯩ ꯃꯤꯂꯩ ꯅꯥꯏꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ ꯏꯕꯣꯆꯧꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯑꯩꯒꯤ ꯏꯆꯥ ꯊꯥꯗꯣꯏꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯦꯝꯒꯠꯂꯝꯕ ꯋꯥꯔꯤꯒꯤ ꯇꯥꯡꯀꯛꯇꯨꯁꯨ ꯊꯨꯞꯆꯤꯟꯈꯤꯕ ꯑꯣꯏꯔꯁꯅꯨ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯅꯥꯔꯦ ꯑꯆꯨꯝꯕꯅꯤ ꯏꯅꯝꯃ ꯁꯅꯥꯔꯦ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯅꯝꯃꯁꯨ ꯅꯨꯄꯤꯅꯤ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯑꯊꯤꯕꯁꯤ ꯐꯪꯗꯨꯅ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯑꯣꯏꯅ ꯂꯥꯛꯈꯤ ꯏꯆꯥ ꯊꯥꯗꯣꯏꯕꯨ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯅꯕ ꯑꯇꯥꯛ ꯑꯐꯣꯡꯅꯅ ꯆꯠꯄ ꯁꯥꯖꯠ ꯂꯤꯆꯠ ꯀꯌꯥ ꯆꯠꯈꯤ ꯃꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯄꯦꯜꯂꯛꯇ꯭ꯔꯦ ꯏꯅꯝꯃ ꯏꯆꯥꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯇꯥꯔꯛꯂꯕꯤ ꯁꯅꯥꯔꯩꯗꯣ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯞꯂꯛꯂꯦ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯆꯥꯗ ꯍꯥꯏꯖꯔꯛꯏ ꯏꯃꯥꯒꯤ ꯃꯦꯃꯥ ꯊꯥꯗꯣꯏ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯏꯃꯥꯅ ꯅꯐꯝꯗ ꯉꯥꯡꯈ꯭ꯔꯦ ꯏꯃꯥ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯀꯔꯤꯒꯤꯗꯤ ꯏꯃꯥꯅ ꯏꯆꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯅꯕ ꯁꯤꯟꯒꯅꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯦ ꯏꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯏꯆꯥꯗ ꯐꯪꯍꯜꯂꯣꯏꯌꯦ ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯌꯦꯡꯋꯥꯏ ꯏꯆꯥꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯏꯃꯥꯅ ꯈꯛ ꯊꯤꯡꯂꯣꯏꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯊꯥꯗꯣꯏꯁꯨ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯃꯃꯥ ꯃꯆꯥ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯦ ꯂꯩꯃꯗꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯍꯥꯟꯒꯩ ꯁꯨꯛꯎ ꯎꯗ꯭ꯔꯤꯕ ꯁꯛꯂꯣꯟ ꯑꯃ ꯎꯕ ꯐꯪꯂꯦ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯄꯨꯝꯅꯧ ꯍꯦꯛ ꯅꯧꯋꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃꯁꯨ ꯃꯥꯒꯤ ꯀꯜꯂꯝꯕ ꯊꯃꯣꯏꯗꯣ ꯅꯧꯊꯣꯔꯛꯂꯦ ꯃꯥꯁꯨ ꯍꯤꯡ ꯍꯤꯡꯅ ꯀꯞꯂꯛꯂꯦ ꯂꯩꯃꯅ ꯏꯅꯦꯒꯤ ꯊꯥꯗꯣꯏ ꯏꯅꯦ ꯃꯥꯏꯊꯤꯔꯦ
ꯅꯪꯒꯤ ꯅꯐꯝꯗ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯈꯔ ꯊꯤꯔꯨꯕ ꯂꯧꯖꯅꯥꯝ ꯄꯨꯖꯅꯥꯝ ꯄꯥꯝꯂꯨꯕꯤ ꯃꯤꯒꯤ ꯃꯔꯜꯗ ꯃꯤꯇꯥ ꯈꯝꯗꯥꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯑꯔꯪꯕ ꯄꯥꯝꯂꯨꯕꯅ ꯃꯤꯠ ꯁꯣꯛꯂꯦ ꯁꯦꯟ ꯂꯟ ꯊꯨꯝꯗ ꯃꯤꯍꯧꯕ ꯑꯣꯏꯔꯨꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯆꯦꯜꯗ ꯅꯥꯊꯩꯔꯨꯔꯕꯤ ꯑꯩꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯃꯆꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯍꯥꯗꯨꯅ ꯌꯣꯟꯕꯤ ꯉꯝꯕꯤ ꯑꯩꯁꯤꯕꯨ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯏꯁꯥ ꯏꯊꯟꯗ ꯏꯀꯥꯏꯕ ꯐꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯞꯂꯦ ꯊꯥꯗꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯦ ꯅꯍꯥꯟꯒꯩ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯇꯤꯌꯥꯗ ꯑꯃꯨꯕ ꯂꯩꯆꯤꯟ ꯊꯥꯡꯕꯗꯧꯅ ꯅꯣꯡꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯉꯥꯟꯕ ꯃꯆꯦꯠ ꯑꯃꯗ ꯎꯔꯝꯗ꯭ꯔꯕꯗꯣ ꯉꯁꯤꯗꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯑꯃꯪꯕ ꯅꯣꯡ ꯄꯨꯝꯅꯃꯛ ꯖꯝ ꯖꯝ ꯆꯨꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯇꯤꯌꯥ ꯃꯁꯦꯛ ꯃꯉꯥꯜ ꯅꯥꯏꯔꯛꯂꯦ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯂꯦ ꯅꯤꯡꯊꯤꯔꯕ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯌꯨꯛ ꯑꯃ ꯑꯣꯏꯔꯛꯂꯦ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯃꯥꯒꯤ ꯀꯣꯛꯊꯛꯇꯒꯤ ꯑꯋꯥꯅ ꯄꯨꯝꯕ ꯊꯥꯡꯗꯕꯤꯔꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯦ ꯔꯤꯝꯁꯀꯤ ꯃꯣꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝꯗꯣ ꯄꯣꯁ ꯃꯣꯔꯇꯦꯝ ꯂꯣꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯥ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯁꯂꯥꯏ ꯉꯥꯟꯕ ꯃꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯞ ꯇꯧꯗꯨꯅ ꯕꯥꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯦ ꯃꯥꯒꯤ ꯀꯣꯜ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯈꯣꯟꯖꯦꯜꯗ ꯈꯪꯂꯦ ꯊꯥꯗꯣꯏꯅꯤ ꯃꯥꯁꯨ ꯕꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯇꯥꯋꯦꯜꯅ ꯃꯁꯝ ꯇꯩꯊꯣꯛꯂꯒ ꯊꯣꯛꯂꯛꯄꯗ ꯊꯥꯗꯣꯏꯒꯤ ꯃꯃꯤꯡꯗꯣ ꯌꯦꯡꯍꯧꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕ ꯐꯥꯎꯏ ꯊꯥꯗꯣꯏꯅ ꯀꯣꯜ ꯇꯧꯔꯛꯄꯗꯨ ꯉꯁꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗꯗꯤ ꯀꯣꯜ ꯂꯥꯛꯀꯅꯤ ꯃꯍꯥꯛ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯛꯑꯝꯕ꯭ꯔꯣ ꯇꯧꯔꯛꯑꯝꯃꯦ ꯑꯩꯅ ꯍꯜꯂꯒ ꯑꯃꯨꯛ ꯇꯧꯕꯗ ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯦ ꯑꯩꯗꯣ ꯐꯣꯟꯗꯣ ꯂꯩꯃꯥꯏꯗ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯩꯗꯤ ꯋꯥꯈꯜꯒ ꯋꯥꯔꯨꯔꯦ ꯀꯔꯤꯒꯤ ꯋꯥꯔꯨꯔꯤꯕ ꯁꯨꯝ ꯋꯥꯔꯨꯔꯦ ꯑꯗꯣ ꯃꯔꯝ ꯑꯃ ꯂꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯑꯣ ꯑꯣ ꯃꯔꯝ ꯉꯔꯥꯡ ꯅꯪꯅ ꯍꯥꯏꯅꯤ ꯍꯥꯏꯕ ꯃꯔꯝꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯔꯝꯗꯣ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯗ꯭ꯔꯅꯦ ꯀꯩꯅꯦꯒꯦ ꯌꯥꯝ ꯇꯟꯖꯩ ꯍꯥꯏꯅꯤ ꯍꯥꯏꯗꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯦ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯤꯁꯤꯕꯨ ꯄꯥꯝꯃꯨꯔꯦ ꯍꯥꯏꯒꯗꯕꯗꯣ ꯄꯥꯝꯃꯨꯒꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯌꯥꯏꯍꯦ ꯅꯪꯁꯨ ꯍꯥꯏꯔꯣ ꯁꯠ ꯁꯠ ꯐꯣꯟꯗ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯛ ꯁꯛ ꯎꯅꯔꯒ ꯍꯥꯏꯔꯒꯦ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯦ ꯑꯗꯨꯒ ꯅꯣꯛꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯈꯪꯖꯔꯦ ꯈꯪꯖꯔꯦ ꯌꯥꯖꯔꯦ ꯍꯧꯁꯨ ꯍꯧꯗꯣꯛꯄ ꯑꯗꯨꯒ ꯂꯣꯏꯁꯤꯟꯐꯝꯁꯨ ꯆꯥꯗꯕ ꯐꯔꯦ ꯁꯛ ꯁꯛ ꯎꯅꯔꯒ ꯍꯥꯏꯔꯣ ꯑꯩ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯥꯔꯊ꯭ꯔ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯃꯣꯕꯥꯏꯜꯗ ꯍꯥꯏꯔꯒ ꯑꯥꯔꯊ꯭ꯔ ꯄꯨꯝꯕ ꯃꯥꯡꯈꯤꯒꯗ꯭ꯔꯅ ꯈꯟꯕ ꯅꯪꯒꯤ ꯑꯥꯔꯊ꯭ꯔ ꯂꯩꯕ ꯋꯥꯗꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯏꯕꯥꯅꯤ ꯎꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯏꯁꯥꯁꯦ ꯊꯦꯝꯖꯤꯜꯂꯒꯦ ꯊꯦꯝꯖꯤꯜꯂꯨ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯑꯥꯔꯊ꯭ꯔ ꯂꯤꯁꯤꯡꯅꯤ ꯋꯥꯍꯩ ꯑꯃꯅ ꯁꯩꯇ ꯌꯥꯝ ꯇꯧꯏꯀꯣ ꯁꯩꯇ ꯅꯠꯇꯦꯗ ꯑꯁꯦꯡꯕꯗꯨꯅꯤ ꯑꯗꯣ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯁꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯇꯥꯡ ꯆꯥꯕꯗ ꯋꯥ ꯅꯪꯒꯤꯁꯦ ꯁ꯭ꯇꯥꯏꯜ ꯑꯃꯅꯤꯀꯣ ꯁ꯭ꯇꯥꯏꯜ ꯑꯃꯅꯤ ꯌꯥꯏ ꯌꯥꯏ ꯑꯩꯁꯨ ꯀꯣꯟꯅ ꯍꯥꯏꯅ ꯀꯣꯟꯅꯗꯨ ꯉꯥꯏꯔꯒꯦ ꯍꯣꯏ ꯉꯥꯏꯔꯣ ꯑꯗꯣ ꯀꯩꯗꯧꯔꯕ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯋꯥꯅꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯁꯣꯔꯥ ꯂꯥꯎ ꯆꯦꯕꯥꯎꯗꯤ ꯄꯤꯗ꯭ꯔꯦ ꯆꯠꯅꯕ ꯌꯥꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯕ ꯋꯥꯅꯤ ꯑꯩ ꯏꯁꯥꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯪꯅ ꯁꯪꯉꯗꯤ ꯁꯣꯔꯥꯠꯇꯣ ꯂꯥꯛꯑꯣ ꯏꯇꯥ ꯔꯥꯙꯤꯀꯥꯁꯨ ꯂꯥꯛꯀꯅꯤꯌꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯄꯣꯌꯦꯡ ꯄꯥꯝꯕꯒꯤ ꯄꯣꯌꯦꯡꯗ ꯆꯣꯞꯄꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯁꯨꯝ ꯌꯥꯎꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯦꯀꯣ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯄꯣꯌꯦꯡ ꯒꯥꯏꯅ ꯍꯥꯏꯍꯧꯗ ꯌꯥꯔꯤꯕꯣ ꯃꯤꯅ ꯑꯩꯕꯨ ꯐꯖꯅ ꯍꯥꯏꯅꯈꯤꯔꯣꯏꯗꯣꯏꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯍꯥꯏꯍꯧꯔꯤꯅꯤ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯅꯉꯣꯟꯗ ꯑꯩꯅ ꯁꯣꯔꯥꯠ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯏꯆꯤꯜꯁꯤꯅ ꯍꯥꯏꯕ ꯉꯝꯂꯤꯁꯦ ꯑꯩꯁꯦ ꯇꯧꯕ ꯌꯥꯝ ꯉꯝꯗ꯭ꯔꯥ ꯀꯔꯤꯝꯇ ꯊꯣꯛꯅꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ ꯊꯥꯗꯣꯏ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯁꯛꯍꯨꯗꯕ ꯃꯔꯤ ꯑꯃꯗꯤ ꯂꯩ ꯊꯥꯗꯣꯏ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯗꯣꯏꯒꯤ ꯃꯄꯥ ꯂꯩꯇꯕꯒꯤ ꯂꯥꯟꯅ ꯊꯧꯔꯝ
sorat numini ayuk aduda haina kibagi matungina suti lawrga komla khongtana sorat yawba kep amada reserve tawrga makoi hum punna lai radhika binoidi kep manungduda michi ho mino ho wari sana sana lakpana komla khong yokiba khangauti sorat mafamduda radhika binoy salangan bachanglapado thadoi mameng mangnure wang charba saban mawung taraba salangan mana selakpa fijolduna angubo oiresu yengbada mit pungtun thalli mitfam hongba ngamduna adumak yengduna le sikraba mapagi aroiba mathau mangamsu ngasidi pukchel khojel tinana mama amadi maniga puna pangthok minabagi nungaiba pungning penjaba marakta salangan ba lakpase amuka hena wakhal chawthokche mina tawne pinai haidana jinbana jebau tharasu poyeng phawdi pi adubu salangan mamadi binoina piba poyeng do pakhe lau haiba yade thadoi do adubu radhikana namduna lawale haina haina sorat loi phau makoi singtu yaure sorat loibaga makoi marido komla khongi uriba loktak patki sago nariba maikai domda ngaya mikup khara to oirsu wari sarasu yaduna makoi mari haunaduna lai thoisu thadoi mathanda chatpudo nungai roi haiduna tunginare loktak ipaki phajabadu yengle patpanduda sabi sanong marido jura jura leptuna le thoidi khara anganga oibaga les packet ama charaga mathanta phamli patagi silakpa nuksina akoibududa hainam lainam puduna sitle nungsup singyada koro hundu numit koba line wato lumlakpa matamdadi nungchup maikei atiyada thokle radhika ga binoigasu anido nok noktuna wari sare somdana salangan baga thadoiga ma anido awai khum tongnare nahan maram ama haina habdo o maramdo adu nangsu aingonda wa mayam ama haina haijane haiduni haida wulai atra lisingni yomlaba wai adudi hairoduna pukningda pomliba tharo thambalse nange hek thengnaruba mikuptagi satkaire likne chuba wakchingi nongda wakchingi gulapna laisa tambugum aisu laisa tamle sida yai nada yai gi masak oiba wakchingi nongdo nangni salainganba pukningdo ipen bel aduga noklagaire sairengi biore somse nakoina na atra lisingi wanthok halibra ai sereng ibini wakhalgi kalpanana thamoida mayek loliba thamoigi phisakolda nungsi nangi nami hakliba aini ai nangbu nungsi yamna nungsi doktak pasina khangsana doktak lairbi panduna wasakle aibu tawngamini harasu kaisu kaide thamoina wakhalgi wakat pukningi ningai themjunba ngamnaktre nangi nungsibada ngawrbi aise lambi lamjawda wakal choribe magum chate da makhae salangan ba yam serious ta nai de aisu nangmu nuksi thadoi kari degi karamna amta khangautre thadoi salangan begu wai singdu tabda ikai nuksi yane adubu thamoi dadi penjabana noi aduga ide ipakta nungsitta maisada lechilda mausa magi khusemdang thadoi na nangbu kayam nungsijaba ado ai simadi hainingi ahen bata tiba ngasi ki taibung palsida ai gumbi nangi punsiga thong manadabi amaga loinaba tinaba matamda ahen ba kana burga nangi pukchelna honglaktuna aibu mirabi ge double lairabadi nangi nachinduna aibu nuksi daibiram karino nangna ngangi singje thadoi amuksu harawi amuksu akiba phawi aigi mapok mige mimanadi ai khangje lairka da pokpi aina impal sar da pokpa matik me ai suna tinba nanga changdam nabada aidi matik yam chadi aduna nang naibu mirai to lairabadi ai haujiktagi laptok chawraki nungsibadi hawbada ngaire awang wapal khaganaba karigi honarino thadoi nange gi marakta asuki matik kena mankre aduna isani sabu amuksu thajarakte hoi aisu khangi nang naibu nuksi aba adubu
ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯑꯩꯅ ꯀꯤꯕꯁꯦ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯛꯂꯕꯗꯤ ꯊꯥꯗꯣꯏ ꯄꯥꯠ ꯑꯃꯇꯗ ꯄꯨꯟꯅ ꯊꯔꯣ ꯊꯝꯕꯥꯜ ꯊꯥꯔꯤꯛꯇ ꯑꯍꯨꯝꯗꯣ ꯄꯨꯟꯅ ꯁꯥꯠꯃꯤꯟꯅꯕꯗ ꯄꯥꯠꯇꯨꯅ ꯑꯍꯨꯝꯗꯨꯕꯨ ꯃꯥꯅ ꯍꯦꯜꯂꯤ ꯅꯪꯅ ꯋꯥꯠꯂꯤ ꯈꯛ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯄꯥꯠꯇꯨꯗ ꯁꯥꯠꯄꯤ ꯊꯥꯔꯤꯛꯇꯥꯗꯤ ꯇꯥꯏꯕꯪ ꯀꯅꯥꯅ ꯄꯥꯝꯗꯕꯅꯤ ꯊꯔꯣ ꯊꯝꯕꯥꯜ ꯃꯤꯍꯧꯔꯤꯉꯩꯗ ꯃꯗꯨꯗꯤ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯊꯥꯗꯣꯏ ꯀꯅꯥꯅ ꯊꯔꯣ ꯀꯅꯥꯅ ꯊꯝꯕꯥꯜ ꯊꯥꯔꯤꯛꯊꯥ ꯃꯥꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯊꯥꯔꯤꯛꯇꯥꯗꯤ ꯀꯅꯥꯅꯁꯨ ꯂꯥꯏꯗ ꯀꯠꯅꯗꯦ ꯌꯥꯔꯦ ꯃꯔꯩ ꯇꯧꯔꯛꯀꯅꯨ ꯊꯥꯗꯣꯏ ꯉꯁꯤ ꯎꯅꯔꯤꯁꯤꯗ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯝꯃꯨ ꯗꯣꯛꯇꯔ ꯑꯩꯕꯨ ꯃꯪ ꯅꯨꯡꯉꯥꯏꯅꯕ ꯁꯤꯟꯕꯤꯔꯝꯒꯅꯨ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯗꯥꯛꯇꯔꯒꯤ ꯃꯤ ꯂꯩꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯅꯁꯥꯗ ꯆꯤꯡꯅꯕꯗ ꯀꯨꯌꯣꯝ ꯑꯣꯏꯔꯗꯤ ꯊꯕꯛ ꯑꯝꯇ ꯌꯥꯔꯣꯏ ꯑꯩꯕꯨ ꯊꯥꯖꯧ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯅ ꯈꯪꯁꯅꯨ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯁꯨ ꯈꯪꯁꯅꯨ ꯁꯂꯥꯏ ꯉꯥꯟꯕꯅ ꯍꯟꯗꯛ ꯃꯄꯣꯛꯀꯤ ꯊꯥꯗꯣꯏꯕꯨ ꯃꯤꯔꯥꯏꯔꯣꯏ ꯑꯁꯨꯝꯅ ꯁꯂꯥꯏ ꯉꯥꯟꯕꯅ ꯅꯤꯄꯥ ꯊꯣꯛꯅ ꯂꯥꯎꯔꯛꯄ ꯊꯥꯗꯣꯏ ꯉꯁꯥꯏꯗꯒꯤ ꯆꯤꯡꯅꯕꯅ ꯑꯣꯠꯈꯥꯏ ꯅꯩꯈꯥꯏꯔꯝꯕ ꯊꯃꯣꯏꯒꯤ ꯏꯆꯦꯜꯗꯣ ꯇꯞꯅ ꯇꯞꯅ ꯐꯝꯊꯈ꯭ꯔꯦ ꯉꯁꯤ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯄꯦꯟꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯑꯁꯨꯝꯅ ꯁꯥꯕꯤ ꯁꯥꯅꯧꯁꯤꯡꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯅ ꯃꯝꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯌꯨꯝꯗꯣ ꯀꯦꯞꯇ ꯇꯣꯡꯗꯨꯅ ꯍꯟꯈ꯭ꯔꯦ ꯁꯂꯥꯏ ꯉꯥꯟꯕ ꯕꯤꯗꯥꯏ ꯈꯨꯠꯁꯥ ꯍꯥꯏꯔꯝꯃꯤ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥ ꯕꯤꯅꯣꯏꯅꯁꯨ ꯆꯠꯂꯨꯈꯤꯒꯦ ꯊꯥꯗꯣꯏ ꯁꯂꯥꯏ ꯉꯥꯟꯕꯅ ꯐꯖꯅ ꯂꯩꯌꯨ ꯍꯣꯏ ꯂꯩꯒꯦ ꯀꯣꯝꯂꯥꯈꯣꯡꯒꯤ ꯈꯨꯟꯖꯤꯟꯗ ꯊꯥꯗꯣꯏ ꯊꯣꯏꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯋꯦ ꯃꯤꯠꯌꯦꯡꯗꯒꯤ ꯇꯥꯝꯗ꯭ꯔꯤ ꯐꯥꯎ ꯀꯦꯞꯇꯨꯗ ꯌꯦꯡꯉꯤ ꯊꯣꯏꯅ ꯏꯆꯦ ꯊꯥꯗꯣꯏ ꯌꯨꯝꯗ ꯍꯜꯂꯁꯦ ꯉꯥꯏꯍꯥꯛꯇꯅꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯃꯌꯥꯝꯅ ꯊꯤꯟꯅꯔꯝꯃꯅꯤ ꯍꯣꯏ ꯍꯟꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯉꯥꯏꯈꯣ ꯃꯤꯠꯌꯦꯡꯗꯒꯤ ꯀꯥꯔꯁꯦ ꯇꯥꯝꯗ꯭ꯔꯤ ꯐꯥꯎ ꯌꯦꯡꯈꯤꯁꯦ ꯊꯣꯏꯅ ꯏꯆꯦ ꯊꯥꯗꯣꯏ ꯑꯥꯗ ꯑꯉꯥꯡ ꯈꯔ ꯂꯝꯄꯥꯛ ꯃꯆꯤꯗ ꯇꯦꯂꯪꯀꯥ ꯄꯥꯏꯔꯤꯁꯦ ꯎꯕ꯭ꯔꯥ ꯎꯏꯌꯦ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯝꯃꯤꯅꯦ ꯍꯥꯏꯐꯦꯠ ꯆꯤꯐꯦꯠ ꯊꯣꯏ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯅ ꯅꯥꯏꯔꯤ ꯇꯦꯂꯪꯒꯥꯅ ꯃꯥꯂꯪꯗ ꯇꯥꯡꯕꯒꯨꯝ ꯏꯆꯦ ꯊꯥꯗꯣꯏꯅ ꯗꯣꯛꯇꯔꯒꯤ ꯋꯥꯈꯜꯗ ꯇꯥꯡꯖꯩ ꯈꯪꯉꯤ ꯊꯃꯣꯏꯒꯤ ꯗꯣꯔꯤꯗꯣ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯂꯪꯁꯨ ꯍꯣꯏ ꯂꯪꯁꯨ ꯗꯣꯔꯤꯁꯨ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯊꯣꯏꯅ ꯀꯨꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤ ꯆꯤꯡꯅꯔꯤꯒꯦ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯣꯏ ꯍꯜꯂꯁꯦ ꯑꯩ ꯅꯪ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯂꯪꯂꯥ ꯑꯣꯏ ꯗꯣꯔꯤ ꯑꯣꯏ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯆꯦꯛꯁꯤꯟꯅ ꯃꯥꯅ ꯄꯥꯏꯈꯤꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯦ ꯊꯥꯗꯣꯏꯅ ꯍꯣꯏꯗ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯃꯇꯝꯒꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯇꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯋꯥꯔꯤ ꯑꯁꯤꯒꯤꯁꯨ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯍꯥꯏꯕꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯈꯤꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯧꯅ ꯆꯪꯕꯤꯔꯛꯂꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ